ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯇꯨ ꯁꯨꯅꯤꯡꯗꯕꯤ ꯃꯋꯥ ꯀꯇꯟꯂꯥꯏ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯤꯁꯤꯂꯤꯌꯥ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯊꯤꯕ ꯊꯔꯣ ꯀꯧꯕ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯔꯣ ꯃꯁꯥꯒꯤ ꯆꯍꯤꯁꯤ ꯌꯥꯝꯅ ꯂꯤꯁꯜꯂꯛꯂꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛ ꯃꯌꯨꯝ ꯄꯥꯟꯒꯅꯤ ꯍꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗꯦ, ꯑꯗꯨꯃꯛ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯦꯡꯅ ꯊꯔꯣ ꯅꯨꯄꯥ ꯑꯃꯠꯇꯅꯁꯨ ꯄꯥꯝꯂꯝꯗꯦ, ꯑꯗꯨꯒ ꯃꯇꯟꯁꯨ ꯌꯥꯝꯅ ꯇꯟꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯊꯔꯣꯒꯤ ꯃꯇꯧꯗ ꯃꯥꯕꯨ ꯄꯣꯛꯂꯤꯕꯤ ꯃꯃꯥ ꯊꯥꯔꯤꯛꯇꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯇꯊꯤ ꯆꯩꯕ ꯍꯧꯔꯛꯂꯝꯃꯤ ꯊꯔꯣꯗ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ, ꯄꯨꯡ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕꯗ ꯊꯔꯣꯗꯤ ꯇꯨꯝꯕꯒ ꯍꯧꯒꯠꯂꯝꯗꯦ, ꯑꯗꯨꯃꯛ ꯒꯣꯔꯣ ꯅꯥꯈꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯔꯤꯛꯇꯨ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ, ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ, "ꯍꯩ ꯊꯔꯣ, ꯏꯃꯥꯒꯤ ꯊꯔꯣ ꯁꯪꯕꯤ, ꯀꯔꯤꯅꯣ ꯅꯪꯗꯤ ꯄꯨꯝꯃꯦꯅꯦ ꯍꯥ? ꯅꯪꯗꯤ ꯐꯖꯅ ꯄꯨꯝꯃꯦꯕ." ꯊꯔꯣꯗꯤ ꯃꯃꯥꯅ ꯍꯧꯗꯣꯛꯂꯤꯕꯗꯨ ꯇꯥꯕꯒ ꯅꯠꯇꯦ, ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩ꯫ ꯌꯨꯝ ꯑꯁꯤꯗ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯂꯩꯕꯁꯤꯗ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯇꯟ ꯇꯜꯂꯤꯁꯤꯕꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯇꯥꯗꯕ꯭ꯔꯥ ꯏꯃꯦ ꯊꯔꯣ? ꯏꯃꯥꯒꯤ ꯊꯔꯣ, ꯍꯧꯒꯠꯂꯣꯅꯦ, ꯅꯨꯃꯤꯠꯁꯦ ꯀꯔꯣꯡ ꯆꯥꯛ ꯌꯨꯡꯂꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯑꯣ ꯏꯃꯥꯒꯤ ꯊꯔꯣ ꯁꯪꯕꯤ꯫ ꯊꯔꯣ ꯍꯟꯗꯛꯃꯨꯛꯇꯤ ꯃꯁꯥꯗꯣ ꯂꯦꯡꯂꯛꯏ, ꯑꯗꯨꯒ "ꯑꯁ ꯀꯩꯅꯣ ꯏꯃꯥ? ꯀꯩꯒꯤꯅꯣ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯉꯤꯁꯤꯕꯣ? ꯍꯩ ꯑꯄꯨꯝꯕꯤ, ꯂꯩꯁꯥꯕꯤ ꯑꯄꯨꯝꯕꯤ, ꯑꯩꯒꯤꯁꯦ ꯏꯁꯧ ꯂꯥꯡꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ, ꯅꯪꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯂꯤꯕꯅꯤꯅꯦ꯫ ꯌꯦꯡꯉꯨꯇꯣ ꯅꯃꯤꯠꯇꯣ, ꯅꯨꯃꯤꯠꯁꯦ ꯀꯔꯣꯡ ꯆꯥꯛ ꯌꯨꯡꯂꯕꯅꯤꯅꯦ ꯅꯪꯕꯣ." "ꯑꯁ ꯏꯃꯥ, ꯌꯥꯝ ꯉꯜꯂꯤ, ꯀꯩꯗꯧꯔꯒꯦ? ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ." "ꯇꯥꯅꯤꯡꯗꯦ, ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯨ. ꯏꯃꯥꯅ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯇ꯭ꯔꯤꯉꯩꯗꯅꯦ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯨ." "ꯑꯁ ꯏꯃꯥ." "ꯅꯪꯒꯤ ꯑꯗꯨꯒꯤ ꯅꯇꯧ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯅ ꯂꯩꯔꯒ ꯑꯗꯨꯝ ꯂꯩꯔꯤꯕꯁꯤ, ꯀꯇꯟ ꯆꯨꯕꯤ ꯁꯛꯊꯤꯕꯤꯁꯤꯗꯤ." ꯊꯔꯣꯗꯣ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯔꯒ ꯁꯥꯎꯅꯤꯡꯂꯦ, ꯑꯗꯨꯅ ꯏꯁꯧ ꯂꯥꯡꯂꯗꯨꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ ꯏꯃꯥꯅꯅꯦ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯃꯟꯗꯅꯅꯦ ꯑꯩꯁꯦ ꯌꯨꯝ ꯄꯥꯟꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕꯅꯤ. ꯑꯩꯅꯦ ꯈꯪꯗ꯭ꯔꯕꯅꯤꯀꯣ ꯑꯝꯇ." "ꯇꯥꯅꯤꯡꯗꯦ, ꯇꯨꯃꯤꯟ ꯂꯩꯌꯨ. ꯅꯁꯛꯇꯣ ꯊꯤꯔꯕꯁꯨ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯨ ꯐꯖꯔꯗꯤ ꯀꯔꯤꯒꯤ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯂꯣꯏꯗꯒꯦ? ꯑꯁꯨꯛ ꯌꯥꯝꯅ ꯅꯇꯟ ꯇꯟꯕꯤ ꯁꯨꯅꯤꯡꯗꯕꯤ ꯅꯪꯕꯨ ꯀꯅꯥꯒꯤ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯣꯏꯅꯣ?" "ꯑꯣ ꯏꯃꯥ, ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅꯤꯀꯣ. ꯅꯆꯥꯃꯛꯇ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯕ ꯉꯝꯃꯕꯅꯤꯀꯣ ꯏꯃꯥ ꯅꯪ." "ꯑꯣ ꯌꯦꯡꯅꯤꯡꯗꯦ, ꯌꯥꯔꯦ, ꯅꯁꯛꯇꯣ ꯎꯅꯤꯡꯗꯦ, ꯊꯨꯅ ꯍꯧꯒꯠꯂꯣ, ꯆꯠꯂꯣ, ꯌꯦꯡꯅꯤꯡꯗꯦ." ꯊꯔꯣꯗꯨ ꯁꯥꯎꯔꯤ ꯍꯧꯒꯠꯂꯛꯏ, ꯃꯆꯤꯟ ꯑꯗꯨꯁꯨ ꯀꯕꯣꯛ ꯄꯣꯛꯄ ꯂꯦꯞꯇꯦ꯫ ꯃꯆꯤꯟꯁꯨ ꯑꯗꯨꯝ ꯀꯟꯖꯕꯅꯤ ꯊꯔꯣꯁꯨ ꯃꯁꯥꯒꯤ ꯑꯣꯏꯅ꯫ "ꯃꯤꯇꯣꯞꯇ ꯍꯥꯏꯒ ꯉꯥꯡꯒꯗꯕ ꯋꯥꯍꯩ ꯈꯣꯟꯗꯥ ꯃꯌꯥꯝꯗꯨꯕꯨ ꯑꯩꯉꯣꯟꯗ ꯉꯥꯡꯁꯛꯑꯦ ꯍꯥꯏꯕꯅꯤꯗ. ꯑꯩꯒꯤ ꯏꯃꯥꯅꯤꯅ ꯇꯧꯔꯤꯁꯦ. ꯏꯃꯥ, ꯅꯪ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯏꯃꯥ." "ꯍꯩ ꯊꯔꯣ, ꯏꯃꯥꯅ ꯍꯥꯏꯔꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯏꯃꯥꯅ ꯅꯪꯕు ꯅꯨꯡꯁꯤꯗꯕꯒꯤ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ, ꯐꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯔꯤꯕ ꯉꯥꯛꯇꯅꯤꯅꯦ." "ꯍꯣ ꯑꯗꯨꯏꯁꯨ ꯑꯩ ꯇꯥꯅꯤꯡꯗꯤꯌꯦ. ꯅꯆꯥ ꯑꯩꯉꯣꯟꯗꯕꯨ ꯁꯨꯅꯤꯡꯗꯕꯤ ꯁꯤꯠꯇꯕꯤ ꯀꯩ ꯆꯥꯅꯔꯤꯒꯦꯕ? ꯌꯥꯔꯦ, ꯆꯠꯂꯣ, ꯑꯝꯇ ꯆꯠꯂꯣ. ꯅꯆꯤꯟ ꯅꯌꯥꯒꯗꯣ ꯍꯥꯟꯅ ꯑꯝꯇ ꯁꯦꯡꯗꯣꯛꯎꯇꯣ ꯆꯠꯂꯣ." ꯊꯔꯣꯗꯨ ꯁꯥꯎꯔꯤ ꯃꯃꯥꯗ ꯁꯨꯒꯠꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯅꯤꯡ ꯑꯗꯣꯝꯗ ꯊꯥꯔꯤꯛꯁꯨ ꯊꯋꯥꯏ ꯋꯥꯅ ꯄꯨꯛꯅꯤꯡꯗ ꯁꯣꯜꯂꯤ꯫ "ꯑꯁ ꯀꯔꯝ ꯊꯣꯛꯂꯒꯗꯕꯅꯣꯅꯦ ꯃꯁꯤꯕꯣ? ꯃꯌꯨꯝ ꯐꯪꯉꯤ ꯄꯥꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯇꯧꯔꯤꯁꯤ. ꯀꯔꯝ ꯇꯧꯅꯤ ꯃꯁꯤꯗꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ?" ꯊꯥꯔꯤꯛ ꯁꯦꯡꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯔꯣꯒꯤ ꯈꯟꯕꯗ ꯀꯥ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯔꯣꯒꯤ ꯑꯊꯤꯕ ꯃꯁꯛ, ꯑꯇꯟꯕ ꯀꯇꯟ ꯆꯨꯕ ꯑꯁꯤꯅꯁꯨ ꯅꯨꯄꯥ ꯑꯃꯠꯇꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯄꯥꯝꯕꯤꯗ꯭ꯔꯕ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨꯗꯅꯤ ꯊꯔꯣ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯃꯍꯥꯛ ꯃꯥꯒꯤ ꯃꯇꯥ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯔꯣꯅ ꯂꯥꯛꯄꯗ ꯊꯣꯏꯕꯤꯗꯤ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯑꯦ, ꯐꯤ ꯁꯥꯏꯔꯣ ꯊꯣꯏꯕꯤ? ꯀꯩꯅꯣ ꯐꯤ ꯃꯆꯨꯁꯦ ꯌꯥꯝ ꯐꯖꯩꯌꯦ. ꯑꯁ ꯑꯩꯗꯤ ꯁꯨꯝꯕ ꯃꯆꯨ ꯑꯌꯥꯛꯄꯁꯤꯡꯁꯦ ꯌꯥꯝ ꯄꯥꯝꯃꯦ. ꯏ ꯃꯆꯨ ꯑꯉꯥꯡꯕꯒꯥꯁꯦ." ꯊꯔꯣꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯊꯣꯏꯕꯤꯗꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯅꯣꯛꯂꯦ, ꯑꯗꯨꯕꯨ "ꯍꯣꯏ ꯐꯖꯕꯅꯦ ꯏꯇꯥ ꯊꯔꯣ. ꯑꯗꯨꯅꯦ ꯌꯥꯝ ꯄꯥꯝꯃꯦꯕ. ꯑꯩꯗꯤ ꯅꯪꯅ ꯁꯥꯔꯤꯕ ꯐꯤ ꯃꯆꯨꯒꯥꯁꯦ ꯌꯥꯝ ꯀꯜꯂꯛꯆꯩ." "ꯏꯇꯥ, ꯅꯪꯅ ꯇꯧꯔꯤꯕ ꯅꯁꯥꯒ ꯆꯥꯟꯅꯒꯗꯕ ꯐꯤ ꯃꯆꯨ ꯀꯔꯤꯁꯤꯡꯗꯤ ꯑꯃꯠꯇ ꯍꯦꯛ ꯍꯥꯏꯔꯛꯇꯦ. ꯅꯪꯅ ꯍꯥꯏꯔꯛꯄꯁꯤꯃꯕ ꯑꯌꯥꯛ ꯑꯔꯥꯛ ꯉꯥꯛꯇ, ꯅꯪꯉꯣꯟꯗ ꯆꯥꯅꯅꯤ ꯆꯥꯅꯔꯣꯏ ꯈꯪꯗꯅ ꯑꯗꯨꯁꯨ." "ꯍꯣ ꯀꯩꯅꯣ, ꯃꯤ ꯄꯥꯝꯖꯕꯒꯤꯅꯦ. ꯄꯥꯝꯖꯕꯒꯤ ꯑꯩꯗꯤ ꯑꯆꯝꯕ ꯃꯆꯨ ꯀꯔꯤꯁꯤꯡꯗꯣ ꯑꯃꯠꯇ ꯍꯦꯛ ꯄꯥꯝꯖꯗꯦ.
ꯑꯌꯥꯛꯄ ꯑꯔꯪꯕ ꯃꯆꯨꯁꯤꯡꯗꯣ ꯑꯗꯨ ꯑꯣꯏꯅ ꯄꯥꯝꯃꯤ꯫ ꯇꯧꯅꯤ, ꯄꯥꯝꯅꯤ ꯅꯪꯗꯤ꯫ ꯁꯛꯆꯨ ꯀꯨꯆꯨ ꯀꯨꯃꯦꯟꯅ ꯃꯔꯣꯜ ꯑꯃ ꯐꯖꯕꯅꯤꯅ ꯏꯇꯥꯗꯤ꯫ ꯊꯔꯣꯅ ꯁꯠ ꯍꯥꯏꯔꯛꯏ꯫ ꯍꯦꯔꯥ, ꯀꯔꯤꯅꯣ ꯏꯇꯥ ꯅꯪꯒꯤꯁꯤꯗꯤ? ꯑꯩꯕꯨ ꯁꯛꯊꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕꯔꯣ? ꯅꯣꯛꯅꯔꯤꯕꯔꯣ ꯅꯪꯒꯤꯁꯦ? ꯊꯔꯣꯅ ꯁꯥꯎꯒꯠꯂꯛꯄꯗꯨꯗ ꯊꯣꯏꯕꯤꯅ ꯇꯧꯁꯤꯟꯅꯔꯛꯂꯒ, ꯑꯁ ꯏꯇꯥ, ꯅꯪꯅ ꯁꯥꯎꯒꯠꯈꯤꯕꯁꯤꯅ꯫ ꯑꯩꯗꯤ ꯏꯇꯥꯗ ꯁꯨꯝ ꯐꯥꯒꯤ ꯑꯣꯏꯅ ꯋꯥꯗꯣ ꯍꯥꯏꯕꯅꯤ. ꯏꯇꯥꯅ ꯁꯥꯎꯒꯠꯈ꯭ꯔꯦ. ꯁꯦ ꯏꯇꯥ, ꯑꯝꯇ ꯁꯥꯎꯈꯤꯅꯨ. ꯏꯇꯥ ꯊꯣꯏꯕꯤ, ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯁꯛ ꯐꯖꯕ ꯀꯨꯆꯨ ꯉꯧꯕ ꯍꯦꯜꯂꯕꯁꯨ ꯔꯥꯁꯤ ꯂꯩꯕ ꯃꯒꯨꯟ ꯂꯩꯕꯗꯤꯅꯦ ꯑꯩꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯍꯦꯜꯂꯤ꯫ ꯆꯨꯝꯃꯦ ꯆꯨꯝꯃꯦ, ꯍꯦꯜꯂꯤ. ꯏꯇꯥꯅ ꯂꯣꯏꯅ ꯍꯦꯜꯂꯤ. ꯏꯇꯥꯗꯤ ꯔꯥꯁꯤꯅ ꯆꯗꯨꯝ ꯆꯗꯨꯝ ꯌꯥꯎꯕꯤꯅꯦ. ꯔꯥꯁꯤ ꯂꯩꯕꯤ ꯊꯔꯣꯅꯦ꯫ ꯊꯣꯏꯕꯤꯅ ꯑꯗꯨꯝꯅ ꯇꯧꯁꯤꯟꯅꯔꯛꯇꯨꯅ ꯋꯥ ꯍꯥꯏꯔꯕ ꯑꯗꯨꯗꯗꯤ ꯊꯔꯣꯗꯣ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯂꯣꯏꯔꯦ ꯂꯣꯏꯔꯦ. ꯐꯖꯕꯗ, ꯔꯥꯁꯤ ꯂꯩꯕꯗ ꯂꯣꯏꯔꯦ. ꯃꯤ ꯈ꯭ꯋꯥꯏꯅ ꯊꯔꯣꯁꯦ ꯐꯖꯩ ꯍꯥꯏꯅꯩ. ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯇꯥ ꯊꯔꯣꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦ. ꯊꯔꯣ ꯑꯃꯨꯕꯤ ꯍꯥꯏꯅ ꯀꯧꯔꯒ ꯆꯞ ꯍꯦꯛ ꯃꯇꯤꯛ ꯆꯥꯒꯗꯕꯅꯤ꯫ ꯀꯩꯅꯣ ꯏꯇꯥ ꯊꯣꯏꯕꯤ, ꯅꯪꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ? ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯇꯥ. ꯑꯗꯣ ꯋꯥ ꯍꯥꯏꯕꯤꯒꯦꯅ ꯇꯧꯔꯝꯃꯤꯕꯅꯤ꯫ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯇꯥꯗꯤ ꯐꯤ ꯐꯖ ꯐꯖꯕ ꯌꯥꯝꯅ ꯏꯅꯤꯡꯉꯝꯒꯅꯤ. ꯆꯨꯝꯕ꯭ꯔꯥ ꯏꯇꯥ? ꯏꯅꯤꯡꯕ꯭ꯔꯥ? ꯏꯅꯤꯡꯉꯦ, ꯃꯌꯥꯝ ꯏꯅꯤꯡꯉꯦ. ꯃꯆꯨ ꯃꯆꯨ ꯑꯌꯥꯛ ꯑꯌꯥꯛꯄ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯏꯅꯤꯡꯉꯦ꯫ ꯑꯗꯣ ꯏꯇꯥ, ꯃꯗꯨꯁꯤꯡꯗꯣ ꯏꯟꯕ ꯐꯪꯅꯅꯕ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯕꯤꯌꯨꯔꯥ? ꯀꯩ ꯋꯥꯅꯣ ꯍꯥꯏꯁꯦ? ꯍꯣꯅꯦ, ꯐꯤ ꯁꯥꯔꯗꯤ ꯏꯁꯥꯅ ꯑꯗꯨꯝ ꯐꯤꯁꯤꯡꯗꯣ ꯈꯔ ꯃꯈꯩꯗꯤ ꯌꯣꯜꯂꯕꯁꯨ ꯑꯃ ꯑꯅꯤ ꯑꯃꯗꯤ ꯏꯁꯥꯒꯤ ꯂꯧꯍꯧꯔꯒ ꯑꯣꯏꯍꯧꯔꯒ ꯏꯟꯖꯍꯧꯕ ꯌꯥꯏꯗꯅ, ꯃꯈꯟ ꯃꯈꯟ ꯃꯌꯥꯝ ꯑꯃ꯫ ꯑꯁ, ꯑꯩꯕꯨ ꯐꯤ ꯁꯥꯎ ꯍꯥꯏꯔꯣ ꯅꯪꯒꯤꯁꯦ ꯏꯇꯥ ꯊꯣꯏꯕꯤ? ꯍꯣꯏꯅꯦ, ꯐꯤ ꯁꯥꯔꯗꯤ ꯈꯨꯠꯇ ꯁꯦꯜꯁꯨ ꯃꯌꯥꯝ ꯑꯃ ꯊꯣꯛꯄꯅꯦ. ꯑꯗꯨꯅꯅꯦꯏꯁꯥꯅ ꯏꯅꯤꯡꯕ ꯐꯤꯁꯨ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯑꯃꯁꯨ ꯏꯟꯕ ꯐꯪꯖꯕꯅꯤ꯫ ꯑꯗꯨꯅ ꯏꯇꯥ ꯊꯔꯣ, ꯅꯪ ꯐꯤ ꯁꯥꯔꯁꯦ꯫ ꯊꯔꯣꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤꯗꯨꯅ ꯋꯥꯈꯜ ꯇꯧꯈꯤ, ꯑꯗꯨꯒ ꯑꯃꯨꯛ ꯇꯞꯂꯤ ꯇꯞꯂꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯗꯣꯔꯛꯏ꯫ ꯑꯁ, ꯀꯩꯒꯤ ꯐꯤ ꯁꯥꯕꯅꯣꯗ? ꯏꯁꯥ ꯋꯥꯅꯅꯕ ꯊꯕꯛꯅꯤ. ꯀꯩꯗꯧꯕꯒꯤ ꯐꯤꯒ ꯁꯥꯗꯣꯏꯅꯣ ꯋꯥꯅ? ꯈ꯭ꯋꯥꯡ ꯅꯥꯗ꯭ꯔꯕ ꯏꯇꯥ ꯅꯪꯕꯣ? ꯀꯩꯅꯣ ꯏꯇꯥ? ꯏꯇꯥ ꯊꯔꯣ, ꯐꯤ ꯁꯥꯕꯁꯤꯕꯨ ꯑꯋꯥꯕ ꯊꯕꯛꯂꯣ? ꯐꯝꯅ ꯐꯝꯅ ꯅꯨꯡꯉꯥꯏꯅ ꯁꯥꯒꯗꯕꯅꯤ ꯐꯤ ꯁꯥꯕ ꯍꯥꯏꯔꯤꯁꯦ. ꯑꯇꯩ ꯊꯕꯛ ꯇꯧꯅ ꯋꯥꯅ ꯁꯨ ꯅꯣꯝꯕ ꯇꯧꯒꯗꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ. ꯍꯣ, ꯑꯗꯨꯏꯁꯨ ꯑꯩꯗꯤ ꯉꯝꯃꯣꯏꯌꯦ, ꯉꯝꯖꯔꯔꯣꯏ, ꯁꯥꯖꯔꯣꯏ. ꯍꯩꯃꯥ, ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯑꯩ ꯐꯤ ꯁꯥꯕ ꯍꯩꯇꯦ, ꯀꯣꯟ ꯀꯥꯗꯨꯅ꯫ ꯑꯣ, ꯐꯤ ꯁꯥꯕꯒꯤꯗꯨꯕꯨꯗꯤꯅꯦ ꯑꯩꯅ ꯇꯥꯛꯀꯦ. ꯑꯩꯅ ꯏꯇꯥꯕꯨ ꯍꯩꯅꯅꯕ ꯇꯥꯛꯊꯣꯛꯀꯦ ꯑꯗꯨꯒꯤ ꯋꯥꯕꯨ. ꯑꯗꯨꯒꯤ ꯀꯩꯝꯇ ꯋꯥꯒꯅꯨ. ꯏꯇꯥ, ꯅꯇꯥ ꯄꯨꯛꯅꯤꯡ ꯆꯪꯅ, ꯊꯋꯥꯏ ꯌꯥꯎꯅ ꯊꯕꯛ ꯁꯤꯟꯊꯥ ꯄꯥꯡꯁꯤ. ꯅꯨꯃꯤꯠ 5ꯅꯤꯗ ꯑꯗꯨꯝ ꯍꯩꯕ ꯉꯝꯃꯗꯕꯅꯤ ꯐꯖꯅ꯫ ꯍꯣ, ꯑꯗꯨ ꯑꯣꯏꯔꯁꯨꯅꯦ ꯑꯩ ꯇꯜꯂꯦꯕ. ꯀꯩ ꯀꯥꯟꯅꯔꯨꯅꯤ ꯐꯤ ꯁꯥꯕꯗꯣ? ꯑꯩ ꯇꯜꯂꯤ. ꯊꯣꯏꯕꯤ ꯃꯥꯒꯤ ꯃꯇꯥ ꯊꯔꯣꯒꯤ ꯃꯇꯧ ꯑꯁꯤꯗ ꯍꯩꯅꯗꯕꯁꯨ ꯄꯣꯛꯂꯦ, ꯁꯥꯎꯅꯤꯡꯅꯁꯨ꯫ ꯏꯇꯥ ꯊꯔꯣ, ꯅꯪꯁꯦ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯀꯇꯟ ꯆꯨꯔꯤꯁꯤꯕꯣ? ꯊꯕꯛ ꯑꯁꯨꯛ ꯌꯥꯝ ꯁꯨꯅꯤꯡꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯅꯪꯁꯦ ꯅꯨꯄꯤꯅꯤꯅꯦ, ꯅꯨꯄꯤ. ꯍꯌꯦꯡ ꯌꯨꯝ ꯀꯩꯗꯨꯅ ꯀꯃꯥꯏꯅ ꯄꯥꯟꯅꯤ? ꯑꯁ, ꯑꯗꯨꯒꯤꯕꯨ ꯀꯣꯛ ꯂꯥꯎꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯁꯨ ꯇꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯒꯤꯗꯤ. ꯏꯇꯥ, ꯏꯃꯥ ꯃꯊꯟꯇ ꯊꯅꯝꯕꯁꯨ ꯉꯝꯗꯧ ꯃꯥꯟꯗꯦ. ꯑꯗꯨꯅ ꯑꯩ ꯌꯨꯝꯒ ꯑꯝꯇ ꯄꯥꯜꯂꯔꯣꯏꯗꯕꯅꯤ ꯊꯣꯏꯕꯤ꯫ ꯅꯪ ꯑꯃ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯆꯤꯟꯁꯦ ꯄꯥꯈꯨꯝ ꯋꯥꯠꯇꯦ. ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯈ꯭ꯔꯦ. ꯅꯪ ꯑꯃ ꯏꯕꯦꯝꯃ, ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯅꯪꯕꯣ? ꯅꯪꯒꯤ ꯈꯟꯕꯗ ꯑꯩ ꯑꯗꯨꯝ ꯋꯥꯕꯤꯔꯦ ꯇꯧꯔꯤꯁꯦ꯫ ꯍꯣ, ꯋꯥꯕꯤꯅꯨ, ꯀꯩꯝꯇ ꯋꯥꯕꯤꯔꯨꯅꯨ. ꯅꯨꯡꯉꯥꯏꯗꯀꯣ ꯅꯪꯅ ꯅꯨꯡꯉꯥꯏꯕꯁꯦ ꯏꯇꯥ. ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯀꯩꯅꯣ? ꯀꯥꯟꯅꯗꯦ, ꯂꯥꯛꯑꯣ. ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯍꯩ ꯃꯦꯠꯄ ꯑꯃ ꯆꯥꯁꯦꯅ ꯂꯥꯛꯏꯅꯤ. ꯁꯤꯡꯖꯨꯔ ꯀꯩꯅꯣ ꯑꯃꯇ ꯆꯥꯁꯤꯁꯦ꯫ ꯏꯇꯥ, ꯑꯩ ꯐꯤ ꯀꯟꯅ ꯁꯥꯔꯤ. ꯅꯪꯒꯤ ꯑꯗꯨꯒꯤ ꯍꯩ ꯁꯤꯡꯖꯨ ꯃꯦꯠꯄ ꯈꯣꯠꯄ ꯃꯌꯥꯝꯗꯣ ꯑꯝꯇ ꯉꯝꯈꯤꯔꯣꯏ. ꯑꯩ ꯑꯝꯇ ꯆꯥꯈꯤꯔꯣꯏꯀꯣ. ꯐꯤꯁꯦ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯑꯩꯒꯤꯁꯦ꯫ ꯍꯩꯃꯥ, ꯉꯥꯛꯇꯪꯈꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯁꯨꯝ ꯆꯥꯁꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯇꯜꯂꯦꯍꯦ ꯅꯪꯁꯤꯗꯤ ꯑꯋꯣꯏꯕ꯫ ꯊꯣꯏꯕꯤꯗꯨ ꯊꯔꯣꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯜꯂꯛꯂꯦ, ꯑꯗꯨꯅ ꯍꯣꯏ, ꯍꯩ ꯑꯣꯏꯅ ꯃꯦꯠꯂꯒ ꯆꯥꯔꯁꯦ ꯑꯗꯨꯗꯤ꯫ ꯑꯗꯨꯅꯦꯕ. ꯌꯥꯏꯌꯦ, ꯑꯗꯨꯗꯤ ꯆꯥꯔꯁꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯊꯔꯣ ꯑꯅꯤꯗꯣ ꯍꯩ ꯃꯦꯠꯇꯨꯅ ꯆꯥꯃꯤꯟꯅꯔꯛꯂꯦ꯫ ꯊꯔꯣꯗꯤ ꯍꯩ ꯃꯦꯠꯄꯗꯨ ꯍꯦꯛ ꯆꯥꯕ ꯂꯣꯏꯕꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯆꯥꯔꯝ ꯊꯛꯂꯝꯂꯤꯕꯒꯤ ꯀꯣꯜ ꯂꯤꯛ ꯀꯔꯤ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯀꯥꯗꯣ ꯑꯃꯠꯇ ꯂꯣꯏꯁꯤꯟꯕ ꯌꯥꯎꯔꯝꯗꯅ ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯁꯣꯜꯂꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯤ ꯀꯇꯟ ꯆꯨꯕꯤ ꯁꯨꯅꯤꯡꯗꯕꯤꯁꯦ, ꯃꯁꯤꯒ ꯍꯦꯛ ꯏꯇꯥ ꯁꯥꯟꯅꯔꯨꯗꯅ ꯑꯩꯁꯦ ꯈꯣꯏꯗꯧ ꯊꯤꯠꯀꯗꯧꯔꯦ ꯌꯦꯡꯉꯨꯅꯦ꯫ ꯀꯣꯟꯗ ꯐꯤ ꯁꯥꯔꯒ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯩꯕꯨ ꯍꯩ ꯆꯥꯁꯤ ꯍꯥꯏꯗꯅ ꯀꯧꯊꯕꯤꯔꯦ ꯅꯝꯗꯅ, ꯑꯗꯨꯒ ꯆꯥꯕ ꯃꯈꯩ ꯆꯥꯊꯣꯛꯑꯒ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯝꯗꯥꯏꯁꯤꯗ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯅꯤꯗ꯫ ꯃꯁꯤ ꯅꯨꯄꯤꯁꯤꯕꯨ ꯉꯥꯎꯗꯦꯒ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ. ꯑꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯉꯥꯎꯏ, ꯐꯖꯅ ꯉꯥꯎꯏꯀꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯁꯦ꯫
ꯊꯣꯏꯕꯤꯗꯨ ꯁꯥꯎꯅꯤꯡꯅ ꯃꯆꯤꯟꯗ ꯀꯕꯨꯛ ꯄꯣꯛꯄꯒꯨꯝꯅ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯗꯨꯅ ꯊꯕꯛꯇꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯗꯨ ꯂꯣꯏꯁꯤꯟꯕꯒ ꯃꯍꯥꯛ ꯑꯃꯨꯛ ꯃꯥꯒꯤ ꯀꯣꯟꯗ ꯀꯥꯔꯛꯇꯨꯅ ꯐꯤ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ? ꯕꯣꯊꯦ ꯑꯁꯤ ꯇꯣꯝꯕꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅꯤ꯫ ꯕꯣꯊꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯗꯕ, ꯃꯁꯥ ꯂꯦꯡꯅꯤꯡꯗꯕ ꯃꯀꯣꯛ ꯑꯣꯏꯔꯝꯃꯤ꯫ ꯕꯣꯊꯦꯒꯤ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯦ ꯏꯃꯨꯡ ꯑꯗꯨꯗ ꯕꯣꯊꯦ, ꯃꯥꯒꯤ ꯃꯌꯥꯝꯕ ꯇꯣꯝꯕ, ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯁꯈꯤ ꯑꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃ ꯀꯨꯟꯖꯕꯇꯤ, ꯃꯈꯣꯏ ꯃꯔꯤꯇ ꯂꯩꯕ ꯏꯃꯨꯡꯅꯤ꯫ ꯕꯣꯊꯦ ꯀꯇꯟ ꯆꯨꯕ ꯃꯇꯧ ꯑꯁꯤꯗ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯅꯗ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯁꯈꯤ ꯃꯈꯨꯠꯇ ꯏꯁꯤꯡ ꯁꯣꯛꯅꯅꯕ ꯄꯥꯇ꯭ꯔ ꯑꯃ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯕꯣꯊꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ "ꯕꯣꯊꯦ, ꯀꯔꯤ ꯇꯧꯏꯅꯣ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯂꯩꯔꯤꯗꯨꯕꯣ?" "ꯏꯇꯩꯃ, ꯀꯩꯅꯣꯅꯤ, ꯁꯨꯝ ꯐꯝꯂꯒ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯝꯂꯤꯕꯖꯥꯠꯅꯤ꯫ ꯑꯁ, ꯅꯨꯡꯊꯤꯜ ꯇꯨꯝꯃꯨꯕꯒꯤ ꯏꯁꯥꯁꯦ ꯇꯥꯎꯔꯦ ꯏꯇꯥꯎ." "ꯅꯪꯗꯤ ꯉꯁꯥꯏ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯗꯒꯤ ꯇꯨꯝꯈꯤꯕꯗꯒꯤꯅꯦ ꯍꯧꯖꯤꯛꯇꯅꯤ ꯅꯁꯥꯗ ꯍꯧꯒꯠꯂꯛꯏꯗꯣ꯫ ꯇꯥꯎꯕꯨ ꯇꯥꯎꯃꯟꯗꯦ, ꯇꯨꯝꯃꯤꯕ ꯈꯨꯇꯨꯝ ꯆꯥꯛꯇꯨꯝꯗꯨꯒ." "ꯑꯁ, ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯇꯩꯃ, ꯑꯩꯅ ꯇꯨꯝꯃꯤꯁꯦ ꯁꯤꯐꯥꯎ ꯄꯦꯟꯗ꯭ꯔꯤꯕꯅꯤꯗ." "ꯇꯨꯝꯃꯣ ꯇꯨꯝꯃꯣ, ꯐꯔꯦ ꯐꯔꯦ, ꯐꯖꯔꯦ ꯌꯥꯝꯅ ꯍꯧꯖꯤꯛꯇꯤ꯫ ꯅꯨꯡꯊꯤꯜ ꯑꯗꯨꯅ ꯕꯣꯔꯥ ꯕꯣꯔꯥ ꯇꯨꯝꯃꯕꯅꯤꯅ ꯆꯥꯕꯒ ꯇꯨꯝꯕꯒ ꯇꯧꯃꯟꯗꯅ ꯅꯁꯥꯗꯣ ꯎꯕꯗ ꯀꯤꯖꯔꯦ, ꯆꯥꯎꯔꯤꯕ ꯅꯣꯏꯈꯠꯂꯤꯕꯗꯨꯒ." "ꯏꯇꯩꯃ, ꯁꯤ ꯐꯠꯇ꯭ꯔꯣ? ꯏꯁꯥ ꯅꯣꯏ ꯆꯥꯎ ꯇꯧꯔꯤꯁꯦ?" "ꯍꯩ, ꯀꯔꯤ ꯐꯔꯤꯅꯣ? ꯏꯁꯥ ꯆꯥꯎꯈꯠꯂꯒ? ꯏꯁꯥ ꯅꯣꯏꯈꯠꯄ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯦ ꯑꯐꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ." "ꯈꯪꯗ꯭ꯔꯦꯗ ꯏꯇꯩꯃ, ꯀꯩꯗꯧꯗꯣꯏꯅꯣ? ꯕꯣꯊꯦ, ꯅꯪꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ꯫ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯁꯤꯟꯗꯨꯅ ꯅꯪꯒꯤ ꯇꯥꯆꯧꯅ ꯇꯧꯔꯤ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯍꯩꯖꯤꯟꯕ ꯇꯝꯁꯤꯟꯕ ꯌꯥꯔꯦ꯫ ꯃꯗꯨ ꯍꯩꯖꯤꯟꯕꯗ ꯀꯥꯟꯁꯨ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯤ." ꯅꯪꯒꯤ ꯇꯨꯡꯗ ꯕꯣꯊꯦ ꯃꯇꯩꯃꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯇꯣꯔꯛꯂꯝꯃꯤ꯫ "ꯑꯁ, ꯀꯔꯤꯕꯨ ꯇꯧꯔꯨꯗꯣꯏꯅꯣꯗ ꯏꯇꯩꯃ? ꯀꯩ ꯀꯥꯟꯅꯅꯕꯅꯣ? ꯍꯩ, ꯃꯗꯨꯅ ꯌꯥꯔꯛꯑꯣꯏꯅꯦ ꯅꯪꯕꯣ ꯇꯨꯡꯗꯗꯤ." "ꯏꯇꯩꯃ, ꯇꯨꯡꯒꯤꯅ ꯇꯨꯡꯒꯤ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯂꯥꯛꯆꯈꯤꯅꯤꯗ ꯑꯗꯨꯒꯤꯕꯨꯗꯤ." ꯁꯈꯤ ꯕꯣꯊꯦꯗ ꯄꯥꯎꯇꯥꯛ ꯄꯤꯕꯗꯤ ꯑꯣꯏꯔꯔꯣꯏ, ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯕꯅ ꯋꯥꯗꯨ ꯏꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯊꯣꯛꯑ ꯊꯣꯛꯑꯕ ꯃꯥꯏ ꯂꯥꯛꯆꯔꯅꯤ, ꯐꯔꯦ꯫ ꯑꯗꯨꯁꯦ, ꯏꯁꯤꯡ ꯑꯝꯇ ꯂꯩꯇꯦ ꯏꯃꯨꯡꯒꯤ ꯆꯥꯛ ꯊꯣꯡꯅꯅꯕ꯫ ꯅꯪ ꯏꯁꯤꯡ ꯈꯖꯤꯛꯇ ꯂꯥꯛꯈꯠꯂꯨꯆꯣ ꯆꯠꯂꯣ, ꯊꯣꯡꯒꯥꯜꯒꯤ ꯄꯨꯈ꯭ꯔꯤ ꯏꯁꯤꯡ ꯑꯐꯕ ꯑꯗꯨꯗꯒꯤ." "ꯀꯩꯅꯣ, ꯏꯁꯤꯡꯕꯨ ꯑꯃꯨꯛ ꯑꯥ ꯇꯥꯅ ꯊꯣꯛꯑꯒ ꯁꯣꯛꯎꯗꯣꯏꯔꯥ ꯍꯥꯏꯁꯤꯕꯨ ꯏꯇꯩꯃ?" "ꯍꯣꯏꯅꯦ, ꯂꯩꯇ꯭ꯔꯕꯗꯤ ꯁꯣꯛꯄ ꯇꯥꯕꯅꯤꯗꯅ." "ꯏꯇꯩꯃ, ꯑꯗꯨꯗꯤ ꯑꯩꯗꯤ ꯉꯝꯗꯧ ꯃꯥꯟꯗꯦꯕꯣ, ꯏꯁꯥꯁꯦ ꯇꯨꯝꯃꯨꯕꯒꯤ ꯏꯅꯝ ꯅꯝꯃꯤ." "ꯀꯔꯤꯅꯣꯅꯦ ꯕꯣꯊꯦ, ꯏꯁꯤꯡ ꯈꯖꯤꯛꯈꯛ ꯁꯣꯛꯑꯣ ꯍꯥꯏꯕꯁꯤ ꯐꯥꯎꯕꯗ ꯉꯝꯃꯔꯣꯏ ꯍꯥꯏꯔꯤꯁꯤꯕꯣ ꯅꯪꯕꯣ? ꯀꯔꯤꯅꯣꯕ? ꯅꯪꯒꯤ ꯃꯑꯣꯡꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ." "ꯏꯇꯩꯃ, ꯑꯩꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯒꯤ ꯋꯥꯁꯦ ꯀꯌꯥ ꯍꯩꯅꯗꯕ ꯑꯗꯨꯒꯤꯅꯤ." "ꯍꯩ ꯕꯣꯊꯦ, ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯨ ꯂꯥꯎ, ꯅꯇꯩꯃ ꯁꯥꯎꯔꯛꯇ꯭ꯔꯤꯉꯩꯗ꯫ ꯊꯨꯅ ꯏꯁꯤꯡ ꯍꯥꯏꯁꯦ ꯁꯣꯛꯆꯨ ꯆꯠꯂꯣ꯫ ꯍꯣꯔꯦꯟꯒꯤꯅꯦ ꯆꯥꯛꯈꯨꯝ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯇꯦ." "ꯑꯁ ꯏꯇꯩꯃ, ꯑꯩ ꯉꯝꯃꯣꯏ. ꯑꯩ ꯁꯤꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ." "ꯅꯪꯁꯦ ꯌꯨꯝꯁꯤꯒꯤ ꯅꯨꯄꯥꯅꯤꯀꯣ, ꯁꯥꯒꯩꯁꯤꯒꯤ ꯄꯤꯕꯥ ꯑꯅꯤ ꯁꯨꯕ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅꯤꯀꯣ." "ꯏꯇꯩꯃ, ꯀꯅꯥꯅ ꯅꯠꯇꯦ ꯍꯥꯏꯔꯒꯦ? ꯃꯥꯅꯤ, ꯑꯩꯁꯦ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯅꯤ." "ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯇꯟ ꯆꯨꯔꯤꯁꯤꯕꯣ? ꯁꯨꯅꯤꯡꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ? ꯅꯠꯇꯦ, ꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ? ꯅꯪꯒꯤ ꯅꯌꯥꯝꯕ, ꯅꯪꯒꯤ ꯇꯥꯆꯧꯁꯤꯅ ꯁꯨꯕ ꯅꯣꯝꯕ ꯑꯣꯟꯊꯣꯛꯅ ꯀꯜꯂꯤꯕ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯍꯩ ꯑꯄꯪꯖꯥꯎ, ꯀꯇꯟ ꯆꯨꯕ, ꯀꯇꯂꯥꯕ, ꯅꯪꯅꯦ ꯅꯪ." "ꯏꯇꯩꯃ, ꯇꯥꯆꯧꯗꯒꯤ, ꯏꯃꯥꯗꯒꯤ, ꯅꯈꯣꯏ ꯑꯍꯨꯝꯅ ꯑꯗꯥꯏꯅ ꯆꯩꯃꯟꯗꯅ ꯑꯩꯁꯦ ꯀꯇꯟ ꯆꯨꯔꯕꯅꯤ ꯆꯨꯔꯕ꯫ ꯕꯣꯊꯦ, ꯁꯦ ꯆꯠꯂꯣ, ꯏꯁꯤꯡꯁꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯨꯅ ꯑꯝꯇ ꯁꯣꯛꯆꯨ ꯆꯠꯂꯣ." ꯕꯣꯊꯦꯗꯣ ꯐꯝꯂꯝꯕ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯌꯥꯝꯅ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯃꯥꯒꯤ ꯀꯥ ꯑꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ "ꯏꯇꯩꯃ, ꯅꯅꯥꯎ ꯎꯄꯥꯏ ꯂꯩꯖꯗꯦ, ꯑꯩ ꯁꯨꯡꯉꯝ ꯉꯝꯖꯔꯔꯣꯏ ꯑꯗꯨꯃ." ꯕꯣꯊꯦꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯣꯏꯗꯧ ꯊꯤꯠꯅ ꯁꯥꯎꯔꯗꯨꯅ ꯁꯈꯤꯅ "ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯁꯨꯅꯤꯡꯗꯕ ꯑꯁꯤꯗꯤ, ꯃꯁꯤꯕꯨ ꯀꯔꯝ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ? ꯑꯁꯨꯛ ꯌꯥꯝꯅ ꯃꯁꯥ ꯂꯦꯡꯅꯤꯡꯗꯕ ꯀꯇꯟ ꯆꯨꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ? ꯏꯁꯤꯡ ꯈꯖꯤꯛꯈꯛꯇ ꯂꯥꯛꯈꯠꯂꯣ ꯍꯥꯏꯕꯅꯤꯕ꯫ ꯍꯦꯔꯥ, ꯃꯁꯤ ꯑꯣꯏꯔꯣꯏꯗꯧꯔꯤꯗ ꯃꯁꯤ, ꯃꯉꯣꯟꯗ ꯋꯥ ꯍꯥꯏꯕ ꯑꯃꯠꯇ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ, ꯃꯥꯡꯉꯒ ꯇꯣꯛꯏ." ꯁꯈꯤꯗꯨ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯏꯁꯤꯡ ꯁꯣꯛꯅꯅꯕꯒꯤ ꯄꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯄꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ, ꯏꯁꯤꯡ ꯁꯣꯛꯄ ꯁꯥꯎꯔꯤ ꯁꯥꯎꯔꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ꯫ ꯕꯣꯊꯦ ꯃꯥꯁꯨ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯔꯛꯂꯒ ꯃꯊꯟꯇ ꯁꯣꯜꯂꯛꯏ꯫ "ꯃꯤ ꯑꯁꯨꯛ ꯌꯥꯝꯅ ꯇꯟꯖꯈ꯭ꯔꯕ ꯑꯩꯉꯣꯟꯗꯕꯨ ꯏꯁꯤꯡ ꯁꯣꯛꯎꯁꯨ ꯀꯥꯏꯅ ꯌꯥꯊꯪ ꯍꯦꯛꯇ ꯄꯤꯁꯜꯂꯛꯏ꯫ ꯑꯩꯉꯣꯟꯗ ꯋꯥ ꯍꯥꯏꯔꯗꯤ ꯋꯥ ꯃꯥꯡꯂꯒ ꯇꯣꯛꯑꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯥꯡꯖꯔꯦꯗꯅ꯫
ꯈꯟꯅꯗꯦ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯇꯨꯝꯃꯒ ꯑꯗꯨꯝ ꯂꯩꯊꯣꯛꯀꯦ ꯕꯣꯊꯦꯗꯣ ꯃꯊꯟꯇ ꯑꯃꯨꯛ ꯅꯣꯛꯏ ꯍꯤꯞꯅ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯃꯍꯥꯛ ꯐꯠ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯀꯥꯟꯅꯗꯦ ꯆꯥꯛ ꯇꯨꯝꯂꯥꯟ ꯆꯔꯥ ꯑꯣꯏꯅ ꯋꯥꯟꯊꯣꯛꯂꯨꯒꯦ ꯍꯥꯎꯅ ꯈꯪꯅꯤ ꯑꯗꯨꯒ ꯄꯦꯟꯅ ꯇꯨꯝꯒꯦ ꯀꯥꯟꯅꯗꯦ ꯕꯣꯊꯦ ꯀꯔꯤꯅꯣ ꯃꯆꯤꯟꯗ ꯁꯨꯔ ꯉꯪꯂꯒ ꯆꯥꯛ ꯆꯥꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯆꯥꯛꯈꯨꯝ ꯑꯗꯣꯝꯗ ꯑꯣꯟꯊꯣꯛꯅꯁꯨ ꯇꯟꯈ꯭ꯔꯕ ꯅꯨꯄꯥꯅꯤ ꯕꯣꯊꯦ ꯍꯥꯏꯔꯤꯕꯁꯤ ꯃꯉꯣꯟꯗ ꯐꯅ ꯆꯩ ꯉꯥꯡ ꯇꯧꯔꯒꯁꯨ ꯃꯥꯒꯤ ꯑꯇꯟꯕ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯀꯣꯛꯇꯅ ꯂꯩꯔꯕꯅꯤ ꯑꯗꯨꯝ ꯍꯟꯖꯤꯟ ꯉꯥꯡ ꯁꯛꯂꯕꯁꯨ ꯃꯥꯒꯤ ꯃꯅꯥꯗ ꯍꯥꯞꯄꯤꯗ꯭ꯔꯦ ꯃꯋꯥꯒ ꯑꯃꯠꯇ ꯂꯧꯕꯤꯕ ꯖꯥꯠ ꯅꯠꯇ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯀꯩꯊꯦꯜ ꯊꯣꯛꯂꯨꯕ ꯕꯣꯊꯦꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯀꯨꯟꯖꯕꯇꯤꯁꯨ ꯍꯜꯂꯛꯂꯦ ꯀꯨꯟꯖꯕꯇꯤ ꯎꯕꯗ ꯕꯣꯊꯦ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯏꯃꯥ ꯆꯤꯅꯤ ꯍꯩꯉꯥꯟ ꯂꯩꯔꯛꯄ꯭ꯔꯣ ꯉꯁꯤꯁꯨ ꯀꯨꯟꯖꯕꯇꯤ ꯋꯥꯒ ꯋꯥꯔꯨꯕꯒ ꯀꯔꯤꯒ ꯁꯥꯎꯔꯤ ꯈꯨꯝꯂꯛꯏ ꯍꯩ ꯏꯃꯥꯒꯤ ꯕꯣꯊꯦ ꯋꯥꯅ ꯋꯥꯕꯅꯤ ꯄꯣꯠꯁꯤꯠꯅ ꯃꯔꯣꯜ ꯑꯃ ꯐꯠꯇꯕꯅꯤ ꯁꯥꯎꯅꯤꯡꯗꯅ ꯂꯩꯔꯤꯀꯥꯟꯁꯤꯗ ꯀꯗꯥꯏꯗꯒꯤ ꯆꯤꯅꯤ ꯍꯩꯉꯥꯟꯅꯣ ꯇꯨꯃꯤꯟꯅ ꯑꯝꯇ ꯂꯩꯈ꯭ꯔꯣ ꯆꯠꯂꯣ ꯑꯁ ꯏꯃꯥ ꯀꯩꯅꯣ ꯅꯨꯡꯇꯤꯒꯤ ꯂꯩꯔꯛꯑꯣ ꯍꯥꯏꯔꯒ ꯕꯣꯊꯦ ꯀꯔꯤꯅꯣ ꯑꯁꯨꯛ ꯆꯥꯎꯔꯕ ꯅꯪꯅ ꯆꯥꯕ ꯊꯛꯄꯗ ꯇꯧꯔꯒ ꯂꯩꯔꯤꯁꯤꯕꯣ ꯅꯪꯕꯨ ꯅꯠꯇꯦ ꯊꯕꯛ ꯍꯥꯏꯔ ꯃꯅꯥ ꯑꯃꯠꯇ ꯍꯩꯕ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯝꯅ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂꯒ ꯌꯨꯝ ꯑꯃ ꯂꯤꯡꯂꯒ ꯂꯩꯕ ꯉꯝꯗꯣꯏꯅꯣ ꯅꯪꯕꯨ ꯀꯇꯟ ꯆꯨꯕ ꯁꯨꯅꯤꯡꯗꯕꯗꯣ ꯈꯔ ꯍꯜꯂꯨꯅꯦ ꯅꯪꯕꯨ ꯏꯃꯥꯒꯤ ꯕꯣꯊꯦ ꯑꯁ ꯑꯩꯅꯦꯀꯣ ꯌꯨꯝꯁꯤꯗꯒ ꯂꯩꯅꯤꯡꯉꯛꯇ꯭ꯔꯦꯗ ꯑꯩ ꯑꯃ ꯇꯧꯔꯦ ꯑꯩꯕꯨ ꯀꯇꯟ ꯑꯃ ꯇꯧꯔꯦ ꯑꯩꯕꯨ ꯁꯨꯅꯤꯡꯗꯕ ꯁꯤꯕꯨ ꯑꯩꯅꯔꯣ ꯇꯟꯕꯁꯤꯕꯨ ꯑꯩꯅꯔꯕ ꯃꯁꯥꯒꯤꯅꯦ ꯃꯁꯥꯒꯤ ꯍꯩ ꯑꯄꯪꯖꯥꯎ ꯑꯄꯪꯕ ꯕꯣꯊꯦ ꯅꯁꯥꯅ ꯁꯨꯅꯤꯡꯗ꯭ꯔꯒ ꯃꯁꯥꯒꯤꯅꯦ ꯍꯥꯏꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯑꯩꯒꯤ ꯅꯥꯛꯇꯒ ꯂꯩꯒꯅꯨ ꯁꯣꯏꯗꯅꯅꯦ ꯂꯤꯆꯩ ꯆꯥꯅꯤꯅ ꯆꯠꯂꯣ ꯄꯥꯈꯪ ꯐꯥꯔꯕ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯕ ꯅꯪꯅꯁꯨ ꯅꯣꯏ ꯃꯌꯥꯝꯒꯤ ꯆꯩꯐꯝ ꯉꯥꯡꯐꯝꯅꯦ ꯑꯩꯗꯤꯅꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯉꯥꯡꯐꯝ ꯋꯥꯗꯣ ꯍꯥꯏꯔꯒ ꯕꯣꯊꯦꯗꯣ ꯆꯠꯈ꯭ꯔꯦ ꯃꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯀꯨꯟꯖꯕꯇꯤꯅ ꯃꯗꯣꯝ ꯃꯊꯟꯇ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯁꯤꯕꯨ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯃꯥꯕꯨ ꯀꯔꯝ ꯊꯣꯛꯂꯒꯗꯕꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ ꯊꯕꯛ ꯍꯩꯅꯤꯡꯗꯕ ꯀꯇꯟ ꯆꯨꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯃꯁꯤꯕꯨ ꯅꯠꯇꯦ ꯃꯁꯤꯕꯨ ꯃꯤ ꯑꯣꯏꯈꯤꯒꯗ꯭ꯔꯅꯦ ꯃꯤ ꯈ꯭ꯋꯥꯏꯅ ꯌꯨꯝ ꯄꯥꯜꯂꯒ ꯂꯩꯅꯔꯤꯕ ꯁꯨꯃꯥꯏꯅ ꯂꯩꯕꯒ ꯉꯝꯂꯛꯈꯤꯒꯗ꯭ꯔꯅꯦ ꯇꯧꯔꯤꯁꯤꯕꯣ ꯃꯁꯤꯕꯣ ꯀꯨꯟꯖꯕꯇꯤ ꯁꯦꯡꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯀꯇꯟ ꯆꯨꯕ ꯕꯣꯊꯦ ꯑꯁꯤꯒꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯄꯣꯛꯄ ꯍꯥꯏꯕꯗꯨ ꯄꯣꯛꯂꯕꯅꯤ ꯕꯣꯊꯦ ꯃꯥꯒꯤ ꯇꯨꯡꯒꯤ ꯑꯣꯏꯍꯧꯒꯗꯕ ꯐꯤꯕꯝꯒꯤ ꯈꯟꯕꯗ ꯃꯃꯥ ꯑꯣꯏꯕꯤ ꯀꯨꯟꯖꯕꯇꯤꯗꯨ ꯌꯥꯝꯅ ꯋꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯅꯤ ꯊꯥꯔꯤꯛ ꯊꯔꯣ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯃꯤꯟꯅꯔꯒ ꯆꯥꯛ ꯆꯥꯅꯅꯕ ꯍꯥꯏꯅ ꯇꯧꯔꯛꯏ ꯀꯩꯖꯥꯡꯅꯣ ꯏꯃꯥ ꯆꯝꯊꯣꯡ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯦ ꯏꯃꯥ ꯊꯕꯛ ꯆꯠꯄ ꯊꯦꯡꯉꯅꯤ ꯍꯥꯏꯗꯅ ꯍꯣꯕꯦ ꯑꯦ ꯀꯥꯡꯁꯣꯏ ꯈꯛꯇꯃꯛ ꯊꯣꯡꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯇꯩꯗꯤ ꯀꯩꯝꯇ ꯊꯣꯡꯗ꯭ꯔꯣ ꯀꯃꯥꯏ ꯆꯥꯗꯣꯏꯅꯣ ꯍꯩ ꯀꯥꯡꯁꯣꯏ ꯍꯥꯏꯔꯤꯕꯁꯤ ꯏꯟꯖꯥꯡꯅꯤ ꯅꯪ ꯀꯔꯤ ꯑꯣꯏꯅ ꯎꯔꯒꯦ ꯏꯃꯥꯒꯤ ꯊꯔꯣ ꯑꯁ ꯏꯃꯥ ꯀꯩꯅꯣ ꯀꯥꯡꯁꯣꯏ ꯈꯛꯇ ꯆꯥꯔꯗꯤ ꯌꯣꯠꯄꯒ ꯑꯝꯇ ꯌꯥꯔꯔꯣꯏ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯃꯆꯥꯅꯨꯄꯤ ꯊꯔꯣꯒꯤ ꯃꯇꯧ ꯑꯁꯤꯗ ꯊꯥꯔꯤꯛ ꯁꯥꯎꯅꯤꯡꯂꯦ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯌꯥꯔꯦ ꯆꯥꯅꯤꯡꯉꯒ ꯆꯥꯎ ꯆꯥꯅꯤꯡꯗ꯭ꯔꯒ ꯇꯣꯛ ꯅꯥꯇꯟ ꯇꯜꯂꯗꯤ ꯌꯨꯝꯁꯤꯗ ꯏꯃꯨꯡꯁꯤꯗꯅꯦ ꯊꯣꯡꯉꯝꯕ ꯆꯥꯎ ꯏꯃꯥ ꯀꯩꯅꯣ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯋꯥꯗꯨꯕꯣ ꯍꯩ ꯆꯨꯝꯗ꯭ꯔꯣ ꯅꯃꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯂꯩꯁꯥꯕꯤ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯇꯟ ꯇꯜꯂꯤꯁꯤꯕꯣ ꯍꯥ ꯀꯔꯤꯒꯤꯅꯣꯕ ꯑꯗꯨꯕꯨ ꯃꯤ ꯈ꯭ꯋꯥꯏ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯤꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯝꯅ ꯇꯧꯏ ꯑꯗꯨꯒ ꯃꯁꯤꯗꯩꯁꯤꯗ ꯅꯪꯅ ꯏꯃꯥ ꯋꯥ ꯉꯥꯡꯅꯤꯡꯗꯦꯀꯣ ꯑꯣ ꯑꯩꯁꯨ ꯇꯧꯅꯤꯌꯦ ꯈꯔ ꯂꯩꯔꯒ ꯇꯧꯅꯤ ꯅꯪ ꯇꯧꯗꯧꯔꯤꯕ ꯌꯥꯔꯦ ꯆꯥꯛꯁꯦ ꯄ꯭ꯔꯞ ꯆꯥꯔꯣ ꯂꯥꯎ ꯑꯩꯅꯦ ꯊꯕꯛꯆꯠꯄ ꯊꯦꯡꯉꯅꯤ ꯊꯔꯣ ꯋꯥ ꯂꯥꯡꯉꯥꯡꯗ ꯃꯈꯥ ꯇꯥꯔꯨꯗ ꯃꯍꯥꯛ ꯃꯣꯂꯤ ꯐꯝꯊꯔꯛꯂꯦ ꯑꯗꯨꯒ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯑꯁ ꯍꯥꯎꯇꯕ ꯁꯤꯕꯨ ꯏꯟꯖꯥꯡꯅꯤ ꯆꯝꯊꯣꯡ ꯊꯣꯡꯕꯅꯤꯅ ꯆꯥꯔꯤꯕꯅꯦꯕꯀꯣ ꯏꯃꯥꯒꯤ ꯊꯔꯣ ꯏꯃꯥꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯅꯪꯒꯤ ꯆꯥꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯆꯥꯎ ꯑꯝꯇ ꯆꯥꯎ ꯍꯣꯏ ꯆꯥꯒꯦ ꯍꯥꯎꯇ꯭ꯔꯁꯨ ꯆꯥꯒꯦ ꯑꯩ ꯍꯥꯎꯇꯕ ꯃꯌꯥꯝꯁꯦ ꯆꯥꯃꯟꯗꯅ ꯏꯁꯛꯀꯁꯦ ꯂꯣꯏꯅ ꯊꯤꯖꯤꯜꯂꯛꯑꯕꯅꯦ ꯑꯩ ꯅꯣꯡꯃꯒꯤ ꯁꯨꯝ ꯅꯪ ꯏꯕꯦꯝꯃꯀꯣ ꯅꯪ ꯍꯥꯏꯔꯤꯁꯤꯅꯤ ꯊꯔꯣ ꯋꯥ ꯂꯥꯡꯒꯗꯨ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯆꯥꯛ ꯆꯥꯔꯤꯕ ꯑꯗꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯍꯥꯎꯇ꯭ꯔꯕꯁꯨ ꯍꯥꯎꯇꯅ ꯆꯥꯔꯛꯂꯦ ꯊꯔꯣꯒꯤ ꯆꯥꯛꯆꯥ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯃꯥ ꯊꯥꯔꯤꯛꯇꯤ ꯃꯤꯠ ꯅꯥꯔꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯥꯔꯤꯛꯇꯣ ꯍꯧꯒꯠꯈ꯭ꯔꯦ ꯊꯔꯣꯅ ꯏꯃꯥ ꯀꯩꯅꯣ ꯆꯥꯛ ꯇꯣꯛꯑꯕꯣ ꯏꯃꯥꯒꯤꯁꯦ ꯇꯣꯛꯑꯦ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝꯁꯤꯡꯗꯣ ꯅꯤꯡꯊꯤꯅ ꯂꯣꯏꯁꯤꯜꯂꯒ ꯐꯦꯡꯗꯣꯛꯇꯨꯅ ꯊꯅꯝꯃꯨ ꯏꯃꯥ ꯊꯦꯡꯉꯦ ꯉꯁꯤꯗꯤ ꯑꯁ ꯀꯩꯅꯣ ꯏꯃꯥ ꯀꯣꯜꯂꯤꯛꯁꯤꯡꯁꯦ ꯑꯩꯅ ꯑꯃꯨꯛ ꯐꯦꯡꯈꯤꯗꯣꯏꯔꯥ ꯍꯥꯏꯁꯦ ꯍꯩ
ꯅꯪꯅ ꯐꯦꯡꯍꯧꯗ꯭ꯔꯕꯗꯤ ꯏꯃꯥꯅ ꯃꯗꯨꯃꯨꯛ ꯐꯦꯡꯉꯒ ꯊꯕꯛ ꯑꯃꯨꯛ ꯆꯠꯂꯣ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯥ? ꯍꯥꯏꯔꯤꯕ꯭ꯔꯕ? ꯅꯥꯞ ꯆꯥꯗꯕ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯒꯅꯨ. ꯅꯪꯁꯦ ꯅꯨꯄꯤꯅꯤꯅꯦ ꯅꯨꯄꯤ. ꯑꯗꯨꯛ ꯌꯥꯝꯅ ꯀꯇꯟ ꯆꯨꯕ, ꯁꯨꯅꯤꯡꯗꯕꯗꯣ ꯑꯣꯏꯒꯅꯨꯅꯦ. ꯊꯔꯣ ꯆꯥꯛ ꯆꯥꯔꯝꯕꯒꯗꯣ ꯂꯣꯏꯅ ꯇꯣꯛꯂꯒ ꯁꯨꯛꯇꯣꯛꯂꯒ ꯂꯩꯈ꯭ꯔꯦ. ꯍꯥꯏꯔꯤꯁꯤꯅꯤꯀꯣ, ꯀꯣꯜ ꯂꯤꯛ ꯂꯨꯈꯥꯛ ꯑꯃꯠꯇ ꯆꯥꯏꯔꯒ ꯌꯨꯝꯁꯤꯗ ꯂꯩꯍꯜꯂꯝꯕ ꯌꯥꯔꯣꯏ. ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ. ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯔꯤꯛ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯒꯝ ꯒꯝ. ꯊꯔꯣ ꯃꯆꯤꯟ ꯄꯩꯗꯨꯅ ꯃꯊꯟꯇ ꯏꯁꯧ ꯂꯥꯡꯖꯩ. ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯕꯨ ꯊꯕꯛ ꯇꯧꯍꯟꯅꯤꯡꯕ, ꯊꯕꯛ ꯁꯨꯍꯟꯅꯤꯡꯕ ꯑꯩꯒꯤ ꯏꯃꯥꯁꯤꯕꯨ ꯀꯔꯤꯅꯣꯕ? ꯌꯦꯟꯖꯥꯡ ꯐꯪꯉꯦ ꯑꯁꯨꯛ ꯌꯥꯝ ꯍꯥꯎꯇꯕ, ꯀꯥꯡꯁꯣꯏ ꯍꯥꯏꯕꯁꯤ ꯄꯤꯖꯩ, ꯑꯗꯨꯒ ꯑꯩꯕꯨ ꯑꯃꯨꯛ ꯀꯣꯜ ꯂꯤꯛ ꯆꯒꯨꯝ ꯆꯅꯥꯏꯁꯤ ꯂꯣꯏꯁꯤꯜꯂꯣꯅ ꯍꯥꯏꯕ. ꯑꯩꯗꯤꯅꯦ, ꯑꯩ ꯁꯥꯎꯅꯤꯡꯕꯅꯕ. ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯊꯔꯣ ꯆꯥꯛꯇꯨ ꯃꯄꯨꯡ ꯐꯥꯅ ꯆꯥꯔꯛꯂꯦ. ꯆꯥꯛ ꯇꯣꯛꯂꯒ ꯆꯥꯏꯔꯤꯕ ꯆꯒꯨꯝꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯤ. ꯑꯗꯨꯕꯨ ꯀꯣꯟꯗꯤ ꯐꯦꯡꯗꯦ. ꯃꯆꯤ ꯑꯃꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ. ꯑꯗꯨꯒ ꯉꯝꯖꯗꯦ. ꯀꯔꯤꯒꯤ ꯀꯣꯟ ꯐꯦꯡꯕ? ꯏꯟꯖꯥꯡꯁꯨ ꯍꯥꯎꯇꯕ ꯄꯤꯖꯔꯒ ꯀꯥꯟꯅꯗꯦ. ꯐꯃꯨꯡ ꯀꯥꯗꯨꯅ ꯇꯨꯝꯃꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯈꯤꯒꯦ. ꯀꯔꯤ ꯇꯧꯖꯔꯨꯅꯤꯒꯦ? ꯍꯣꯔꯦꯟ ꯍꯧꯒꯠꯂꯛꯑꯒ ꯐꯦꯡꯉꯅꯤ ꯀꯣꯟꯒ. ꯊꯔꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯦ. ꯑꯗꯨꯒ ꯃꯍꯥꯛ ꯐꯃꯨꯡ ꯀꯥꯈꯠꯂꯒ ꯃꯁꯥ ꯄꯨꯝꯕ ꯐꯩꯖꯨꯞꯅ ꯊꯨꯡꯅ ꯁꯨꯞꯆꯤꯜꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ. ꯑꯉꯛꯄ ꯑꯃꯅꯤ ꯊꯔꯣ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ, ꯃꯇꯟ ꯇꯟꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯍꯥꯏꯕꯗꯨ ꯃꯥꯅ ꯑꯣꯏꯔꯕꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯊꯔꯣꯗꯣ ꯑꯗꯨꯃꯛ ꯇꯨꯝꯊꯣꯛꯂꯒ ꯂꯩꯈ꯭ꯔꯦ ꯅꯨꯡꯉꯥꯏꯅ. ꯃꯥꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯔꯤꯛꯅ ꯌꯨꯝ ꯍꯟꯖꯜꯂꯛꯄ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯋꯥꯏꯗꯅꯤ. ꯊꯥꯔꯤꯛ ꯆꯥꯛꯈꯨꯝ ꯆꯪꯂꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯑꯌꯨꯛ ꯆꯥꯈꯤꯕꯒꯤ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯣ ꯑꯗꯨꯃꯛ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯀꯔꯤꯅꯣ ꯁꯤꯗꯤ? ꯉꯁꯥꯏ ꯑꯌꯨꯛ ꯆꯥꯔꯝꯕ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯦꯡꯗ꯭ꯔꯤ ꯃꯥꯜꯂꯤꯅꯦ. ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯊꯥꯔꯤꯛ ꯋꯥꯍꯩꯗꯨ ꯁꯣꯜꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯃꯆꯥꯅꯨꯄꯤ ꯊꯔꯣꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯣꯝꯗ. ꯑꯗꯨꯒ, ꯍꯩ ꯊꯔꯣ! ꯊꯔꯣ! ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ? ꯍꯥ? ꯀꯔꯤ ꯋꯥꯈꯜꯅꯣꯕ ꯅꯪꯅ ꯈꯜꯂꯤꯁꯦ? ꯊꯔꯣ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯜꯂꯗꯨꯅ, ꯀꯩꯅꯣ ꯏꯃꯥ? ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯑꯩ ꯀꯩꯝꯇ ꯈꯪꯖꯗꯦꯀꯣ. ꯑꯩ ꯈꯪꯖꯗꯦ ꯍꯥꯏꯁꯤꯅꯤ. ꯅꯠꯇꯦ, ꯉꯁꯥꯏ ꯑꯌꯨꯛ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯥꯔꯝꯕꯒꯤ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝꯁꯤ ꯐꯥꯎꯕ ꯂꯣꯏꯁꯟꯗꯕꯤꯗ ꯅꯪ ꯀꯩꯗꯧꯔꯒ ꯂꯩꯒꯦ? ꯍꯥ? ꯅꯪ ꯃꯁꯤꯗꯩꯁꯤꯗ ꯅꯤꯡꯉꯥꯏꯗꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ꯭ꯔꯥꯕ? ꯂꯩꯊꯣꯛꯂꯤꯕꯅꯦꯕ ꯅꯪ, ꯍꯥ? ꯑꯁ ꯏꯃꯥ, ꯑꯩ ꯐꯦꯡꯗꯣꯛꯀꯦ ꯍꯥꯏꯅꯗꯤ ꯇꯧꯔꯝꯕꯅꯦꯕ. ꯑꯗꯨꯗ ꯑꯩ ꯀꯥꯎꯕꯩꯅꯦꯕ. ꯅꯪꯗꯤ ꯀꯔꯤꯒꯤ ꯀꯥꯎꯔꯤꯕ? ꯅꯇꯟꯅ ꯇꯜꯂꯒ ꯀꯥꯎꯔꯤꯅꯤ ꯀꯥꯏꯅ ꯍꯥꯏꯖꯤꯟꯅꯔꯤꯕ? ꯑꯁ ꯏꯃꯥ, ꯅꯪꯕꯨ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯁꯨꯅꯤꯡꯗꯕꯤ? ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕꯁꯤꯕꯨ ꯅꯪꯕꯨ ꯅꯌꯨꯝ ꯄꯥꯟꯕꯕꯨ ꯈꯪꯈꯤꯒꯗ꯭ꯔꯥꯕ ꯇꯧꯔꯤꯁꯤꯕꯣ? ꯏꯃꯥ, ꯌꯨꯝꯕꯨ ꯀꯩꯅꯣ ꯄꯥꯜꯂꯁꯨ ꯌꯥꯏ ꯄꯥꯟꯗ꯭ꯔꯁꯨ ꯌꯥꯏ. ꯏꯌꯥꯗ ꯌꯥꯏ. ꯍꯩ ꯁꯨꯅꯤꯡꯗꯕꯤ, ꯃꯤꯔꯣꯟ ꯊꯨꯡꯗꯕꯤ, ꯁꯛꯊꯤꯕꯤ! ꯅꯪꯁꯦ ꯏꯆꯥ ꯑꯣꯏꯅ ꯑꯩꯅ ꯐꯪꯂꯤꯕꯁꯦ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯑꯩ. ꯁꯨꯅꯤꯡꯗꯕꯤ, ꯀꯇꯟ ꯆꯨꯕꯤ! ꯏꯃꯥꯅ ꯅꯆꯥꯗ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯅꯨꯡꯉꯥꯏꯔꯤꯁꯦ ꯀꯔꯤꯅꯣ? ꯀꯩꯔꯣꯜ ꯂꯩꯀꯥꯏꯅ ꯇꯥꯔꯒ ꯑꯩꯕꯨ ꯍꯦꯟꯅ ꯂꯛꯅꯕꯤꯔꯅꯤ. ꯂꯛꯅꯅꯤꯡ ꯂꯛꯅꯖꯁꯅꯨ. ꯅꯪꯅ ꯇꯧꯊꯣꯔꯛꯄ, ꯅꯪꯒꯤ ꯅꯋꯣꯡ ꯅꯇꯧ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯍꯥꯏꯔꯛꯄꯅꯤ. ꯉꯥꯡꯂꯛꯄ ꯇꯥꯕꯅꯤ. ꯏꯃꯥ, ꯍꯩ ꯌꯥꯝ ꯊꯨꯅ ꯀꯨꯝꯊꯔꯛꯑꯣ ꯐꯃꯨꯡ ꯑꯗꯨꯗꯒꯤ. ꯑꯗꯨꯒꯅꯦ, ꯂꯩꯔꯤꯕ ꯀꯣꯜꯂꯤꯛꯁꯤꯡꯁꯦ ꯐꯦꯡꯉꯨ ꯂꯥꯎ ꯌꯥꯝ ꯊꯨꯅ ꯑꯝꯇ. ꯑꯁ ꯏꯃꯥ, ꯑꯩ ꯉꯝꯃꯔꯣꯏ. ꯏꯃꯥꯅ ꯑꯗꯨꯝ ꯐꯦꯡꯕꯤꯔꯨꯔꯣ. ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯨ ꯉꯟꯅ ꯍꯜꯂꯛꯑꯕꯅꯤꯅ. ꯀꯔꯤꯕꯅ ꯍꯧꯖꯤꯛꯀꯤꯗꯣ? ꯍꯣ, ꯏꯃꯥꯅ ꯐꯦꯡꯕꯤꯔꯣ ꯍꯥꯏꯕ. ꯊꯥꯔꯤꯛꯇꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯃꯆꯥꯕꯨ ꯍꯦꯛꯇ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯆꯤꯡꯊꯔꯦ. ꯃꯁꯝ ꯃꯅꯥ ꯐꯣꯏꯗꯨꯅ, ꯅꯪ ꯃꯇꯣꯏꯅꯔ ꯅꯪꯁꯨ ꯅꯥꯎ ꯆꯥꯎꯔꯦꯅꯦ. ꯂꯥꯎ ꯊꯨꯅ ꯐꯦꯡꯉꯨ ꯂꯥꯎ, ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯎ. ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ ꯊꯥꯔꯤꯛ ꯃꯆꯥꯒꯤ ꯃꯅꯥꯛꯇꯒꯤ. ꯊꯔꯣ ꯀꯞꯂꯤ ꯀꯞꯂꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ. ꯍꯣ ꯂꯩꯀꯥꯏ! ꯑꯩꯒꯤ ꯏꯃꯥ ꯊꯥꯔꯤꯛ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯦ. ꯏꯃꯥ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯦ. ꯁꯝꯁꯤꯕꯨ ꯍꯦꯛꯇ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯆꯤꯡꯊꯔꯛꯑꯦ ꯋꯥꯅꯦ. ꯐꯠꯇꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯅꯦꯕ. ꯑꯩꯅꯅꯦ ꯀꯣꯟ ꯈꯖꯤꯛ ꯐꯦꯡꯉꯨꯗꯕꯒꯤ. ꯂꯩꯀꯥꯏ! ꯑꯩꯈꯣꯏ ꯏꯃꯥ ꯐꯠꯇꯕꯤ ꯑꯣꯜꯂꯦ, ꯐꯠꯇꯕꯤ! ꯊꯔꯣ ꯋꯥꯍꯩꯁꯤꯡꯗꯨ ꯁꯣꯟꯅ ꯀꯞꯂꯤ ꯀꯞꯂꯤ ꯍꯧꯒꯠꯂꯛꯂꯦ. ꯑꯗꯨꯒ ꯃꯍꯥꯛ ꯆꯥꯛꯈꯨꯝ ꯆꯪꯂꯛꯂꯒ ꯐꯦꯡꯗ꯭ꯔꯤꯕ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯄꯨꯊꯣꯛꯂꯒ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯈꯤꯗꯨꯅ ꯐꯦꯡꯀꯠꯄ ꯍꯧꯈ꯭ꯔꯦ ꯏꯁꯧ ꯇꯧꯔꯗꯨꯅ. ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯔꯤꯛꯅ ꯃꯊꯟꯗ ꯈꯟꯖꯩ. ꯍꯦ ꯏꯁꯣꯔ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯑꯃꯨꯛꯇꯗꯤ ꯋꯥꯈꯜ ꯇꯥꯍꯟꯕꯤꯔꯣꯕ. ꯆꯠꯅꯐꯝ ꯈꯪꯗꯕꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯇꯥꯔꯦ ꯃꯄꯨ ꯃꯄꯨꯅ ꯑꯃꯨꯛꯇ ꯊꯧꯖꯥꯟꯕꯤꯌꯨ. ꯑꯩꯒꯤ ꯏꯆꯥ ꯊꯔꯣꯁꯦ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯌꯨ.
ꯋꯥꯈꯜ ꯂꯧꯁꯤꯡ ꯍꯥꯞꯄꯤꯌꯨꯅꯦ꯫ ꯃꯃꯥ ꯑꯣꯏꯕꯤ ꯊꯥꯔꯤꯛꯅ ꯃꯆꯥꯅꯨꯄꯤ ꯊꯔꯣ ꯑꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕꯅꯤ, ꯃꯔꯝꯁꯤꯒꯤꯅꯤ ꯃꯍꯥꯛꯅ ꯏꯁꯣꯔ ꯃꯉꯣꯟꯗ ꯐꯥꯎꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯗꯨꯅ ꯅꯤꯖꯔꯤꯕꯅꯤ, ꯊꯧꯖꯥꯜ ꯄꯤꯅꯕꯤꯌꯨ ꯃꯆꯥꯒꯤ ꯃꯐꯝꯗ ꯍꯥꯏꯅ꯫ ꯊꯔꯣ ꯃꯍꯥꯛꯇꯅ ꯁꯨꯅꯤꯡꯗꯕꯤ ꯀꯇꯟ ꯆꯨꯕꯤ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯇꯧꯔꯒ ꯁꯨꯝ ꯄꯪꯂꯩꯗ ꯂꯩꯊꯣꯛꯂꯕꯒꯤ ꯋꯥꯅꯤ, ꯒ꯭ꯌꯥꯟ ꯇꯥꯕ ꯀꯧꯕ ꯍꯥꯏꯕꯗꯨ ꯂꯩꯇꯅ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ, ꯆꯥꯛ ꯏꯁꯤꯡ ꯆꯥꯅ ꯊꯛꯅꯕ ꯃꯇꯝꯗꯨꯅꯤ꯫ ꯕꯣꯊꯦ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯁꯨ ꯏꯀꯣꯏ ꯀꯣꯏꯅ ꯆꯥꯛꯈꯨꯝꯗꯨꯗ ꯐꯝꯃꯤꯟꯅꯔꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯁꯈꯤꯅ ꯍꯥꯏꯔꯛꯏ ꯕꯣꯊꯦꯗ ꯌꯦꯡꯂꯒ, ꯕꯣꯊꯦ, ꯀꯔꯤ ꯍꯥꯄꯛꯎꯒꯦ? ꯆꯥ ꯍꯥꯄꯛꯈꯣꯔꯣ ꯅꯪꯒꯤ? ꯍꯣꯏ ꯏꯇꯩꯃ, ꯂꯩꯔꯗꯤ ꯈꯔ ꯍꯥꯞꯄꯤꯔꯛꯑꯣ, ꯆꯥꯅꯤꯡꯉꯤ꯫ ꯑꯁ, ꯉꯁꯤꯒꯤ ꯏꯟꯖꯥꯡ ꯃꯊꯦꯜꯁꯦ ꯈꯨꯍꯥꯎ ꯑꯃꯅꯤ꯫ ꯍꯥꯞꯄꯤꯔꯛꯀꯦ ꯍꯥꯞꯄꯤꯔꯛꯀꯦ꯫ ꯁꯈꯤ ꯕꯣꯊꯦꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯗ ꯆꯥꯛ ꯍꯥꯞꯄꯤ꯫ ꯏꯃꯥꯒ ꯃꯈꯣꯏ ꯇꯥꯆꯧꯒꯤꯒ ꯀꯔꯤ ꯍꯥꯞꯆꯔꯧꯒꯦ? ꯌꯥꯔꯦ ꯌꯥꯔꯦ, ꯏꯃꯥꯗꯤ ꯑꯣꯛꯑꯦ꯫ ꯁꯈꯤ, ꯏꯟꯖꯥꯡꯗꯣ ꯈꯤꯇ ꯑꯗꯨꯝ ꯍꯥꯞꯄꯛꯑꯣ꯫ ꯍꯣꯏ꯫ ꯁꯈꯤ ꯃꯄꯨꯔꯣꯏꯕꯒꯤ ꯏꯟꯁꯥꯡ ꯍꯥꯞꯄꯤ꯫ ꯃꯃꯥ ꯑꯣꯏꯕꯤ ꯀꯨꯟꯖꯕꯇꯤꯅ ꯕꯣꯊꯦꯒꯤ ꯆꯥꯔꯤꯕ ꯆꯥꯛꯌꯥꯝ ꯇꯧꯔꯤꯕ ꯕꯣꯌꯣꯁꯥ ꯑꯗꯨ ꯌꯦꯡꯂꯒ, ꯅꯪ ꯑꯃꯅꯤꯀꯣ, ꯆꯥꯛꯅ ꯃꯔꯣꯜ ꯑꯃ ꯆꯥꯔꯤꯕ, ꯕꯣꯔꯥ ꯕꯣꯔꯥ, ꯑꯗꯨꯒ ꯄꯪꯁꯨ ꯄꯪꯕꯅ, ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ, ꯅꯪ ꯁꯤꯕꯨ ꯀꯔꯝ ꯊꯣꯛꯑꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯕꯣꯊꯦ ꯆꯥꯛ ꯆꯥꯅ ꯆꯥꯅ, ꯑꯁ ꯏꯃꯥ, ꯑꯩ ꯆꯥꯛ ꯑꯝꯇ ꯅꯤꯡꯊꯤꯅ ꯆꯥꯒꯦ, ꯉꯥꯡꯕꯤꯔꯛꯈꯤꯅꯨꯕ, ꯀꯩꯗꯧꯔꯒꯦ ꯑꯝꯇ? ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯆꯥꯎꯅꯦ, ꯑꯗꯣ ꯆꯥꯛ ꯆꯥꯕꯗ ꯊꯧꯅꯥ ꯐꯔꯤꯕ ꯑꯗꯨꯃꯥꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯕꯗꯁꯨ ꯐꯧ ꯍꯣꯠꯅꯧ ꯍꯥꯏꯕꯅꯤꯅꯦ꯫ ꯑꯁ ꯏꯃꯥ, ꯃꯇꯥꯡꯗꯨꯗ ꯕꯣꯊꯦꯒꯤ ꯃꯌꯥꯝꯕ ꯇꯣꯝꯕꯅꯁꯨ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦ ꯕꯣꯊꯦ, ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯁꯤꯗ ꯃꯨꯟꯅ ꯇꯥꯔꯒ ꯏꯟꯅꯅꯕ ꯂꯧꯁꯤꯟꯅꯕ ꯇꯧꯅꯦ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯪ꯫ ꯅꯁꯥ ꯅꯎꯗꯨ ꯂꯦꯡꯅꯤꯡꯗꯦꯀꯣ, ꯌꯥꯝ ꯁꯨꯅꯤꯡꯗꯦ ꯅꯪ꯫ ꯇꯥꯆꯧ, ꯈꯔ ꯂꯩꯔ ꯁꯨꯒꯦꯕ, ꯀꯩꯗꯧꯔꯒꯦ ꯁꯤꯕꯣ? ꯁꯨꯅꯤ, ꯁꯨꯒꯗꯧꯔꯤ ꯌꯥꯝ ꯐꯅ ꯁꯨꯒꯗꯧꯔꯤ ꯐꯖꯅ꯫ ꯏꯃꯥ, ꯇꯥꯆꯧ, ꯑꯩ ꯆꯥꯛꯁꯦ ꯑꯝꯇ ꯅꯤꯡꯊꯤꯅ ꯆꯥꯒꯦꯕ꯫ ꯑꯣ ꯆꯥꯎ ꯆꯥꯎ ꯆꯥꯎ, ꯍꯥꯎꯅꯅꯦ, ꯕꯣꯔꯥ ꯕꯣꯔꯥ ꯆꯥꯎ ꯆꯥꯛꯇꯣ ꯅꯪ꯫ ꯍꯥꯏꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯈꯤꯅ, ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯌꯥꯔꯦ, ꯑꯩꯈꯣꯏ ꯕꯣꯊꯦꯁꯦ ꯆꯥꯛ ꯆꯥꯐꯝꯒ ꯑꯝꯇ ꯈꯪꯉꯝꯃꯔꯣꯏ꯫ ꯑꯗꯣ ꯆꯥꯛꯁꯦ ꯑꯝꯇ ꯏꯪꯊꯤꯅ ꯄꯤꯖꯕꯤꯔꯣ, ꯏꯃꯥꯒ ꯃꯈꯣꯏ ꯇꯥꯆꯧꯒꯤꯒ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯁꯥꯕꯤꯔꯣ ꯆꯥꯛꯆꯥ ꯇꯣꯛꯂꯒ꯫ ꯃꯥꯒꯤ ꯃꯤꯆꯪꯒ ꯆꯪꯂꯞ ꯇꯧꯔꯛꯄ ꯑꯗꯨꯗ ꯕꯣꯊꯦꯅ ꯁꯠ ꯂꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯅꯦ ꯏꯇꯩꯃ, ꯋꯥ ꯌꯥꯝ ꯈꯪꯗꯦ ꯏꯃꯥꯒ ꯇꯥꯆꯧꯒꯁꯦ, ꯆꯥꯔꯤ ꯊꯛꯂꯤꯉꯩꯗ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ꯫ ꯀꯨꯟꯖꯕꯇꯤꯅ, ꯅꯪ ꯑꯃꯀꯣ, ꯅꯪ ꯇꯧ ꯇꯧ, ꯅꯪ ꯇꯧ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪ꯫ ꯑꯗꯨꯝꯅ ꯕꯣꯊꯦꯗꯨ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯑꯃꯗꯤ ꯃꯌꯥꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨꯕ ꯇꯧꯗ, ꯒ꯭ꯌꯥꯟ ꯍꯥꯞꯆꯤꯜꯂꯨꯕ ꯇꯧꯗ ꯑꯗꯨꯃꯛ ꯃꯥꯒꯤ ꯆꯥꯛ ꯆꯥꯐꯝ ꯊꯣꯛꯄꯗꯨ ꯗꯃꯥ ꯑꯃ ꯆꯥꯁꯤꯜꯂꯒ ꯊꯣꯛꯈ꯭ꯔꯦ ꯍꯧꯒꯠꯂꯒ꯫ ꯕꯣꯊꯦꯅ ꯍꯧꯒꯠꯈ꯭ꯔꯕꯗ ꯀꯨꯟꯖꯕꯇꯤꯅ, ꯏꯃꯥꯒꯤ ꯑꯆꯧꯕ, ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯔꯝ ꯇꯧꯅꯤ ꯇꯧꯔꯤꯁꯤꯕꯣ? ꯊꯕꯛ ꯍꯥꯏꯔ ꯃꯅꯥ ꯑꯝꯇ ꯍꯩꯇꯦ, ꯁꯨꯅꯤꯡꯕꯁꯨ ꯁꯨꯅꯤꯡꯗꯦ, ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯤꯁꯤꯕꯣ? ꯑꯁ ꯏꯃꯥ, ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ, ꯑꯩꯈꯣꯏ ꯕꯣꯊꯦꯒꯤ ꯃꯊꯧꯁꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯒ꯭ꯌꯥꯟ ꯇꯥꯕ ꯀꯧꯕ ꯑꯃ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯃꯉꯣꯟꯗ꯫ ꯈꯔ ꯂꯩꯔꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯒꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯑꯅꯤ, ꯑꯗꯨꯝ ꯀꯥꯟꯗꯅ ꯑꯃꯨꯛ ꯀꯔꯝ ꯇꯧꯅꯤ ꯑꯁꯤꯗꯤ? ꯈꯪꯗ꯭ꯔꯦꯗ ꯏꯃꯥ, ꯀꯔꯤ ꯑꯣꯏꯒꯕꯅꯣ? ꯁꯈꯤꯅ ꯃꯈꯥ ꯇꯥꯗꯨꯅ, ꯏꯃꯥ, ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯕꯤꯔꯕ ꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯨ ꯌꯥꯏ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕꯣꯊꯦꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ, ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗ꯭ꯔꯤꯕ ꯀꯇꯟ ꯆꯨꯔꯤꯕꯁꯤꯡ ꯑꯁꯦ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯊꯤꯔꯒ ꯂꯥꯛꯂꯕ ꯀꯥꯟꯗꯗꯤ ꯂꯣꯏꯅ ꯑꯍꯣꯡꯕ ꯑꯣꯏꯅ ꯍꯣꯡꯂꯛꯈꯤꯕꯁꯨ ꯌꯥꯏ꯫ ꯏꯃꯥ ꯑꯣꯏꯕꯦꯝꯃ, ꯊꯥꯖꯗꯦ, ꯃꯗꯣ ꯏꯃꯥ ꯊꯥꯖꯗꯦ꯫ ꯊꯣꯏꯅꯁꯨ ꯋꯥꯁꯤꯜꯂꯒꯨꯝꯁꯤꯗ ꯏꯃꯥ, ꯒ꯭ꯌꯥꯟ ꯃꯥꯏꯅ ꯑꯗꯨꯝ ꯇꯥꯖꯔꯛꯁꯅꯤ꯫ ꯇꯥꯕꯨ ꯇꯥꯔꯛꯂꯕꯗꯤ ꯐꯩ ꯍꯥꯏꯔꯤꯕꯅꯤꯅꯦ ꯏꯃꯥꯗꯤ꯫ ꯒ꯭ꯌꯥꯟ ꯇꯥꯋꯣ ꯌꯥꯗꯕꯁꯤꯗꯅꯤ ꯏꯃꯥꯅ ꯋꯥꯔꯤꯕꯁꯦ꯫ ꯐꯔꯛꯀꯅꯤꯗ, ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯐꯔꯛꯀꯅꯤ꯫ ꯑꯗꯨꯝꯅ ꯕꯣꯊꯦꯒꯤꯗꯃꯛꯇ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯕꯤꯔꯝꯃꯤ ꯈꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯣꯊꯦ ꯃꯥꯅꯗꯤ ꯀꯩꯝꯇ ꯊꯋꯥ ꯁꯥꯗ, ꯅꯥꯆꯨꯡꯂꯨꯕ ꯇꯧꯗ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯊꯣꯛꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯅꯤꯡꯕꯗ ꯇꯧꯔꯒ, ꯆꯥꯕꯒ ꯇꯨꯝꯕꯒ ꯄꯦꯟꯅ ꯄꯦꯟꯅ ꯇꯧꯔꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ, ꯅꯨꯃꯤꯠꯇꯨ ꯕꯣꯊꯦ ꯍꯣꯏꯒꯤ ꯂꯧꯕꯨꯛ ꯑꯗꯨꯗ ꯂꯧꯔꯥꯡ ꯁꯨꯕ ꯅꯨꯃꯤꯠ ꯇꯥꯔꯝꯃꯤ꯫ ꯃꯍꯩ ꯃꯍꯩ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯏꯔꯥꯡ ꯂꯥꯡꯅꯩ꯫ ꯃꯌꯥꯝ ꯂꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯒ ꯕꯣꯊꯦꯅ ꯃꯇꯣꯝꯇ ꯁꯣꯟꯖꯩ꯫ ꯑꯩꯕꯨ ꯀꯔꯝ ꯇꯧꯅ ꯉꯁꯤꯒꯤ ꯊꯕꯛ ꯑꯁꯤꯗꯒꯤ ꯂꯩꯊꯣꯛꯍꯧꯁꯤꯒꯦ? ꯂꯧꯕꯨꯛꯇ ꯂꯧꯔꯥꯡ ꯁꯨꯕ ꯆꯠꯄ ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ꯫
ꯑꯗꯨꯒ ꯇꯜꯂꯤ ꯌꯥꯎꯅꯤꯡꯗꯦ ꯌꯥꯎꯔꯣꯏ ꯑꯗꯨꯅ ꯑꯩ ꯀꯔꯤ ꯆꯥꯂꯨ ꯇꯧꯔꯒ ꯀꯃꯥꯏꯅ ꯂꯩꯊꯅꯤ ꯀꯃꯥꯏꯅ ꯂꯩꯊꯍꯧꯅꯤ ꯁꯤꯗꯤ ꯕꯣꯊꯦꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯈꯜꯂꯛꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯑꯉꯛꯄ ꯑꯃꯒꯤ ꯋꯥꯈꯜꯅꯤ ꯂꯥꯝꯂꯒ ꯈꯟꯖꯤꯜꯂꯤꯕ ꯑꯗꯣ ꯑꯩꯕꯨ ꯀꯔꯤ ꯇꯧꯔꯒ ꯀꯃꯥꯏ ꯂꯩꯍꯧꯅꯤ ꯀꯣꯛ ꯅꯪꯕꯨ ꯊꯣꯔꯛꯑꯣꯅꯦ ꯅꯪꯕꯣ ꯕꯣꯊꯦ ꯉꯥꯏꯍꯥꯛ ꯑꯗꯨ ꯃꯊꯟꯇ ꯃꯗꯣꯝ ꯋꯥꯈꯜ ꯇꯧꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯩꯔꯦ ꯑꯩꯒꯤ ꯆꯤꯊꯐꯝ ꯅꯥꯟꯊꯍꯧꯅꯅꯕ ꯃꯐꯝ ꯂꯩꯔꯦ ꯋꯥꯔꯤ ꯂꯩꯔꯦ ꯈꯗ꯭ꯔꯛ ꯑꯃ ꯐꯪꯂꯦ ꯑꯩꯒꯤ ꯍꯥꯏꯖꯟꯕ ꯌꯥꯕ ꯑꯃ ꯂꯩꯔꯦ ꯃꯁꯤ ꯇꯧꯔꯒ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯒ ꯌꯦꯡꯉꯒꯦ ꯑꯩꯅ ꯊꯣꯛꯄ ꯃꯗꯨꯗ ꯕꯣꯊꯦꯗꯣ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯃꯊꯟꯇ ꯅꯣꯛꯂꯒ ꯂꯩꯈ꯭ꯔꯦ ꯁꯣꯝ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯝꯕ ꯁꯈꯤ ꯑꯃꯗꯤ ꯀꯨꯟꯖꯄꯇꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯔꯤ ꯀꯔꯝ ꯇꯧꯕ ꯍꯥꯏꯅ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯆꯠꯄꯒꯤꯗꯤ ꯑꯩ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦ ꯊꯕꯛ ꯏꯟꯈꯥꯡꯗꯣ ꯁꯨꯖꯤꯟꯕ ꯍꯧꯔꯝꯃꯒꯦ ꯇꯧꯔꯝꯃꯣ ꯏꯆꯥꯅ ꯍꯥꯟꯅ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯕꯣꯊꯦꯁꯨ ꯄꯨꯊꯔꯛꯑꯣ ꯀꯔꯤꯅꯣꯃ ꯍꯥꯏꯖꯤꯜꯂꯒ ꯊꯦꯝꯅꯧꯔꯒ ꯄꯨꯔꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯊꯦꯝꯃꯒ ꯅꯤꯡꯊꯤꯅ ꯄꯨꯔꯛꯑꯣ ꯊꯕꯛ ꯈꯖꯤꯛꯇꯪ ꯍꯩꯍꯟꯗꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯕꯗꯤ ꯃꯥ ꯌꯥꯔꯔꯣꯏ ꯃꯤ ꯑꯣꯏꯔꯔꯣꯏ ꯃꯥ ꯌꯥꯔꯔꯣꯏ ꯈꯜꯂꯝꯂꯤꯕꯅꯤ ꯏꯃꯥꯁꯨ ꯑꯗꯨꯝꯅ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯑꯗꯨꯕꯨꯅꯦ ꯋꯥ ꯃꯥꯡꯂꯒ ꯇꯣꯛꯀꯗ꯭ꯔꯥ ꯈꯜꯂꯤꯕꯅꯤꯅꯦ ꯑꯩꯅ ꯏꯃꯥ ꯋꯥ ꯃꯥꯡꯕꯒ ꯑꯃꯠꯇ ꯌꯥꯔꯣꯏ ꯀꯔꯤꯒꯤ ꯋꯥ ꯃꯥꯡꯕꯅꯣ ꯇꯧꯔꯤꯁꯦ ꯂꯨꯗꯧꯔꯤ ꯁꯈꯤ ꯇꯞꯂꯤ ꯍꯣꯏꯁꯦ ꯃꯈꯣꯏ ꯇꯥꯆꯧ ꯏꯅꯥꯎꯅꯨꯄꯥꯗꯣ ꯏꯟꯊꯤꯅ ꯍꯦꯛ ꯍꯥꯏꯅꯔ ꯉꯥꯡꯅꯔꯒ ꯇꯧꯕꯤꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯃꯔꯥꯏꯅ ꯌꯥꯖꯅꯤ ꯏꯪꯅ ꯊꯦꯝꯃꯕꯗꯤ ꯌꯥꯕꯅꯤ ꯃꯥꯁꯨ ꯂꯣꯏꯅ ꯍꯣꯏ ꯑꯗꯨꯝꯅ ꯇꯧꯔꯁꯤ ꯏꯪꯅ ꯊꯦꯝꯕꯣꯏ ꯍꯥꯏꯕꯣꯏ ꯇꯧꯔꯒ ꯌꯦꯡꯉꯁꯤ ꯈꯪꯗꯦ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯃꯥ ꯇꯨꯡꯗ ꯃꯁꯥꯒꯤ ꯆꯥꯅꯅꯕ ꯆꯥꯛ ꯐꯥꯎꯕ ꯂꯩꯔꯛꯑꯔꯣꯏ ꯍꯣꯏꯁꯦ ꯃꯈꯣꯏ ꯇꯥꯆꯧ ꯆꯠꯄꯤꯅꯕ ꯇꯧꯔꯣ ꯐꯤꯡꯒꯠꯂꯒ ꯑꯐꯕ ꯊꯕꯛ ꯑꯃꯠꯇ ꯑꯣꯏꯔꯣꯏ ꯌꯥꯔꯦꯁꯦ ꯂꯦꯡꯕꯤꯔꯣ ꯆꯠꯂꯒꯦ ꯅꯣꯏꯁꯨ ꯂꯥꯛꯅꯕ ꯇꯧꯔꯣ ꯍꯣꯏ ꯕꯣꯊꯦꯒꯤ ꯃꯌꯥꯝꯕ ꯇꯣꯝꯕꯗꯣ ꯒꯝ ꯂꯕꯨꯛ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯣ ꯑꯃꯨꯛ ꯍꯥꯏꯅꯔꯛꯏ ꯏꯃꯥ ꯀꯩꯅꯣ ꯕꯣꯊꯦꯁꯤꯕꯨ ꯍꯥꯏꯅꯔꯒ ꯀꯩ ꯍꯥꯏꯔꯒ ꯄꯨꯗꯣꯏꯅꯣ ꯇꯧꯏꯁꯤꯕꯣ ꯃꯥꯅꯕꯨ ꯌꯥꯕꯨ ꯌꯥꯔꯛꯀꯗꯧꯔꯤꯕ꯭ꯔꯣ ꯈꯪꯗꯦꯅꯦ ꯑꯗꯨꯅꯤꯅꯦ ꯏꯃꯧ ꯏꯕꯦꯝꯃ ꯁꯥꯃꯨ ꯃꯊꯨꯟꯗ ꯄꯦꯅꯥ ꯈꯣꯡꯒꯨꯝꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯁ ꯑꯩꯈꯣꯏ ꯑꯅꯤꯅꯗꯤ ꯊꯦꯝꯃꯒ ꯄꯨꯔꯛꯀꯦ ꯍꯥꯏꯗꯅ ꯍꯥꯏꯗꯣꯛꯎꯔꯦ ꯑꯗꯨꯒ ꯀꯃꯥꯏ ꯇꯧꯅꯤ ꯐꯔꯦ ꯏꯃꯥ ꯍꯥꯏꯔꯒ ꯍꯦꯛ ꯌꯦꯡꯉꯒꯦ ꯑꯗꯣ ꯌꯥꯗꯕꯒ ꯌꯥꯔꯣꯏ ꯃꯥ ꯊꯕꯛ ꯑꯃꯠꯇ ꯁꯤꯟꯐꯝ ꯑꯃꯠꯇ ꯍꯩꯇ꯭ꯔꯕꯅꯤ ꯃꯥꯅ ꯇꯧꯔꯤꯁꯤ ꯑꯗꯨꯝ ꯐꯝꯃꯒ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯊꯕꯛ ꯍꯩꯍꯟꯗꯕ ꯑꯋꯥꯕ ꯃꯁꯛ ꯈꯪꯍꯟꯗꯕ ꯌꯥꯗ꯭ꯔꯕꯅꯤ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯏꯃꯥꯅ ꯈꯔ ꯊꯦꯝꯕꯤꯔꯣ ꯑꯩ ꯂꯧꯕꯨꯛꯇ ꯄꯨꯅꯅꯕ ꯄꯣꯠ ꯆꯩ ꯑꯋꯥꯠ ꯑꯄꯥꯁꯤꯡꯁꯦ ꯑꯝꯇ ꯌꯦꯡꯁꯤꯜꯂꯛꯈꯤꯒꯦ ꯅꯤꯡꯊꯤꯅ ꯇꯧꯔꯣ ꯅꯪꯅ ꯃꯗꯨꯃ ꯇꯧꯔꯣ ꯏꯃꯥꯅꯦ ꯅꯅꯥꯎ ꯅꯨꯄꯥ ꯀꯇꯟ ꯁꯨꯅꯤꯡꯗꯕꯁꯤ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯀꯨꯟꯖꯕꯇꯤꯗꯣ ꯃꯃꯧ ꯏꯕꯦꯝꯃ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯕꯣꯊꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯕꯣꯊꯦ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯂꯗꯨꯅ ꯃꯁꯛ ꯁꯛꯐꯝ ꯑꯗꯨ ꯑꯃ ꯑꯣꯜꯂꯒ ꯂꯩꯔꯝꯃꯤ ꯕꯣꯊꯦ ꯏꯃꯥꯒꯤ ꯕꯣꯊꯦ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯀꯩꯅꯣ ꯆꯥꯛ ꯇꯣꯛꯄꯗ ꯉꯥꯏꯔꯤ ꯑꯃꯨꯛ ꯇꯨꯝꯁꯤꯟꯒꯗꯧꯔꯕ꯭ꯔꯣ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ ꯅꯠꯇꯦ ꯇꯨꯝꯃꯣꯏꯌꯦ ꯏꯃꯥ ꯑꯗꯨꯒ ꯀꯔꯤꯒꯤ ꯍꯤꯞꯆꯜꯂꯤꯕꯅꯣ ꯀꯩꯁꯨ ꯇꯧꯗꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯏꯁꯥ ꯉꯝꯗꯦ ꯑꯗꯨꯒꯤꯅꯤ ꯅꯪꯕꯣ ꯀꯔꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯀꯌꯥꯝ ꯉꯝꯗ꯭ꯔꯤꯕ ꯅꯁꯥꯅꯣꯅꯦ ꯏꯃꯥꯒꯤ ꯕꯣꯊꯦ ꯈꯣꯟꯖꯦꯜꯒꯗꯨ ꯁꯦꯝꯂꯒ ꯑꯁ ꯏꯃꯥ ꯈꯪꯗꯦ ꯈ꯭ꯋꯥꯡ ꯄꯨꯛꯀꯥꯁꯦ ꯂꯣꯏꯅ ꯅꯥꯔꯦ ꯈꯣꯡꯁꯨ ꯍꯥꯝꯊꯔꯦ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯕꯨ ꯑꯁꯦꯡꯕꯔꯅꯦ ꯏꯃꯥꯒꯤ ꯕꯣꯊꯦ ꯃꯥꯅꯦ ꯏꯃꯥ ꯀꯩꯅꯣ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯉꯝꯗꯦ ꯍꯥꯏꯔꯒ ꯃꯤꯅꯝꯒꯗ꯭ꯔꯣ ꯍꯥꯏꯖꯤꯟꯅꯒꯗ꯭ꯔꯣ ꯑꯩꯕꯨ ꯏꯃꯥꯗ ꯅꯪꯒꯤꯁꯦ ꯆꯥꯛꯇꯣ ꯌꯥꯝꯃꯟꯅ ꯆꯥꯁꯤꯟ ꯊꯛꯆꯤꯜꯂꯨꯕꯒꯤ ꯇꯧꯕꯒꯗꯤ ꯅꯠꯇꯦꯀꯣ ꯅꯠꯇꯦ ꯏꯃꯥ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯅꯪ ꯇꯥꯆꯧꯅ ꯅꯪꯕꯨ ꯂꯧꯕꯨꯛꯇ ꯄꯨꯔꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ ꯃꯗꯨꯅ ꯅꯪ ꯀꯝꯗꯧꯕ ꯅꯪ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯑꯁ ꯀꯩꯅꯣ ꯏꯃꯥ ꯏꯁꯥ ꯉꯝꯗ꯭ꯔꯕꯨ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯂꯧꯕꯨꯛ ꯆꯠꯇꯣꯏꯅꯣ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯏꯁꯥꯁꯦ ꯈꯣꯡ ꯍꯥꯝꯊꯕꯅꯤ ꯏꯃꯥ ꯈꯣꯡ ꯍꯥꯝꯊꯕ ꯍꯣꯏꯅꯦ ꯑꯗꯣ ꯅꯪ ꯇꯥꯆꯧꯅꯗꯤ ꯅꯪ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯂꯧꯔꯥꯡ ꯁꯨꯕ ꯇꯝꯕꯤꯒꯅꯤ ꯍꯥꯏꯗꯅ ꯍꯥꯏꯍꯧꯔꯤ ꯃꯁꯤꯅ ꯀꯝꯗꯧꯕꯅꯣꯅꯦ ꯅꯪꯕꯣ ꯏꯃꯥ ꯑꯩ ꯈꯪꯗꯦ ꯑꯩ ꯉꯝꯃꯣꯏ ꯀꯔꯤꯅꯣꯅꯦ ꯉꯝꯃꯣꯏ ꯈꯪꯗꯦ ꯍꯥꯏꯔꯒ ꯌꯥꯒꯗ꯭ꯔꯣ
Isa ngamdaba aina kamaina labukta laurang suba chakadoribanu. Imagi bothe. Ima se nangbu poklibani. Nangna tauba khadra karigi imana khangloidage. Nangna tauribado tausinaribani. Ai khangi. Labukta thabak suba chatningdabaduna tauribani. Ai khangi. Lao yam thuna hawgol. Kanaroi. Hippaga nasinaraga leibanane karimta kanaroi. Ima nachagi sinabanadi asengbagini. Aduga ai labuk chatpadu sungamoy. Thabak subadu sungamoy. Kunjabati do macha bothegi wahai ado sauningba pendaba ani sina pokle. Nate nang sibu nupi thiraga nupi thakpa ngamgadoribra taurisibo. Thajade imagi bungo bothe nang katan choba suningdaba nangdine nupi thirunu natu thirunu ko nang. Bothe mamana haibadu karimata thawa sadana. Thiraroige ado ai ngasidi ngamoy. Aduga ima hoi ai yaudana adum chalo labukto. Mama ibe makunjabati do macha bothega sum awai akhum tawnaraga wa ngangnaraga leibadu talladuna wa mangle khalladuna hairai. Phare nang tawro ko nang na thokpa suningdaba nang. Kunjabati to thokre bothegi kadagi bothena solhawi. Aina talle ngamoy yaroi haiba khangna sum aingonda hanjin thabaki hai. Aise wa ayam nangna hali aibu wa hali. Bothe wado hairaga hippaga leiki somdana kunjabatina. Imawi bema oidre yadre lao ini imawda chalasi. As aikhoi bothe se magi khadra magi maraido amuk tawraga lehaurabro tawrishiba. O tawre bema magi makok sanabi khadrak to tawsilai. As adudi horen makhoita chawdana kayena khumgadawino tawshiba. O khangde bema thoba ma dum khumnana ba tawrasila. Chalasi thenkinabani. As karino ne masigi angangsiba. Asuk yamna suningdaba. Mathun ningdaba siba. Sibu khangdreda. Mahagi thokpa malaibakta maina tamjaramajani. Adumna kunjabati amadi sakhi makhoi anido bothe yauda labuklomda sum chatkirami. Bothe madi magi khadrak adu magi chalu adudagi lithokpa ngamda aduma yum aduda ningaidana tumduna lehaurami. Nungthil numidang wairamgi matamdani. Adumna numidang wairam khudingsi makhoi leisabi khara makhai adum punsilaga hek thokpani. Sum hangchit langba oina langba koiba oina ngasi su tharo madi maduda chatkani haina tawrami. Ima akhoigi phanek machu yam phajaba hangama pan machu gi ama lekhi badaine. Adu kadom laikrage. Tharik laktuna leplare machagi manak aduda. Karino kari phanek haibano. O akhoigi ne hangama pan machu gi moirang phijang hakpa adudo kaida laikrage ba. Adugi phanek machu ayakpa dudi nangdi kaidawdoriba. Leibani ima pige pibagidi. O phanek bu kaidawni haibage senabani dana kaino ima sima. Phanek tu yam machu yakpa dubu nangna sekadawriba. As yakte kaisu mi adugi phajaba phanek tu setlaga thoibi hoi akhoi me am koyu dawrini nungdang wairamgi. Tharo imagi tharo nangbu madugi phanek machu do natragadi atopa setpa amta yadrabrane. Ima atai deina loina hana sekhreba aduna masigi anauba ahanba se simuk setlage. Aduna puthokpiroba imana. Nangi kuchu mata aduga setokadawriba phijol mata siga karino me tawgadawriba lila sibu imagi tharo. As akhoi ma se sungangaga talai yam tanjadra. Phare ima puthora age leiram. Hoi tharo thokre mapana domda nokmi. Aibu ichanu pisida masigi hangama pal machugi phanek si setladi ubadidi onthokna phajaroi dawrida. Kamai tawni sidia karam tawsige. Wakal munna khanna thari upai laita phanek adu puthoktuna tharo da pirami. Tharo maso phanek to lauraga setilli. Ima aise phajarabra. Mama ibe mathari mamit mana adu isuk laga. Phajare onthokna phajare. Yengbada penaidre tawribado phajare. Tharode asengba maki phajara boiningduna harauduna noklami. Phare imagi tharo ima chak mai thagalugi. Nang thengna gati hanjala kanu ko. Hoi ima
ꯊꯣꯏꯕꯤ ꯍꯣꯏ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯩꯁꯨ ꯉꯥꯏꯔꯨꯈꯤꯒꯦ ꯀꯣꯟꯊꯣꯡꯗ. ꯆꯠꯂꯣ ꯆꯠꯂꯣ. ꯊꯔꯣꯗꯣ ꯐꯅꯦꯛ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯗꯨꯃꯒ ꯀꯨꯆꯨ ꯑꯃꯨꯕꯗꯨꯒ ꯆꯦꯟꯆꯠ ꯆꯠꯈ꯭ꯔꯦ. ꯃꯇꯧ ꯑꯗꯨꯗ ꯁꯣꯜꯍꯧꯋꯤ ꯊꯥꯔꯤꯛꯅꯗꯤ ꯑꯁꯨꯝꯅ. ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯑꯁꯨꯛ ꯊꯤꯕ ꯍꯧꯅꯉꯩ ꯊꯤꯔꯒ ꯂꯣꯏꯔꯦꯅꯦ ꯃꯁꯛꯁꯤꯕꯣ. ꯍꯪꯒꯥꯝ ꯃꯄꯥꯜꯒꯤ ꯐꯅꯦꯛꯁꯤꯃꯒ. ꯂꯣꯏꯔꯦ ꯂꯣꯏꯔꯦ. ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗ꯭ꯔꯤꯕ, ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ. ꯂꯣꯏꯔꯦ ꯂꯣꯏꯔꯦ. ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ ꯂꯣꯏꯔꯦ. ꯊꯥꯔꯤꯛ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯔꯒ ꯏꯃꯨꯡ ꯆꯪꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯈ꯭ꯔꯦ. ꯊꯔꯣ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯊꯣꯔꯛꯇꯨꯅ ꯂꯦꯞꯂꯒ ꯃꯥꯒꯤ ꯃꯇꯥꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯇꯥꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯂꯔꯦ. ꯊꯔꯣꯒꯤ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤꯕꯝ ꯃꯑꯣꯡ ꯃꯇꯧ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯃꯅꯤꯅ ꯇꯨꯃꯤꯟꯅ ꯆꯤꯔꯣꯜ ꯇꯧꯅꯩ. ꯀꯩꯅꯣ ꯍꯩꯃꯥ ꯌꯦꯡꯉꯨꯅꯦ ꯊꯔꯣꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯃꯆꯨꯁꯤꯕꯨ ꯀꯔꯤꯅꯣꯃꯤ ꯃꯥꯒꯤꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯃꯣꯟ ꯅꯣꯛꯏ ꯊꯣꯏꯕꯤꯅ ꯊꯔꯣꯗ. ꯏꯇꯥ ꯊꯔꯣ, ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯃꯤꯠꯄꯨ ꯊꯛꯏ ꯅꯪꯒꯤ ꯐꯅꯦꯛ ꯃꯆꯨꯗꯨ ꯎꯕꯗ. ꯑꯁ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦ, ꯆꯥꯟꯅꯈ꯭ꯔꯦ. ꯃꯗꯨꯒꯤ ꯐꯨꯔꯤꯠꯇꯨꯃꯒ ꯏꯇꯥꯗꯗꯤ ꯌꯦꯡꯕꯒꯤ ꯄꯦꯟꯅꯥꯏꯗ꯭ꯔꯦ. ꯊꯔꯣꯗꯤ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯗꯣ ꯑꯋꯣꯏꯕꯃꯛꯀꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ. ꯑꯌꯥ, ꯑꯁꯦꯡꯕꯒꯤꯔꯣ ꯏꯇꯥ ꯅꯣꯏꯅ ꯍꯥꯏꯗꯨꯕꯣ? ꯑꯁꯦꯡꯕꯒꯤꯅꯤ. ꯀꯥꯟꯅꯗꯦ ꯂꯥꯛꯑꯣ ꯏꯇꯥ ꯊꯣꯏꯕꯤ, ꯏꯇꯥ ꯃꯌꯥꯝ ꯆꯠꯂꯒ ꯐꯖꯕ ꯁꯛꯁꯤꯡꯁꯦ ꯊꯥꯡꯇꯣꯛꯑꯒ ꯀꯣꯏꯔꯨꯔꯁꯤ. ꯆꯠꯂꯁꯤ ꯆꯠꯂꯁꯤ. ꯑꯗꯨꯝꯅ ꯍꯥꯏꯅꯗꯨꯅ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯃꯈꯩꯁꯤꯡ ꯑꯗꯨ ꯅꯣꯛꯃꯤ ꯂꯥꯛꯃꯤꯟꯅꯔꯦ. ꯁꯨꯝ ꯂꯥꯛꯇꯨꯅ ꯀꯣꯏꯔꯛꯄꯅ ꯃꯐꯝ ꯑꯃꯗ ꯌꯧꯔꯦ. ꯊꯔꯣꯒꯤ ꯃꯇꯥꯔꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯃꯥꯒꯤ ꯈꯪꯅꯖꯕ ꯅꯨꯄꯥꯁꯤꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯂꯣꯏꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯈ꯭ꯔꯦ. ꯍꯧꯖꯤꯛ ꯊꯔꯣ ꯃꯊꯟꯇ ꯉꯥꯏꯍꯧꯔꯦ. ꯑꯁ, ꯃꯣꯏꯒꯤꯁꯤꯡꯗꯤ ꯅꯨꯄꯥ ꯂꯣꯏꯅ ꯀꯣꯏꯕꯒꯤ ꯃꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯀꯧꯔꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯈ꯭ꯔꯦ. ꯑꯩꯗꯤ ꯅꯨꯄꯥ ꯀꯣꯏꯗꯕꯅꯤꯅ ꯏꯊꯟꯇ ꯉꯥꯏꯍꯧꯔꯦ. ꯑꯗꯨꯗꯤ ꯀꯥꯟꯅꯗꯦ. ꯑꯩꯁꯨ ꯅꯨꯄꯥ ꯀꯣꯏꯅꯤꯡꯉꯦ, ꯅꯨꯄꯥ ꯀꯣꯏꯔꯅꯤ. ꯊꯔꯣ ꯃꯃꯤꯠꯇꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯅꯨꯄꯥ ꯂꯥꯛꯄ꯭ꯔꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯛꯏ. ꯑꯁ, ꯅꯨꯄꯥꯕꯨ ꯑꯃꯠꯇ ꯎꯗꯦꯅꯦ ꯇꯧꯔꯤꯁꯦ. ꯑꯣ, ꯂꯩꯔꯦ. ꯑꯃꯗꯤ ꯑꯥꯗ ꯂꯩꯔꯦ. ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯀꯣꯏꯅꯅꯕ ꯍꯧꯖꯤꯜꯂꯒꯦ. ꯊꯔꯣꯗꯣ ꯏꯀꯥꯏꯕꯒ ꯈꯪꯗꯅ ꯅꯨꯄꯥ ꯑꯅꯤꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯈ꯭ꯔꯦ. ꯑꯗꯨꯒ ꯃꯅꯥꯛ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯒ ꯃꯨꯟꯅ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯌꯦꯡꯉꯤ. ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯊꯔꯣ ꯃꯁꯛ ꯃꯇꯧ ꯑꯃꯗꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯎꯔꯒ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ. ꯊꯔꯣꯅ, ꯄꯥꯈꯪ ꯑꯅꯤ, ꯅꯣꯏꯅꯤꯒꯤ ꯃꯅꯨꯡꯗꯒꯤ ꯀꯔꯝꯕ ꯅꯨꯄꯤ ꯀꯣꯏꯗꯕꯒꯦ? ꯑꯝꯇ ꯍꯥꯏꯔꯣꯅꯦ ꯑꯁꯦꯡꯕ. ꯅꯨꯄꯥ ꯑꯅꯤꯗꯨ ꯇꯤꯡꯉꯛ ꯀꯩꯕꯨꯅꯣ ꯍꯥꯏꯁꯤꯕꯣ? ꯍꯣ, ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯀꯣꯏꯗꯕꯁꯦ ꯀꯔꯝꯕꯅꯣ ꯍꯥꯏꯕ? ꯑꯣ, ꯍꯥꯏꯔꯛꯑꯣ, ꯀꯅꯥ ꯀꯣꯏꯗꯕꯒꯦ? ꯀꯣꯏꯗꯦ, ꯑꯩꯗꯤ ꯀꯣꯏꯗꯦ. ꯑꯩꯒꯤ ꯏꯇꯥꯎꯁꯤꯁꯨ ꯀꯣꯏꯗꯦ. ꯑꯠꯆꯥ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ, ꯐꯔꯦ, ꯃꯇꯥꯡ ꯆꯥꯅꯔꯦ. ꯑꯩꯁꯨ ꯅꯨꯄꯥ ꯀꯣꯏꯗꯤꯌꯦ. ꯍꯥ, ꯑꯣ. ꯑꯗꯣ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯔꯝꯃꯣ. ꯑꯩꯕꯨꯗꯤ ꯁ꯭ꯋꯥꯏꯁꯤꯗꯩꯅꯤ. ꯑꯩꯒꯤ ꯃꯤꯡꯅ ꯇꯣꯃꯥꯁ. ꯑꯩꯒꯤ ꯏꯇꯥꯎꯁꯤꯅ ꯃꯥꯒꯤꯅ ꯕꯣꯊꯦ ꯍꯥꯏꯕ. ꯑꯣ, ꯍꯩꯃꯥ. ꯕꯣꯊꯦꯁꯤꯗꯤ ꯃꯁꯥꯒ ꯅꯣꯏꯔꯒ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅ. ꯕꯣꯊꯦꯒ ꯇꯣꯃꯥꯒꯗꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ. ꯊꯔꯣꯅ ꯄ꯭ꯔꯞ ꯑꯃꯨꯛ. ꯑꯗꯣ ꯐꯔꯦ, ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯩꯒ ꯑꯃ ꯀꯣꯏꯅꯁꯦ, ꯈꯪꯅꯁꯦꯕ, ꯑꯩꯒ ꯅꯨꯡꯁꯤꯅꯁꯦꯕ. ꯊꯔꯣꯒꯤ ꯋꯥꯇꯥꯗꯨꯗ ꯕꯣꯊꯦꯒ ꯇꯣꯃꯥꯒꯗꯨ ꯅꯣꯛꯂꯛꯏ. ꯑꯗꯨꯒ ꯇꯣꯃꯥꯅ ꯁꯠ ꯂꯥꯎꯅ ꯍꯥꯏꯔꯛꯏ. ꯌꯥꯔꯅꯤ. ꯑꯩꯒꯤꯗꯤ ꯈꯪꯅꯕ ꯄꯥꯝꯗꯦ ꯅꯪꯒ. ꯀꯔꯤꯒꯤ ꯑꯩꯒ ꯈꯪꯅꯕ ꯄꯥꯝꯗ꯭ꯔꯤꯅꯣ ꯍꯥꯏꯁꯦ? ꯁꯨꯝ ꯄꯥꯝꯗꯕꯒꯤꯅꯤ. ꯑꯗꯣ ꯀꯩꯒꯤꯅೋ ꯍꯥꯏꯕ? ꯍꯣ, ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯑꯃ ꯂꯩꯌꯦ. ꯑꯗꯨꯒ ꯑꯣꯏꯅ ꯈꯪꯅꯔꯒꯦ. ꯑꯩ ꯃꯥꯒ ꯑꯣꯏꯅ ꯅꯨꯡꯁꯤꯅꯖꯔꯒꯦ. ꯑꯆꯥ. ꯑꯣ. ꯊꯔꯣ ꯕꯣꯊꯦꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ. ꯑꯗꯨꯗꯤ ꯇꯥ ꯕꯣꯊꯦ, ꯅꯪꯒꯤꯗꯤ ꯀꯩ ꯈꯜꯂꯤꯒꯦ? ꯇꯥ ꯇꯣꯃꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯈꯪꯅꯔꯁꯦ. ꯅꯪ ꯀꯩ ꯈꯟꯕꯒꯦꯕ? ꯑꯁ, ꯀꯥꯏꯗꯩꯅꯣꯗ. ꯇꯜꯂꯦ ꯑꯩꯗꯤ. ꯅꯨꯄꯤ ꯀꯣꯏꯕꯒ ꯑꯝꯇ ꯉꯝꯖꯔꯔꯣꯏ. ꯍꯩꯃꯥ, ꯀꯩꯒꯤꯅꯣ? ꯑꯩꯁꯨꯅꯦ ꯅꯨꯄꯥ ꯀꯣꯏꯔꯣꯏꯅ ꯂꯩꯖꯕꯅꯦꯕꯀꯣ. ꯑꯗꯣ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯦ ꯎꯕꯗ ꯌꯥꯝ ꯀꯣꯏꯅꯤꯡꯉꯦꯕ. ꯑꯗꯨꯅ ꯀꯣꯏꯅꯁꯦꯕ. ꯁꯦ, ꯌꯥꯎꯑꯣꯕ. ꯇꯜꯂꯦ. ꯑꯩ ꯌꯥꯝ ꯇꯜꯂꯦ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ. ꯑꯌꯥ, ꯌꯥꯎꯗ. ꯑꯁ, ꯍꯣꯏ, ꯑꯩ ꯈꯜꯂꯛꯈꯤꯒꯦ. ꯑꯗꯨꯒ ꯀꯣꯟꯅ ꯍꯥꯏꯔꯛꯀꯦ. ꯑꯗꯨꯒ ꯊꯦꯡꯅꯕꯗ. ꯊꯔꯣ ꯍꯔꯥꯎꯅ. ꯑꯌꯥ. ꯌꯥꯏꯌꯦ, ꯍꯥꯏꯔꯛꯑꯣ ꯀꯣꯟꯅ. ꯑꯗꯣ
ꯅꯪ ꯁꯣꯏꯗꯅꯗꯤ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ? ꯕꯣꯊꯦ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯗꯥ ꯕꯣꯊꯦ, ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯀꯣ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯗꯨꯅ ꯊꯔꯣꯗꯨ ꯆꯦꯟꯆꯠ ꯇꯧꯔꯒ ꯊꯣꯛꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗꯒꯤ꯫ ꯊꯔꯣ ꯍꯦꯛ ꯆꯠꯈꯤꯕꯒ ꯇꯣꯃꯥꯜꯅ ꯕꯣꯊꯦꯗ ꯑꯣꯟꯁꯤꯜꯂꯛꯂꯒ, ꯑꯁ, ꯑꯩꯈꯣꯏ ꯏꯇꯥꯎꯗꯤ ꯅꯨꯄꯤ ꯐꯪꯉꯔꯣꯏꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯃ ꯐꯪꯈꯤꯒꯗꯧꯔꯦꯅꯦꯀꯣ? ꯕꯣꯊꯦ ꯃꯌꯥ ꯍꯤꯒꯠꯇꯨꯅ, ꯑꯁ ꯈꯪꯗꯦꯗ ꯏꯇꯥꯎ, ꯑꯩꯕꯨ ꯊꯔꯣꯁꯤ ꯑꯣꯏꯅ ꯀꯣꯏꯅꯔꯗ꯭ꯔꯥ? ꯈꯜꯂꯣ, ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯔꯣ, ꯑꯗꯨꯒ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯑꯣ꯫ ꯍꯣꯏ, ꯑꯩ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯒꯦ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ, ꯑꯗꯨꯒ ꯍꯦꯛꯇ ꯇꯧꯔꯒ ꯁꯤꯅ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯇꯧꯔꯁꯤ꯫ ꯇꯧꯔꯣ꯫ ꯑꯗꯨꯝꯅ ꯕꯣꯊꯦꯗꯣ ꯃꯥꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯃꯋꯣꯟ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯛꯂꯝꯃꯤ꯫ ꯊꯔꯣꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯝꯕ ꯑꯗꯨꯗ ꯖꯥꯠ ꯈꯜꯂꯛꯂꯤ, ꯅꯨꯄꯤ ꯊꯤꯅꯤꯡꯕꯒꯤ ꯏꯍꯨꯜꯁꯨ ꯐꯥꯎꯕꯒꯨꯝꯅ ꯇꯧꯔꯛꯂꯤ꯫ ꯁꯣꯝꯗꯁꯨ ꯃꯉꯥꯏ ꯃꯈꯣꯏ ꯂꯩꯁꯥꯕꯤ ꯄꯨꯂꯞꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯃꯤꯟꯅꯔꯛꯂꯤ, ꯋꯥꯔꯤ ꯁꯥꯔꯒ꯫ ꯏꯇꯥ ꯊꯔꯣꯁꯦ ꯉꯁꯥꯏ ꯅꯨꯄꯥ ꯑꯅꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯎꯈꯤ꯫ ꯅꯠꯇꯦ, ꯃꯗꯨꯕꯨ ꯏꯇꯥ ꯊꯔꯣꯒ ꯈꯪꯅꯕ ꯅꯨꯄꯥꯒ ꯌꯥꯎꯕ꯭ꯔꯣ ꯅꯨꯡꯁꯤꯅꯖꯕ? ꯊꯔꯣꯗꯣ ꯃꯇꯥ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗꯨꯗ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯎꯏ ꯏꯇꯥ, ꯑꯩꯒ ꯈꯪꯅꯕ ꯅꯨꯡꯁꯤꯅꯖꯕ ꯕꯣꯊꯦ ꯀꯧꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯁꯥ ꯆꯥꯎꯕ ꯑꯃ ꯌꯥꯎꯏ꯫ ꯍꯩꯃꯥ, ꯑꯣ, ꯏꯇꯥꯗꯤ ꯂꯣꯟꯅ ꯅꯨꯄꯥꯒꯁꯦ ꯌꯥꯝ ꯀꯣꯏꯅꯔꯝꯃꯤ ꯖꯥꯠꯂꯤꯅꯦ ꯍꯥ? ꯋꯥ! ꯍꯣ, ꯀꯣꯏꯅꯗꯗꯤ ꯀꯩꯅꯣ? ꯑꯩꯁꯨ ꯂꯩꯁꯥꯕꯤꯅꯤ꯫ ꯃꯥꯅꯤ, ꯆꯨꯝꯃꯤ꯫ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯊꯔꯣꯗ ꯑꯣꯟꯁꯤꯜꯂꯛꯂꯒ, ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯏꯇꯥ ꯊꯔꯣ, ꯅꯪꯅ ꯍꯥꯏꯔꯤꯕ ꯕꯣꯊꯦ ꯀꯧꯕ ꯅꯨꯄꯥꯗꯨꯗꯤ ꯑꯩ ꯃꯁꯛ ꯈꯪꯉꯤ꯫ ꯃꯁꯛꯇꯣ ꯌꯥꯝ ꯊꯤꯕꯗꯥꯏꯅꯦ ꯃꯥꯕꯣ? ꯊꯔꯣꯅ ꯁꯠ ꯂꯥꯎꯅ, ꯀꯥꯏꯗꯦ, ꯊꯤꯗꯦ, ꯅꯪꯒꯤ ꯃꯤꯠꯇ ꯊꯤꯅ ꯎꯕꯒꯤ ꯋꯥꯅꯤ, ꯊꯤꯗꯦ ꯀꯩꯝꯇ ꯑꯩꯒꯤ ꯃꯤꯠꯇꯗꯤ꯫ ꯍꯩꯃꯥ, ꯌꯥꯝ ꯍꯦꯟꯖꯤꯜꯂꯤꯅ ꯏꯇꯥ ꯊꯔꯣꯁꯦ ꯌꯦꯡꯉꯨ꯫ ꯍꯣꯏ, ꯑꯗꯨꯅꯤ꯫ ꯃꯌꯥꯝꯗꯣ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ꯫ ꯊꯔꯣꯗꯤ ꯄꯩꯊꯣꯛꯂꯒ ꯁꯥꯎꯖꯤꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯃꯈꯣꯏ ꯂꯩꯁꯥꯕꯤ ꯃꯈꯩꯁꯤꯡꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯂꯥꯡꯊꯣꯛꯂꯨꯕ ꯑꯗꯨ ꯍꯟꯖꯤꯟꯃꯤꯟꯅꯔꯛꯇꯨꯅ ꯄꯨꯂꯞꯅ ꯂꯥꯛꯂꯤ꯫ ꯕꯣꯊꯦꯒꯤ ꯋꯥꯈꯜ ꯑꯗꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯈꯜꯂꯝꯃꯤ, ꯊꯔꯣꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯀꯣꯏꯁꯤꯜꯂꯁꯤꯔꯥ, ꯅꯨꯡꯁꯤꯁꯜꯂꯣꯏꯁꯤꯔꯥ ꯍꯥꯏꯅ ꯋꯥꯈꯜ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯕꯨ ꯅꯨꯄꯤ ꯑꯇꯩ ꯐꯖꯕꯁꯨ ꯐꯪꯒꯗꯕ ꯃꯥꯟꯗꯦ, ꯇꯟꯖꯥꯅ ꯆꯥꯔꯤꯉꯩꯗ ꯊꯔꯣꯗꯣ ꯑꯗꯨꯝ ꯀꯣꯏꯁꯜꯂꯒ ꯑꯩꯒꯤ ꯑꯣꯏꯍꯧꯕꯅ ꯐꯗꯣꯏꯖꯥꯠꯂꯅꯦ? ꯑꯩꯁꯨ ꯁꯛꯊꯤ, ꯃꯥ ꯍꯥꯏꯔ ꯀꯥꯛꯅ ꯊꯤꯕ ꯍꯧꯅꯉꯩ ꯊꯤ, ꯑꯗꯨꯅ ꯀꯥꯟꯅꯗꯦ, ꯀꯣꯏꯕꯅ ꯐꯅꯤꯗ꯫ ꯕꯣꯊꯦꯒꯤ ꯋꯥꯈꯜꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯈꯜꯂꯤꯕꯗꯨ ꯖꯥꯠ ꯃꯋꯣꯟꯒꯤ ꯋꯥꯈꯜ ꯉꯥꯛꯇꯅꯤ꯫ ꯍꯌꯦꯡꯂ ꯅꯠꯇ꯭ꯔꯒ ꯍꯪꯆꯤꯠꯂ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯆꯠꯂꯨꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯒꯦ, ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯣ ꯍꯥꯏꯕꯒ ꯍꯥꯏꯖꯤꯜꯂꯒ ꯃꯥ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯌꯦꯡꯒꯦ꯫ ꯋꯥꯗꯣ ꯍꯥꯏꯗꯨꯅ ꯕꯣꯊꯦ ꯃꯊꯟꯇ ꯅꯣꯛꯏ꯫ ꯕꯣꯊꯦꯅ ꯅꯣꯛꯂꯤꯉꯩꯗ ꯃꯃꯥ ꯀꯨꯟꯖꯕꯇꯤ ꯆꯪꯂꯛꯏ꯫ ꯀꯔꯤꯅꯣꯅꯦ, ꯏꯆꯥꯗꯤ ꯋꯥꯈꯜꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ, ꯅꯣꯛꯇꯅꯒ ꯂꯩꯔꯝꯃꯤ꯫ ꯏꯃꯥ, ꯅꯆꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯑꯃ ꯀꯟꯅ ꯈꯜꯂꯤ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯁꯦ꯫ ꯏꯆꯦ, ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕ ꯅꯪꯗꯤ? ꯍꯥ? ꯏꯃꯥꯗꯁꯨ ꯈꯔ ꯍꯥꯏꯌꯨꯗꯅ꯫ ꯏꯀꯥꯏꯗ ꯏꯃꯥ꯫ ꯀꯔꯤ ꯏꯀꯥꯏꯌꯦꯕ? ꯑꯄꯣꯛꯄꯤ ꯅꯃꯥ ꯑꯩꯉꯣꯟꯗꯕꯣ? ꯍꯣꯏ, ꯑꯄꯣꯛꯄꯤ ꯏꯃꯥ ꯑꯣꯏꯔꯁꯨ꯫ ꯕꯣꯊꯦ, ꯌꯥꯝ ꯊꯨꯅ ꯍꯥꯏꯌꯨ, ꯃꯔꯝꯗꯣ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯪ ꯁꯣꯏꯗꯅ ꯏꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯛꯑꯅꯤ꯫ ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ꯫ ꯍꯥꯏꯌꯨꯅꯦ꯫ ꯑꯣ, ꯑꯇꯩ ꯅꯠꯇꯤꯌꯦ, ꯑꯩꯗꯣ ꯅꯨꯄꯤ ꯊꯤꯔꯒꯦ, ꯅꯨꯄꯤ ꯀꯣꯏꯔꯒꯦꯅ ꯇꯧꯕ, ꯁꯤꯒꯤ ꯋꯥꯈꯜꯁꯦ ꯆꯞ ꯌꯨꯡꯅ ꯈꯜꯂꯕ, ꯁꯤꯕꯨꯅꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯀꯨꯟꯖꯕꯇꯤꯗꯣ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯆꯥ ꯕꯣꯊꯦ, ꯀꯇꯜ ꯂꯥꯏ, ꯁꯨꯅꯤꯡꯗꯕꯁꯤ ꯅꯨꯄꯤ ꯊꯤꯔꯒꯦ, ꯅꯨꯄꯤ ꯀꯣꯏꯔꯒꯦꯕ? ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯃ, ꯍꯩ, ꯅꯨꯄꯤꯗꯣ ꯊꯤꯔꯒ ꯅꯪꯗꯤ ꯀꯔꯤꯅ ꯊꯥꯛꯂꯒ ꯄꯤꯖꯒꯗꯧꯔꯤ? ꯇꯜꯂꯤꯕ ꯈꯨꯇꯟꯗꯨꯒ ꯁꯨꯅꯤꯡꯗ꯭ꯔꯤꯕꯗꯨꯒ, ꯇꯥꯅꯤꯡꯗꯦꯀꯣ, ꯑꯝꯇ ꯇꯥꯅꯤꯡꯗꯦ ꯏꯃꯥ, ꯅꯪꯒꯤ ꯋꯥꯗꯣ ꯍꯔꯥꯎꯕꯒꯤ ꯃꯍꯨꯠꯇ ꯏꯃꯥ ꯅꯪꯉꯣꯟꯗ ꯈꯣꯏꯗꯧꯗꯨꯝ ꯁꯥꯎꯅꯤꯡꯉꯤ꯫ ꯇꯧꯔꯗꯧꯅꯤ, ꯑꯩꯅꯕꯨ ꯍꯥꯏꯔꯗꯤ ꯈꯣꯏꯗꯧ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯒꯗꯕꯅꯤ꯫ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅꯕ, ꯁꯥꯎꯅꯤꯡꯅꯕ ꯊꯕꯛꯇꯨꯗꯤ ꯅꯪꯅ ꯇꯧꯔꯒ ꯁꯥꯎꯗꯅꯕ ꯇꯧꯔꯣꯗꯅ, ꯑꯗꯨꯗꯤ ꯍꯥ, ꯅꯪ ꯇꯧꯔꯣ꯫ ꯏꯃꯥ, ꯀꯇꯂꯥꯏ ꯆꯨꯔꯤꯕꯗꯣ ꯃꯗꯨ ꯍꯥꯟꯅ ꯊꯥꯗꯣꯛ, ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯕꯒꯤ ꯋꯥꯈꯜꯗꯣ ꯑꯗꯨ ꯈꯜꯂꯨ꯫ ꯅꯪꯅ ꯄꯨꯁꯜꯂꯛꯀꯗꯧꯔꯤꯕ ꯅꯨꯄꯤꯗꯨꯁꯨꯅꯦ, ꯁꯨꯝ ꯏꯃꯥꯅ ꯈꯟꯕꯗ ꯀꯌా ꯖꯨꯒꯣꯠ ꯋꯥꯏꯔꯝ ꯑꯃ ꯆꯥꯔꯝꯒꯗꯕ ꯃꯥꯟꯖꯜꯂꯛꯇ꯭ꯔꯦ꯫ ꯑꯁ, ꯍꯥꯏꯃꯟꯗ꯭ꯔꯣ, ꯍꯦꯟꯃꯟꯗ꯭ꯔో? ꯅꯆꯥꯗ ꯑꯗꯨꯒꯤ ꯋꯥꯗꯨꯗꯤ ꯈꯔ ꯍꯥꯏꯃꯜꯂꯤ ꯏꯃꯥ꯫ ꯀꯔꯤꯒꯤ ꯍꯥꯏꯃꯟꯕ? ꯀꯔꯤꯒꯤ ꯍꯦꯟꯃꯟꯕꯅꯣ? ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ, ꯑꯣꯏꯗꯕ ꯑꯃ ꯐꯥꯎꯕ ꯅꯠꯇꯦ꯫ ꯑꯁ,
ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯎ ꯈꯔ ꯁꯨꯖꯤꯟ ꯅꯣꯝꯖꯤꯟꯕ ꯇꯝꯃꯨ ꯃꯗꯨꯗꯤ ꯅꯠꯇꯦ ꯊꯕꯛ ꯁꯤꯀꯤ ꯑꯃꯠꯇ ꯁꯨꯅꯤꯡꯗꯕ ꯀꯇꯂꯥꯏ ꯅꯪꯅ ꯅꯨꯄꯤ ꯊꯤꯕ ꯀꯥꯏꯅ ꯂꯤꯆꯩ ꯑꯣꯏꯅ ꯆꯥꯅꯤ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯅꯨꯄꯤꯒ ꯑꯝꯇ ꯊꯤꯗꯕꯤꯗ ꯂꯩꯔꯣ ꯍꯥꯏꯔꯣ ꯑꯗꯨꯝ ꯏꯃꯥ ꯍꯥꯏꯗꯦꯀꯣ ꯑꯗꯨ ꯍꯥꯏꯗꯦ ꯅꯨꯄꯤ ꯊꯤꯔꯒ ꯅꯨꯄꯤ ꯊꯥꯛꯄ ꯉꯝꯅꯅꯕ ꯊꯕꯛ ꯁꯨꯕ ꯍꯩꯖꯤꯜꯂꯨ ꯇꯝꯁꯤꯜꯂꯨ ꯍꯥꯏꯕꯅꯤ ꯅꯠꯇꯦ ꯃꯤꯒꯤ ꯃꯆꯥꯗꯣ ꯍꯌꯦꯡꯋꯥꯏ ꯀꯣꯟꯅ ꯆꯔꯥ ꯍꯦꯜꯍꯜꯂꯒ ꯊꯝꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯁ ꯏꯃꯥ ꯀꯩꯁꯨ ꯆꯔꯥꯗꯤ ꯍꯦꯜꯂꯣꯏꯕ ꯅꯪꯁꯨ ꯇꯥꯅꯤꯡꯗꯦ ꯏꯃꯥꯒꯤ ꯕꯣꯊꯦ ꯅꯪ ꯋꯥꯊꯤ ꯇꯧꯒꯅꯨ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯊꯕꯛ ꯍꯩꯖꯤꯜꯂꯨ ꯊꯕꯛ ꯁꯨꯕ ꯇꯝꯁꯤꯀꯣ ꯊꯕꯛ ꯁꯨꯕ ꯇꯝꯁꯤ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯏꯕꯦꯝꯃ ꯀꯨꯟꯖꯕꯇꯤꯗꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯕꯣꯊꯦꯒꯤ ꯀꯥ ꯑꯗꯨꯗ ꯃꯃꯥꯅ ꯊꯣꯛꯈꯤꯕꯗ ꯕꯣꯊꯦ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯍꯧꯏ ꯅꯨꯄꯤꯕꯨ ꯀꯃꯥꯏꯅ ꯊꯤꯔꯒ ꯆꯥꯛ ꯄꯤꯖꯗꯅ ꯊꯝꯗꯣꯏꯅꯣ ꯆꯥꯛꯀꯤ ꯋꯥꯕꯨ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯅꯨꯡꯇꯤꯒꯤ ꯊꯣꯡꯉꯤꯁꯤꯕꯨ ꯁꯤꯗꯒꯤ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯑꯩꯈꯣꯏ ꯃꯥꯁꯤꯅꯕ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤꯕꯁꯤꯅ ꯉꯥꯡꯅꯤꯡꯕꯁꯤꯅ ꯑꯩ ꯍꯦꯛ ꯎꯕꯒ ꯑꯗꯨꯝ ꯉꯥꯡꯅꯤꯡꯕ ꯄꯣꯛꯄ꯭ꯔꯥ ꯈꯪꯗꯦ ꯑꯩꯕꯨ ꯀꯇꯂꯥꯏ ꯁꯨꯅꯤꯡꯗꯕ ꯀꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩ ꯑꯩ ꯁꯥꯎꯅꯤꯡꯉꯛꯀꯗꯧꯔꯦ ꯀꯥꯟꯅꯗꯦ ꯊꯔꯣꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯎꯡꯉꯒ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯒ ꯂꯩꯒꯦ ꯃꯣꯟꯗ꯭ꯔꯪ ꯅꯨꯡꯉꯥꯏꯅ ꯇꯧꯒꯦ ꯕꯣꯊꯦ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯃꯁꯥꯗꯣ ꯈꯥꯔꯤꯕ ꯐꯛꯂꯥꯡ ꯑꯗꯨꯗ ꯉꯥꯊꯔꯒ ꯇꯨꯃꯤꯟꯅ ꯎꯡꯂꯒ ꯅꯨꯡꯉꯥꯏꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯕꯣꯊꯦꯒꯤ ꯃꯁꯥꯗ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨ ꯈꯖꯤꯛ ꯑꯋꯥꯕꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯗ ꯃꯥꯅ ꯈꯜꯂꯤꯕ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅꯤ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯀꯇꯂꯥꯏ ꯆꯨꯕ ꯕꯣꯊꯦꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯍꯦꯛ ꯃꯇꯤꯛ ꯆꯥꯕꯅꯤ ꯃꯍꯥꯛꯇꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯃꯈꯣꯏ ꯊꯔꯣꯍꯣꯏꯒꯤ ꯃꯇꯥꯔꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯄꯨꯜꯂꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯀꯣꯏꯊꯣꯛꯄ ꯂꯥꯛꯂꯝꯃꯤ ꯃꯗꯨ ꯂꯥꯛꯄ ꯑꯗꯨꯗ ꯕꯣꯊꯦ ꯑꯃꯗꯤ ꯊꯔꯣ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯎꯅꯗꯨꯅ ꯊꯔꯣꯅ ꯇꯥ ꯕꯣꯊꯦ ꯀꯩ ꯈꯜꯂꯤꯒꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯈꯤꯕꯗꯨꯕꯨ ꯃꯗꯨ ꯀꯔꯤ ꯈꯟꯕꯤꯔꯒꯦ ꯕꯣꯊꯦ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯒꯤ ꯋꯥꯈꯜꯗ ꯑꯩꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯔꯨꯔꯕꯅꯤ ꯑꯣ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯦ ꯍꯥꯏꯕ ꯈꯜꯂꯤꯕꯅꯤ ꯃꯌꯥꯝ ꯑꯃ ꯑꯗꯣ ꯐꯔꯦ ꯀꯔꯤ ꯍꯥꯏꯅꯣ ꯋꯥꯔꯦꯞꯇꯣ ꯀꯔꯤ ꯍꯥꯏꯅ ꯂꯦꯞꯄꯒꯦꯕ ꯀꯩꯅꯣꯅꯦ ꯅꯪꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯔꯣ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯈꯜꯂꯤ ꯁꯤ ꯈꯜꯂꯦ ꯊꯔꯣ ꯍꯥ ꯀꯔꯤꯕ ꯗꯥ ꯕꯣꯊꯦ ꯑꯁꯦꯡꯕꯩꯔꯣ ꯗꯥ ꯕꯣꯊꯦꯅ ꯍꯥꯏꯔꯤꯁꯤꯡꯗꯣ ꯑꯁꯦꯡꯕꯔꯕ ꯃꯥꯅꯤ ꯊꯔꯣ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯃꯤꯟꯅꯔꯁꯦ ꯊꯔꯣꯗꯤ ꯕꯣꯊꯦꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯍꯔꯥꯎꯕ ꯑꯄꯦꯟꯕ ꯄꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯍꯔꯥꯎꯕ ꯃꯇꯧ ꯎꯠꯂꯒ ꯑꯁ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯑꯩ ꯍꯔꯥꯎꯕꯅ ꯁꯤꯔꯦ ꯑꯩꯁꯦ ꯃꯌꯥꯝꯅꯅꯦ ꯅꯨꯄꯥ ꯐꯪꯉꯣꯏꯅ ꯍꯥꯏꯅꯕꯤꯕꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯅꯨꯄꯥ ꯐꯪꯉꯦ ꯗꯥ ꯕꯣꯊꯦ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯅ ꯐꯪꯖꯔꯦꯀꯣ ꯕꯣꯊꯦꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯐꯪꯉꯦ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨ ꯃꯌꯥꯝꯅꯅꯦ ꯅꯨꯄꯤ ꯊꯤꯕ ꯐꯪꯉꯣꯏꯅ ꯍꯥꯏꯅꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯅꯨꯄꯤ ꯐꯪꯉꯦ ꯊꯔꯣ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯐꯪꯖꯔꯦ ꯗꯥ ꯕꯣꯊꯦ ꯑꯩꯈꯣꯏꯅꯤꯗꯤ ꯀꯥꯏꯅꯒꯨꯝꯁꯤꯀꯣ ꯂꯥꯞꯅꯒꯨꯝꯁꯤꯀꯣ ꯍꯣꯏ ꯊꯔꯣ ꯀꯔꯤꯒꯤ ꯂꯥꯞꯅꯗꯣꯏꯅꯣ ꯑꯗꯨꯅꯤ ꯑꯊꯨꯕꯗ ꯂꯨꯍꯣꯡꯅꯕ ꯑꯗꯨꯝ ꯇꯧꯁꯦ ꯍꯣꯏ ꯌꯦꯡꯉꯁꯤ ꯑꯁꯨꯝꯅ ꯕꯣꯊꯦ ꯑꯃꯗꯤ ꯊꯔꯣ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯑꯇꯣꯞꯄ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯡꯉꯥꯏꯕ ꯑꯁꯥ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯒꯤ ꯁꯪꯁꯥꯔꯗ ꯇꯥꯎꯗꯨꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯔꯣ ꯊꯥꯔꯤꯛ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯐꯝꯃꯤꯟꯅꯗꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯃꯟꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯉꯁꯤꯈꯛꯄꯨ ꯑꯣꯏꯔꯝꯒꯅꯤ ꯊꯔꯣꯅ ꯃꯃꯥꯅ ꯏꯟꯁꯥꯡ ꯃꯜꯂꯤꯕꯗꯨ ꯌꯥꯎꯁꯤꯜꯂꯛꯄꯗꯣ ꯏꯆꯥꯗꯤ ꯉꯁꯤꯕꯨ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯏꯃꯥꯒꯤ ꯊꯕꯛꯇꯒ ꯌꯥꯎꯁꯤꯜꯂꯛꯏꯁꯤꯕꯣ ꯊꯥꯔꯤꯛ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯊꯔꯣꯅꯁꯨ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯋꯥꯈꯜ ꯑꯃꯨꯛ ꯈꯜꯂꯛꯄꯒꯤꯅꯣꯕ ꯀꯩꯁꯨꯝ ꯈꯟꯗꯦ ꯑꯗꯣ ꯏꯃꯥ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯏꯃꯥꯗ ꯇꯝꯒꯦꯕ ꯍꯥꯏꯌꯨꯅꯦ ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯆꯥꯅ ꯏꯃꯥꯗ ꯇꯝꯅꯤꯡꯂꯤꯕ ꯍꯥꯏꯅꯤꯡꯂꯤꯕꯕꯣ ꯊꯔꯣ ꯅꯣꯛꯐꯦꯠ ꯇꯧꯈꯤ ꯑꯗꯨꯒ ꯀꯩꯅꯣꯅꯦ ꯏꯃꯥ ꯑꯩꯗꯣꯀꯣ ꯍꯣꯏꯅꯦ ꯅꯪ ꯀꯔꯤ ꯇꯧꯔꯕ ꯑꯩꯗꯣ ꯅꯨꯄꯥ ꯑꯃ ꯈꯪꯅꯔꯦ ꯅꯨꯄꯥ ꯑꯃ ꯀꯣꯏꯅꯔꯦ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯊꯥꯔꯤꯛꯇꯤ ꯍꯧꯅ ꯅꯣꯛꯄꯨ ꯅꯣꯛꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯀꯔꯤ ꯅꯪꯁꯦ ꯅꯨꯄꯥ ꯀꯣꯏꯔꯦ ꯅꯨꯄꯥ ꯈꯪꯅꯔꯦꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯔꯤꯛ ꯅꯣꯛꯏ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯔꯣꯅ ꯁꯠ ꯂꯥꯎꯅ ꯏꯃꯥ ꯀꯩꯅꯣ
Kaigino imana ai nupa koire hairaga noide. Kaigino ba? Ho nokningbagi. Isagi masaksida yarakliba nupado. Imadi amuktabu yengningkreda. Nate, uningkre wani. Tharo suktoklaga. Ima, taningde. Nachada amta laknarakanu ko. Ado ngaiko phari. Ima no aroi. Tuage. Ngaiko. Nangbu nupa koinare. Yum palanina khaliba tawribadubu migi mayumduda. Migi nupaduda nang kari tawraga layrudoino. Kaino ima. Mau oina layrudoini. Hoine. Mau oina di layrudoini. Adubu nang thabak siki yamata haibati nate. Asuk suningdabi nang migi mayumduda kamaina maunina chatkadawribano. As ima. Nang sidi nacha sauningakadawre. Ai sauningeko. Karino saubaidi. Aina hairiba nganglibase nangi phananabanini nangbo. Imagi tharo sangbiya. Tharo magi thokpa ama khomlai. O khangde. Thokpa adum lairurani. Mau oiradi thabak so dum mathanata haizara adabani. Adui wabu kemta khanbide. O thabak se hana ainadaba. Hotnadadana sungtawtawdana adum mathanda haijarakadoiro. Mathanda ne laina hailakadawribraba. Ima nangna nachanupi aingoda ngangning chainingbase chainingrapone oiba. Aina ngangni chairi khudingdo nangi phananaba ngaktanini nangbo imagi tharo do insang manba yauduna phamlamba adudagi hawgalakle aduga yare ai imaga wari gamda saaroi toy marayam yete aina tawba thabakta ai chakhrage asi hairaga tharo imungda prap changkhre mama tharikna haihori hai mau oiraga ne numi mangani phadringede yumsida halakpana hani chanaroi migi mayumduda aduna kanade layungamta palun laisabi aribi suningdabi oiraga adum layu kai kandabda masidiba tharoso imungda changlaklaga haizai aisibo yamna suningdabi thabak haitabi oina tahale machanupi aibu nusibibagi mahutta hekta chai hekta ngangi athubada ai yumse thadoaga tabotheda chenkhige chethokige khangni yam thina chaiba aibu ai leitraga ma kanada chaige habadu yengi tharodo magida mangta phananaba haina singnanaba haina apopi mama ibema tharikna ngangbi chaibiriba mayamado afabalomdadi wakhalda khallaga lawshindabida fattabalomda oina khallaga masa mathanata oina sauningba pokchaduna khoirangkhoi saunaduna leirami numit kharanigi matungni tharo bothe makhoi ani khakta mangasidi wari sanaduna unarami tabothe aibu ngasidi nangi yumda puduna chalo ngasi akhoi ani chelase kaino haijibo adudi thomandro tharo thude kaisu nate yumda aise imana ngangbaga chaibaga tawbada yadre aduna tabothena aibu puduna chalo akhoi ni chelaseba akhoi ni luhongaseba hoi aigidine yabo yai ado luhongning leiramini aisu aduni akhoi ani thuna luhong thoase ngasi se numisu yamna phabani aduna afaba numit thaban oiringaida aibune noyumda da pubiro se pubiro ba aibu bothe masu wakhalga do khanthaba haiba midi oidabanina hairai hoi purage ado kino mai gi tharo kaiwana tabothe adubura aigi thaba inkhang amta haiti imung punanaba selsu thokjri tharona so hairai as adugibu aisu kemta haide chak phabu thongba phasana haide aya nangso adudi ibani kamai tawni khoi ni dia aduibu kaino irai lai tachauki nupi aigi iche oidobi ama lairi dudi mangonda moida loina sum thongalaga loiri aduga akhoi pulap adum char loiri kaino adu mangai chumine akhoi dai malai ko chak thongnaba gidi madi am haibani chak thongba thaba inkhang tawbusu madi loina haibani yare kaino dudi chap chare akhoi ni wa roi hoi aduna jelasi ko tabothe aibu noida pubiro ko puradabani soidana tharodo harauna noi adumna tharo bothe makhoi anido phagi dagi numit aduda chenba chongba tawkiba haibadu thoklami animaki wakhalna amata luna khanthada munna khanthadana adukluba khongthang adu thanglami asumna sum matam kharadi haujinkre haujikti tharo bothe makhoi ani yumba lambida khongdaminarakladuna ningthina laminarakle adubu makhoi anigi yumbana si yumban mathong chadaba ama haibadu oire nupasu nupisu animak suningdabi katalai oibana yum adu yum moina imung manung ama oina
ꯂꯩꯃꯤꯟ ꯆꯥꯃꯤꯟꯅꯔꯛꯄꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯃꯅꯤ ꯊꯔꯣ ꯌꯥꯍꯧꯗꯨ ꯊꯦꯡꯂꯤꯕ ꯃꯈꯩ ꯊꯦꯡꯅ ꯍꯧꯒꯠꯂꯒ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯁꯈꯤꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯥꯛꯅꯔꯤ ꯃꯇꯥꯡ ꯑꯗꯨꯗ ꯁꯈꯤꯅ ꯊꯔꯣ ꯎꯕꯗ "ꯏꯅꯥꯎ ꯏꯕꯦꯝꯃ, ꯀꯩꯅꯣ ꯅꯪꯒꯤ ꯌꯥꯍꯧꯁꯤꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯊꯦꯡꯖꯤꯟꯕ ꯍꯦꯜꯂꯛꯏꯁꯤꯕꯣ? ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ?" "ꯑꯩꯗꯣ ꯀꯣꯛ ꯈꯔ ꯆꯤꯛꯄ ꯑꯗꯨꯅꯅꯤ." "ꯅꯪꯅ ꯀꯣꯛ ꯆꯤꯛꯇꯕ ꯅꯨꯃꯤꯠꯁꯦ ꯂꯩꯕꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦꯗ ꯏꯕꯦꯝꯃ." "ꯍꯦꯔꯥ ꯏꯆꯦ, ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯕꯤꯅꯨ. ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯊꯔꯣ." "ꯑꯩꯅ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯁꯤꯕꯨ ꯏꯆꯦ? ꯅꯠꯇꯦ, ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯃꯧꯅꯦꯅ ꯂꯥꯛꯄꯗꯒꯤ ꯆꯥꯛꯈꯨꯝꯁꯤꯗ ꯆꯪꯗꯨꯅ ꯆꯥꯛ ꯅꯨꯡꯃꯇ ꯊꯣꯡꯈ꯭ꯔꯕ꯭ꯔꯣ? ꯏꯔꯨ ꯃꯥꯏꯊꯖꯗꯅ ꯅꯤꯡꯊꯤꯅ ꯂꯨꯅ ꯅꯥꯟꯅ ꯂꯩꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ? ꯊꯔꯣ, ꯅꯪꯁꯦ ꯁꯨꯅꯤꯡꯗꯦꯅꯦ ꯁꯦꯡꯅ. ꯅꯪꯒ ꯑꯩꯈꯣꯏ ꯕꯣꯊꯦꯒꯁꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ, ꯂꯝꯕꯥ ꯍꯦꯛ ꯆꯞ ꯆꯥꯏ." ꯊꯔꯣ ꯁꯈꯤꯅ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝꯗꯣ ꯇꯥꯔꯒ ꯁꯥꯎꯅꯤꯡꯂꯦ ꯑꯗꯨꯅ ꯃꯥꯁꯨ "ꯏꯆꯦ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ, ꯑꯗꯨꯒꯨꯝꯕ ꯋꯥꯀꯥꯏꯗꯤ ꯉꯥꯡꯕꯤꯒꯅꯨ. ꯍꯣ ꯆꯥꯛꯇꯨꯗꯤꯅꯦ ꯍꯩꯇꯗꯅ ꯊꯣꯡꯗ꯭ꯔꯤꯕ. ꯍꯩꯇꯕ ꯑꯩꯅ ꯊꯣꯡꯉꯗꯤ ꯌꯣꯠꯄꯗꯣ ꯀꯅꯥꯝꯇ ꯌꯥꯔꯔꯣꯏ. ꯃꯁꯤꯒꯤ ꯃꯆꯤꯟꯁꯦ ꯂꯟꯁꯣꯠꯄꯤꯅ ꯄꯥꯈꯨꯝ ꯋꯥꯠꯇꯦ ꯍꯥꯏꯕꯗꯣ ꯇꯧꯔꯤꯅꯦ ꯃꯁꯦ." "ꯑꯣ ꯏꯆꯦ, ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯕꯤꯔꯣ. ꯅꯅꯥꯎꯗꯣ ꯈꯔ ꯀꯦꯅ ꯃꯧꯅ ꯂꯩꯔꯛꯏ ꯑꯗꯨꯅꯅꯤ." "ꯑꯣ, ꯌꯥꯝ ꯀꯦꯖꯅ ꯂꯩꯕꯗꯨꯅꯅꯤꯅꯦ ꯅꯁꯛꯇꯨꯅ ꯍꯨꯏ ꯃꯅꯤꯡ ꯃꯥꯟꯗꯨꯅ ꯂꯥꯛꯂꯤꯕꯗꯣ." "ꯍꯦꯔꯥ ꯏꯆꯦ, ꯍꯨꯏ ꯃꯅꯤꯡ ꯀꯥꯗꯤ ꯀꯔꯤꯅꯣ?" ꯑꯗꯨꯝꯅ ꯁꯈꯤ ꯊꯔꯣ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯍꯥꯏꯅꯗꯨꯅ ꯂꯥꯎꯅꯔꯤꯉꯩ ꯃꯅꯦꯝ ꯑꯣꯏꯕꯤ ꯀꯨꯟꯖꯕꯇꯤꯗꯨ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏ, ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯅꯔꯤꯕ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯗꯨꯕꯣ ꯀꯔꯤꯅꯣꯕ?" "ꯏꯃꯥ, ꯏꯅꯥꯎꯁꯦ ꯑꯩꯅ ꯋꯥꯔꯛꯂꯝꯂꯤꯕꯅꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ. ꯁꯤꯒꯤ ꯋꯥ ꯈꯔ ꯍꯥꯏꯕꯒꯤ ꯃꯥꯅ ꯏꯊꯛ ꯀꯥꯔꯒ ꯈꯨꯝꯃꯛꯄꯅꯤ. ꯏꯃꯥ, ꯏꯅꯥꯎ ꯏꯕꯦꯝꯃ ꯊꯔꯣꯁꯦ ꯈꯔꯗꯤ ꯍꯦꯜꯂꯕꯅꯤ." "ꯏꯃꯥ, ꯅꯃꯧꯅ ꯀꯔꯤ ꯁꯣꯏꯔꯕꯒꯦ? ꯅꯃꯧꯅ ꯀꯔꯤ ꯑꯍꯦꯟꯕ ꯇꯧꯔꯕꯒꯦ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ." "ꯌꯥꯔꯦ, ꯂꯣꯏꯅ ꯌꯥꯔꯦ. ꯍꯩ, ꯑꯗꯨꯒꯅꯦ ꯃꯧ ꯑꯇꯣꯝꯕꯤ, ꯅꯪ ꯑꯃ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯊꯣꯛꯄ ꯂꯥꯛꯂꯤꯕ꯭ꯔꯥ, ꯃꯧ ꯑꯣꯏꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ. ꯅꯪ ꯈꯔ ꯍꯦꯃꯜꯂꯕꯅꯤ. ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯒꯤ ꯃꯇꯨ ꯁꯨꯅꯤꯡꯗꯕꯤ ꯍꯥꯏꯕꯗꯣ ꯅꯪ ꯑꯣꯏꯔꯦ. ꯅꯪꯒꯤ ꯅꯋꯥ ꯑꯁꯤꯅ ꯀꯠꯇꯂꯥꯏ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ. ꯅꯈꯣꯏ ꯑꯅꯤ ꯌꯥꯝ ꯍꯦꯜꯂꯕꯅꯤ. ꯑꯗꯨꯝꯅ ꯁꯨꯝ ꯇꯧꯔꯗꯤ ꯀꯃꯥꯏꯅ ꯇꯨꯡꯗ ꯃꯤ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯕ ꯉꯝꯒꯗꯧꯔꯤꯕꯒꯦ? ꯅꯪꯒꯤ ꯅꯆꯦꯅ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯈꯔ ꯇꯥꯁꯤꯟꯕ ꯂꯧꯁꯤꯟꯕ ꯇꯝꯃꯨ. ꯉꯝꯅꯅꯕ ꯍꯣꯠꯅꯧꯅꯦ." ꯁꯈꯤꯒ ꯀꯨꯟꯖꯕꯇꯤꯒ ꯃꯈꯣꯏ ꯑꯅꯤꯅ ꯃꯤꯆꯪ ꯑꯣꯏꯈꯤꯕꯗꯨꯗ ꯊꯔꯣꯗꯨ ꯁꯥꯎꯅꯤꯡꯂꯦ꯫ ꯃꯥꯒꯤ ꯑꯁꯣꯏꯕ ꯑꯗꯨ ꯆꯨꯝꯊꯣꯛꯅꯕ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯗ ꯃꯁꯥꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯖꯔꯦ꯫ "ꯑꯣ ꯏꯃꯥ, ꯏꯆꯦꯒ ꯏꯃꯥꯒꯅ ꯃꯤꯆꯪ ꯑꯣꯏꯅ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯌꯥꯔꯦ, ꯈꯪꯉꯤ, ꯐꯔꯦ." "ꯍꯩ, ꯃꯤꯆꯪꯒꯤ ꯋꯥ ꯅꯠꯇꯦꯅꯦ. ꯈꯪꯉꯦ ꯏꯃꯥ." ꯊꯔꯣ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕ ꯃꯅꯤꯡꯊꯣꯡ ꯑꯗꯣꯝꯗ ꯒꯝꯒ꯫ ꯊꯔꯣ ꯊꯣꯛꯈꯤꯕꯒ ꯁꯈꯤꯅ ꯃꯅꯦꯝꯗ "ꯏꯃꯥ, ꯁꯨꯝ ꯂꯩꯍꯟꯕꯅꯗꯤ ꯌꯥꯔꯣꯏ. ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯀꯩꯀꯩꯅꯣ ꯈꯤꯇ ꯇꯧꯁꯤ. ꯏꯅꯥꯎ ꯑꯅꯤꯁꯦ ꯇꯨꯡꯗ ꯌꯥꯝ ꯋꯥꯔꯅꯤ. ꯑꯗꯨꯅ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯍꯟꯁꯤꯕ." "ꯏꯃꯥ ꯇꯧꯒꯦ. ꯏꯃꯥ ꯇꯞꯅ ꯊꯕꯛ ꯇꯧꯔꯛꯀꯦ. ꯃꯗꯨꯒꯤꯅꯦ ꯀꯩꯝꯇ ꯈꯜꯂꯨꯅꯨ. ꯃꯇꯨ ꯐꯪꯉꯤ ꯁꯨꯅꯤꯡꯗꯕꯤ, ꯃꯋꯥ ꯐꯪꯉꯤ ꯀꯠꯇꯂꯥꯏ ꯑꯣꯏꯔꯤ. ꯂꯣꯏꯔꯦ, ꯌꯨꯝꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ." ꯌꯥꯔꯦꯁꯦ ꯏꯃꯧ ꯏꯕꯦꯝꯃ, ꯃꯗꯨꯒꯤꯗꯃꯛꯇ ꯍꯦꯟꯅ ꯋꯥꯔꯨꯒꯅꯨ. ꯏꯃꯥꯅ ꯐꯅꯅꯕ, ꯌꯥꯏꯐꯅꯕ ꯂꯣꯏꯅ ꯇꯞꯅ ꯁꯤꯜꯂꯛꯀꯦ, ꯁꯦꯝꯃꯛꯀꯦ." "ꯍꯣꯏ ꯏꯃꯥ, ꯐꯔꯦ, ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ." ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯕꯇꯤ ꯊꯣꯛꯈ꯭ꯔꯦ꯫ ꯁꯈꯤꯁꯨ ꯃꯅꯦꯝꯅ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨꯗꯗꯤ ꯇꯨꯃꯤꯟ ꯂꯩꯍꯧꯔꯦ꯫ ꯃꯥꯒꯤ ꯃꯅꯦꯝ ꯀꯨꯟꯖꯕꯇꯤꯁꯦ ꯑꯔꯥꯏꯕ ꯑꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯁꯈꯤꯅ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯀꯨꯟꯖꯕꯇꯤꯒꯤ ꯃꯒꯨꯟ ꯃꯃꯧ ꯑꯣꯏꯔꯤꯕꯤ ꯁꯈꯤꯅ ꯁꯤꯠ ꯅꯥꯟꯕ ꯃꯈꯩ ꯈꯪꯂꯤꯕꯅꯤ꯫ ꯕꯣꯊꯦ ꯑꯃꯗꯤ ꯊꯔꯣ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯀꯥ ꯑꯃꯗ ꯋꯥꯔꯤ ꯇꯧꯔꯝꯃꯤ꯫ "ꯗꯥ ꯕꯣꯊꯦ, ꯑꯩ ꯅꯣꯏꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯑꯩ ꯂꯩꯅꯤꯡꯉꯛꯇ꯭ꯔꯦ." "ꯑꯦ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ?" "ꯊꯕꯛ ꯍꯩꯁꯨ ꯍꯩꯇꯕ ꯑꯩꯉꯣꯟꯗ ꯅꯈꯣꯏꯒꯤ ꯏꯃꯥꯒ ꯑꯗꯒꯤ ꯏꯆꯦꯒꯅ ꯊꯕꯛ ꯇꯧꯍꯟꯗꯣꯏꯒꯤ ꯁꯨꯍꯟꯗꯣꯏꯒꯤ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩ. ꯍꯩꯇꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯍꯥꯏꯗꯨꯅ ꯂꯩ. ꯆꯩ ꯉꯥꯡ ꯇꯧꯔꯒ ꯂꯩ. ꯃꯣꯏꯅ ꯆꯩꯃꯟ ꯉꯥꯡꯃꯟꯗꯅ ꯑꯩ ꯋꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ. ꯑꯩ ꯅꯥꯀꯣꯡꯁꯦ ꯌꯥꯝ ꯁꯥꯔꯦ." "ꯑꯦ, ꯀꯩꯒꯤ ꯃꯣꯏꯗꯤ ꯅꯪꯉꯣꯟꯗ ꯉꯥꯡꯉꯤꯕ? ꯀꯩꯒꯤ ꯆꯩꯔꯤꯕ?" "ꯈꯪꯗꯦ ꯑꯗꯨꯗꯤ. ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯗꯥ ꯕꯣꯊꯦ." "ꯑꯁ, ꯑꯗꯨꯒꯤꯕꯨ ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ. ꯃꯋꯥ ꯑꯃꯐꯥꯎ ꯂꯧꯔꯨꯅꯨ. ꯑꯗꯨꯝ ꯂꯩꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔꯒ ꯂꯩꯁꯦ. ꯑꯩꯉꯣꯟꯗꯁꯨ ꯏꯃꯥ ꯇꯥꯆꯧ ꯑꯗꯒꯤ ꯏꯇꯩꯃ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯊꯕꯛ ꯁꯨꯗꯦꯅ ꯆꯩꯔꯤꯁꯦ. ꯑꯗꯣ
ꯑꯩꯗꯤ ꯆꯩꯔꯤꯕ ꯃꯌꯥꯝꯗꯣ ꯑꯝꯇ ꯇꯥꯕꯤꯗꯦ ꯃꯣꯏ ꯋꯥꯔꯒ ꯑꯗꯨꯝ ꯇꯣꯛꯍꯜꯂꯤ ꯁꯨꯃꯥꯏꯅ ꯅꯪꯁꯨ ꯇꯥꯔꯨ ꯎꯁꯤꯟꯅꯔꯨ ꯑꯁ ꯇꯥꯕꯣꯊꯦ ꯅꯪꯅ ꯅꯨꯄꯥ ꯑꯩꯅ ꯅꯨꯄꯤ ꯅꯨꯄꯤꯒ ꯅꯨꯄꯥꯒꯗꯤ ꯃꯥꯟꯅꯔꯛꯇꯦ ꯈꯦꯠꯅꯔꯛꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ ꯀꯩꯗꯧꯒꯦ ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯁꯦꯕ ꯃꯣꯏꯅ ꯉꯥꯡꯕ ꯇꯥꯗꯅ ꯑꯩꯗꯤ ꯃꯣꯏꯒꯤ ꯌꯨꯝꯗ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯅꯤ ꯈꯜꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯄꯅꯤ ꯑꯗꯣ ꯅꯪꯗꯤ ꯑꯩꯕꯨ ꯂꯨꯅꯁꯨ ꯀꯩꯁꯨꯝꯇ ꯊꯝꯕꯤꯗꯦ ꯑꯩ ꯁꯥꯎꯅꯤꯡꯉꯤ ꯊꯔꯣ ꯅꯪꯕꯨ ꯊꯝꯗꯣꯏꯅꯤ ꯅꯨꯡꯉꯥꯏꯅ ꯑꯩꯅ ꯊꯝꯗꯣꯏꯅꯤ ꯁꯣꯏꯗ꯭ꯔꯦ ꯌꯥꯝ ꯊꯝꯃꯅꯤ ꯈꯪꯉꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯔꯣꯗꯣ ꯏꯁꯧ ꯂꯥꯡꯂꯒ ꯊꯣꯛꯈ꯭ꯔꯦ ꯕꯣꯊꯦꯅ ꯍꯥꯏꯍꯧꯏ ꯑꯦ ꯊꯔꯣ ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ ꯁꯥꯎꯒꯤꯅꯣꯕ ꯍꯥꯏꯃ ꯆꯥꯟꯅꯅ ꯁꯥꯎꯕ ꯃꯥꯜꯂꯦ ꯇꯧꯏꯁꯦ ꯑꯇꯣꯞꯄꯅꯤꯗꯀꯣ ꯑꯩꯒꯤ ꯊꯔꯣꯁꯦ ꯕꯣꯊꯦꯁꯨ ꯑꯁꯨꯝꯅ ꯋꯥꯍꯩꯗꯨ ꯁꯣꯜꯂꯒ ꯍꯤꯞꯇꯒ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯅꯣꯡꯃꯒꯤ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯆꯌꯣꯜ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯕꯣꯊꯦ ꯑꯃꯗꯤ ꯊꯔꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯅꯧꯕ ꯑꯍꯣꯡꯕꯒꯤ ꯃꯁꯛ ꯍꯥꯏꯕꯗꯨꯃꯗꯤ ꯎꯕ ꯐꯪꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯑꯗꯨꯝ ꯀꯇꯂꯥꯏ ꯆꯨꯕ ꯁꯨꯅꯤꯡꯗꯕꯤ ꯑꯣꯏꯕ ꯍꯦꯟꯖꯤꯜꯂꯛꯂꯦ ꯅꯨꯃꯤꯠꯇꯨ ꯇꯣꯝꯕ ꯁꯈꯤ ꯑꯃꯗꯤ ꯀꯨꯟꯖꯕꯇꯤ ꯃꯈꯣꯏ ꯄꯨꯂꯞ ꯋꯥꯔꯤ ꯑꯃ ꯇꯧꯔꯝꯃꯤ ꯀꯨꯟꯖꯕꯇꯤꯅ ꯏꯃꯥꯒꯤ ꯇꯣꯝꯕ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯒ ꯅꯅꯥꯎ ꯅꯨꯄꯤꯒꯁꯦ ꯁꯦꯝꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯃꯈꯜ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯃꯣꯏ ꯁꯦꯝꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯏꯃꯥꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ ꯏꯃꯥꯅ ꯈꯟꯕ ꯋꯥꯈꯜꯗꯣ ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ ꯁꯈꯤꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯏꯃꯥ ꯍꯥꯏꯕꯤꯌꯨ ꯑꯐ ꯐꯠꯇꯗꯣ ꯇꯥꯟꯅꯔꯒ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯏꯃꯥ ꯍꯥꯏꯒꯦ ꯅꯣꯏꯁꯨ ꯇꯥꯎ ꯑꯗꯨꯒ ꯈꯜꯂꯛꯎ ꯍꯣꯏ ꯏꯃꯥ ꯍꯥꯏꯕꯤꯌꯨ ꯁꯨꯝ ꯇꯧꯔꯁꯤ ꯅꯅꯥꯎ ꯅꯨꯄꯥꯒ ꯅꯅꯥꯎ ꯅꯨꯄꯤꯒꯁꯦ ꯆꯥꯛꯈꯨꯝ ꯇꯣꯉꯥꯜꯍꯜꯂꯁꯤ ꯌꯨꯝ ꯇꯣꯉꯥꯜꯍꯜꯂꯁꯤ ꯃꯇꯝ ꯈꯔꯗꯤ ꯃꯈꯣꯏ ꯇꯣꯉꯥꯟ ꯄꯤꯖꯔꯁꯤ ꯏꯃꯥ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯁꯈꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯗꯨꯕꯨ ꯄꯤꯖꯔꯒ ꯀꯃꯥꯏꯅ ꯃꯣꯏꯅ ꯂꯩꯗꯣꯏꯅꯣ ꯀꯃꯥꯏꯅꯅꯣ ꯍꯤꯡꯗꯣꯏꯁꯤꯕꯣ ꯏꯃꯥꯅ ꯈꯟꯕꯅꯦ ꯑꯁꯨꯝꯅ ꯇꯣꯉꯥꯟꯅ ꯆꯥꯔꯒꯗꯤ ꯃꯈꯣꯏ ꯁꯣꯏꯗꯅ ꯈꯔꯗꯤ ꯍꯣꯡꯂꯛꯄ ꯑꯣꯜꯂꯛꯄ ꯌꯥꯏ ꯍꯥꯏꯗꯅ ꯍꯥꯏꯕꯗꯤ ꯃꯇꯧ ꯀꯔꯝꯅꯅꯣ ꯏꯃꯥ ꯃꯔꯝ ꯍꯥꯏꯕꯕꯨ ꯇꯣꯉꯥꯟꯅ ꯆꯥꯔꯕꯗꯤ ꯉꯝꯅꯅꯕ ꯍꯣꯠꯅꯖꯔꯦꯗꯅ ꯆꯥꯗꯕ ꯊꯛꯇꯕꯅ ꯃꯈꯣꯏ ꯁꯣꯏꯗꯅ ꯀꯗꯥꯏꯗ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯣ ꯊꯤꯕ ꯍꯧꯔꯅꯤ ꯑꯗꯩ ꯃꯊꯪ ꯁꯨꯝ ꯃꯥꯏꯅ ꯍꯩꯖꯔꯛꯑꯁꯅꯤ ꯃꯁꯤꯗꯒꯤ ꯑꯇꯟꯕ ꯁꯨꯅꯤꯡꯗꯕꯗꯣ ꯂꯧꯊꯣꯛꯈ꯭ꯔꯕꯗꯤ ꯐꯔꯦꯗꯅ ꯀꯨꯟꯖꯕꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯃꯆꯥ ꯃꯃꯧ ꯑꯣꯏꯔꯤꯕ ꯇꯣꯝꯕ ꯑꯃꯗꯤ ꯁꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯨꯟꯅ ꯇꯥꯁꯤꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯁꯦ ꯌꯥꯝꯅ ꯐꯩ ꯌꯥꯝꯅ ꯆꯨꯝꯃꯤ ꯃꯁꯤꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯁꯣꯏꯗꯅ ꯁꯈꯤꯅ ꯑꯗꯣ ꯑꯩꯈꯣꯏ ꯕꯣꯊꯦꯒ ꯊꯔꯣꯒꯅꯕꯨ ꯇꯣꯉꯥꯟꯅ ꯆꯥꯔꯣ ꯇꯣꯉꯥꯟꯅ ꯂꯩꯈ꯭ꯔꯣ ꯍꯥꯏꯕꯁꯤꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ ꯀꯔꯤꯒꯤ ꯃꯣꯏꯅ ꯌꯥꯕ꯭ꯔꯣ ꯅꯝꯗꯅ ꯂꯩꯍꯟꯒꯗꯧꯔꯤꯕꯅꯤ ꯂꯩꯍꯜꯂꯕꯗꯤ ꯀꯗꯥꯏꯗ ꯂꯩꯍꯟꯒꯅꯤ ꯏꯃꯥ ꯇꯧꯔꯤꯁꯦ ꯑꯗꯨꯗꯤ ꯑꯋꯥꯡ ꯊꯪꯕ ꯁꯪꯒꯣꯏꯁꯤꯗ ꯂꯩꯍꯟꯕ ꯇꯥꯔꯦꯗꯅ ꯃꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯍꯣꯏ ꯏꯃꯥ ꯇꯧꯔꯁꯦ ꯑꯗꯨꯝꯅ ꯏꯅꯥꯎ ꯑꯅꯤꯁꯦ ꯒ꯭ꯌꯥꯟ ꯁꯣꯏꯗꯅ ꯇꯥꯔꯛꯅꯕ ꯍꯣꯏ ꯇꯧꯔꯁꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯅ ꯋꯥꯗꯨ ꯃꯨꯟꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯀꯇꯟ ꯆꯨꯕ ꯕꯣꯊꯦ ꯑꯃꯗꯤ ꯁꯨꯅꯤꯡꯗꯕꯤ ꯊꯔꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯍꯥꯏꯔꯤ ꯇꯣꯉꯥꯜ ꯆꯥꯈꯤꯅꯕꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯥꯔꯝꯗꯦ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯀꯨꯟꯖꯕꯇꯤꯅ ꯅꯝꯗꯨꯅ ꯆꯩꯉꯥꯡ ꯇꯧꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯃꯛ ꯇꯣꯉꯥꯟ ꯆꯥꯗꯨꯅ ꯇꯣꯉꯥꯟꯅ ꯌꯨꯝ ꯑꯣꯏꯅ ꯁꯪꯒꯣꯏ ꯃꯆꯤ ꯑꯃꯗ ꯂꯩꯕꯗ ꯇꯥꯔꯝꯃꯤ ꯂꯩꯁꯨ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈꯤꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯕꯣꯊꯦ ꯑꯃꯁꯨꯡ ꯊꯔꯣ ꯃꯈꯣꯏ ꯑꯅꯤ ꯇꯣꯉꯥꯟꯅ ꯂꯩꯔꯦ ꯇꯣꯉꯥꯟꯅ ꯆꯥꯔꯦ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯕꯥꯔ ꯄꯨꯝꯕ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯇꯥꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗꯗꯤ ꯊꯔꯣ ꯕꯣꯊꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯈꯠꯅꯕ ꯆꯩꯅꯕ ꯇꯣꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯨꯟꯖꯕꯇꯤ ꯍꯣꯏꯅ ꯊꯔꯣ ꯍꯣꯏꯕꯨ ꯃꯇꯝ ꯈꯔ ꯑꯗꯨꯗꯤ ꯍꯟꯅ ꯌꯦꯡꯕꯤꯔꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯇꯟ ꯑꯣꯏꯕ ꯁꯨꯅꯤꯡꯗꯕ ꯑꯗꯨ ꯐꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯕꯣꯊꯦ ꯆꯥꯛ ꯊꯣꯡꯅꯕ ꯆꯦꯡ ꯂꯩꯇꯦ ꯀꯗꯥꯏꯗꯒꯤꯅꯣ ꯑꯝꯇ ꯋꯥꯟꯕꯤꯔꯨꯆꯣ ꯆꯠꯂꯣ ꯀꯗꯥꯏꯗꯒꯤ ꯀꯅꯥꯗꯩ ꯂꯧꯗꯣꯏꯕ ꯆꯦꯡꯅꯣ ꯁꯦꯜꯗꯤ ꯑꯝꯇ ꯂꯩꯁꯨ ꯂꯩꯇꯅ ꯇꯥꯕꯣꯊꯦ ꯑꯩꯗꯤ ꯆꯔꯥ ꯍꯦꯟꯕ ꯉꯝꯃꯨꯏ ꯑꯗꯨꯅ ꯆꯠꯂꯣ ꯄꯨꯔꯛꯑꯣ ꯆꯦꯡꯗꯣ ꯍꯦꯔꯥ ꯊꯔꯣ ꯅꯪꯁꯨ ꯅꯥꯞ ꯆꯥꯗꯕ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯆꯦꯡ ꯂꯧꯔꯨꯗꯣꯏꯅꯣ ꯑꯩꯕꯨ ꯄꯩꯁꯥ ꯁꯥꯕ ꯍꯩꯕ ꯃꯤꯔꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯀꯩꯅꯣ ꯈꯪꯗꯦ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯊꯣꯛꯄ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯃꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯅꯨꯄꯥ ꯂꯣꯏꯅ ꯊꯥꯛꯅꯔꯤ ꯑꯗꯨꯅ ꯅꯪꯁꯨ ꯑꯩ ꯊꯥꯎ ꯆꯠꯂꯣ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯇꯥꯜꯂꯒ ꯄꯨꯔꯛꯑꯣ ꯕꯣꯊꯦꯒ ꯊꯔꯣꯒꯗꯨ
ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯈꯠꯅꯕ ꯍꯥꯏꯕꯗꯨ ꯈꯟꯅꯔꯛꯂꯦ, ꯃꯗꯨꯗ ꯅꯠꯇꯅ ꯈꯨꯠ ꯐꯥꯎꯕ ꯊꯥꯅꯔꯛꯂꯦ꯫ ꯕꯣꯊꯦꯅ ꯊꯔꯣꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕꯗ ꯊꯔꯣ ꯀꯞꯈ꯭ꯔꯦ, ꯀꯞꯅ ꯀꯞꯅ꯫ ꯅꯨꯄꯥ ꯀꯇꯂꯥꯏ ꯑꯃꯗ ꯌꯨꯝ ꯄꯥꯜꯂꯨꯗꯅ ꯉꯁꯤꯗꯤ ꯑꯩ ꯆꯔꯥ ꯍꯦꯜꯂꯒ ꯁꯤꯗꯧꯔꯦ꯫ ꯕꯣꯊꯦꯁꯨ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯁꯨꯅꯤꯡꯗꯕꯤ ꯑꯃ ꯂꯧꯔꯨꯗꯅ ꯑꯩ ꯂꯣꯏꯔꯦ꯫ ꯍꯥꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕꯗꯣ ꯂꯣꯏꯅ ꯃꯥꯡꯉꯤ, ꯑꯩ ꯄꯨꯡꯃꯥꯡ ꯃꯥꯡꯉꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯡꯗꯣ꯫ ꯗꯥ ꯕꯣꯊꯦ, ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯅꯠꯇ꯭ꯔꯣ? ꯐꯩ ꯐꯩ, ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯩꯔꯣꯏ, ꯑꯩ ꯏꯄꯥꯝ ꯆꯠꯈꯤꯅꯤ, ꯏꯄꯥꯝꯗ ꯅꯨꯡꯉꯥꯏꯅ ꯑꯣꯏꯅ ꯂꯩꯖꯔꯨꯔꯒꯦ꯫ ꯕꯣꯊꯦꯁꯨ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ, ꯆꯠꯂꯣ ꯂꯩꯔꯨꯆꯣ, ꯅꯪꯅ ꯂꯩꯅꯤꯡꯕ ꯃꯐꯝꯗ꯫ ꯐꯩ ꯐꯩ, ꯗꯥ ꯕꯣꯊꯦ, ꯅꯪ ꯐꯩꯌꯦꯕ꯫ ꯕꯣꯊꯦ ꯀꯩꯝꯇ ꯈꯨꯝꯃꯛꯇꯦ, ꯊꯔꯣꯗꯤ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ, ꯆꯠꯈ꯭ꯔꯦ ꯃꯄꯥꯝ ꯂꯝꯗꯝ ꯑꯗꯣꯝꯗ꯫ ꯕꯣꯊꯦꯅ ꯊꯔꯣ ꯆꯠꯈ꯭ꯔꯒ ꯍꯥꯏꯍꯧꯏ, ꯐꯔꯦ ꯆꯠꯆꯈ꯭ꯔꯣ, ꯑꯩꯁꯨ ꯏꯃꯥ ꯍꯣꯏꯒ ꯍꯥꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯒꯦ꯫ ꯕꯣꯊꯦ ꯋꯥꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯃꯥꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝꯗꯨꯗ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯊꯔꯣꯅ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯀꯞꯂꯗꯨꯅ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯊꯥꯔꯤꯛꯇ ꯍꯥꯏꯔꯔꯦ ꯇꯝꯂꯔꯦ, ꯑꯩ ꯉꯁꯤꯗꯤ ꯌꯨꯝꯗ ꯂꯩꯔꯗꯕꯅꯤ ꯏꯃꯥ, ꯑꯩ ꯌꯥꯝ ꯋꯥꯏ ꯃꯣꯏ ꯌꯨꯝꯗꯨꯗ, ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯑꯝꯇꯁꯨ ꯂꯩꯇꯦ, ꯑꯗꯨꯅ ꯑꯩ ꯍꯜꯂꯔꯣꯏ, ꯁꯤꯗ ꯂꯩꯔꯅꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ, ꯑꯦ ꯀꯔꯤꯒꯤ ꯅꯪꯅ ꯁꯤꯗ ꯂꯩꯗꯣꯔꯤꯕ? ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯌꯨꯝꯁꯤꯗ ꯂꯩꯕ, ꯌꯨꯝ ꯄꯥꯜꯂꯨꯔꯒ ꯍꯜꯂꯛꯑꯒ ꯂꯩꯕ ꯑꯃꯠꯇ ꯌꯥꯔꯣꯏ꯫ ꯏꯃꯥ, ꯆꯠꯂꯣ ꯆꯠꯂꯣ, ꯀꯔꯤꯅꯣ ꯅꯇꯟꯗꯤ ꯇꯜꯂꯒ ꯁꯨꯅꯤꯡꯗ꯭ꯔꯕꯗꯤꯅꯦ, ꯁꯨꯗ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯆꯥꯕ ꯐꯪꯒꯅꯤꯒꯦ? ꯆꯠꯂꯣ, ꯅꯇꯩ ꯅꯅꯥꯎ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯇꯝꯖꯔꯨꯆꯣ, ꯅꯋꯥ ꯐꯪꯉꯤ ꯀꯇꯜꯂꯦ, ꯃꯗꯨ ꯑꯣꯏꯔꯕꯅꯤꯅ ꯏꯆꯥꯅꯨꯄꯤ ꯐꯪꯉꯤ ꯁꯨꯅꯤꯡꯗꯕꯤ, ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯂꯣꯏꯔꯦ꯫ ꯐꯅꯅꯦ ꯐꯖꯔꯝꯗꯧꯔꯤ ꯏꯃꯨꯡꯗꯣ, ꯇꯧꯔꯤꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯤ꯫ ꯏꯃꯥ, ꯑꯩ ꯍꯟꯅꯤꯡꯗ꯭ꯔꯤ, ꯑꯩ ꯍꯜꯂꯔꯣꯏ꯫ ꯀꯔꯤꯒꯤ ꯍꯟꯗꯕ? ꯆꯠꯂꯣ ꯆꯠꯂꯣ ꯆꯠꯂꯣ, ꯌꯦꯡꯅꯤꯡꯗꯦ, ꯆꯠꯂꯣ, ꯍꯧꯒꯠꯂꯣ, ꯊꯕꯛ ꯁꯨꯕ ꯆꯠꯂꯣ, ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯂꯩꯕ ꯌꯥꯔꯣꯏꯀꯣ꯫ ꯏꯃꯥ, ꯀꯧꯔꯛꯀꯅꯨ, ꯇꯥꯅꯤꯡꯗꯦ, ꯆꯠꯂꯣ ꯊꯨꯅ꯫ ꯊꯔꯣꯗꯣ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯃꯥꯅ ꯇꯊꯤ ꯇꯊꯤ ꯆꯩꯗꯨꯅ ꯇꯥꯜꯂꯛꯂꯦ, ꯆꯩꯕ ꯈꯛꯇ ꯅꯠꯇꯅ ꯈꯨꯠ ꯐꯥꯎꯕ ꯌꯥꯎꯔꯛꯂꯦ꯫ ꯊꯔꯣ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇ ꯕꯣꯊꯦ ꯍꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯕꯣꯊꯦ ꯃꯥꯁꯨ ꯃꯉꯥꯏ, ꯃꯃꯥ ꯍꯣꯏꯒꯤ ꯌꯨꯝꯗꯨꯗ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯨꯕꯗ ꯇꯊꯤ ꯇꯊꯤ ꯉꯥꯡꯂꯒ ꯇꯥꯟꯊꯣꯔꯛꯄꯒꯤ ꯃꯣꯏꯒꯤ ꯌꯨꯝ ꯑꯣꯏꯔꯤꯕ ꯁꯪꯒꯣꯏ ꯃꯇꯦꯛ ꯑꯗꯨꯗ ꯂꯩꯔꯔꯦ꯫ ꯑꯅꯤꯃꯛꯇꯨ ꯂꯣꯏꯅ ꯏꯟꯊꯣꯛꯄꯤꯔꯛꯂꯦ, ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯑꯗꯨ ꯇꯥꯔꯛꯅꯕ ꯍꯣꯠꯅꯕꯗ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯕꯣꯊꯦꯗꯣ ꯍꯧꯖꯤꯛꯇꯤ ꯆꯦꯛꯀꯣꯟ ꯑꯃꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯅꯤ ꯍꯥꯏꯗꯨꯅ ꯆꯠꯂꯦ, ꯃꯗꯨꯅ ꯁꯦꯜ ꯈꯖꯤꯛꯇꯤ ꯐꯪꯂꯦ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄꯗ ꯆꯦꯡ ꯂꯩꯔꯝꯗ꯭ꯔꯦ꯫ ꯊꯔꯣ ꯃꯗꯨ ꯎꯕꯗ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯅꯦꯝ ꯀꯨꯟꯖꯕꯇꯤ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯔꯦ꯫ ꯏꯃꯥ, ꯏꯃꯥ, ꯍꯥꯏꯌꯨ, ꯀꯔꯤ ꯂꯩꯔꯦ? ꯀꯔꯤ ꯇꯧꯔꯦ ꯃꯧꯑꯇꯣꯝꯕꯤ? ꯏꯃꯥ, ꯀꯩꯅꯣꯅꯦ, ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯆꯦꯡ ꯆꯔꯥ ꯂꯩꯍꯧꯗ꯭ꯔꯦ, ꯑꯗꯨꯅ ꯏꯃꯥ ꯍꯣꯏꯗꯒꯤ ꯈꯖꯤꯛꯇ ꯄꯨꯒꯦ, ꯑꯗꯨꯒ ꯀꯣꯟꯅ ꯑꯃꯨꯛ ꯁꯤꯡꯉꯛꯀꯦ꯫ ꯑꯦ, ꯆꯦꯡ ꯂꯩꯍꯧꯗ꯭ꯔꯦꯕ? ꯍꯣꯏ ꯏꯃꯥ, ꯆꯦꯡ ꯄꯨꯕꯗꯤ ꯌꯥꯔꯣꯏꯕꯣ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯗꯤ ꯑꯩꯗꯤꯅꯦ, ꯑꯩꯒꯤ ꯏꯃꯧ ꯁꯨꯅꯤꯡꯗꯕꯤꯗ ꯆꯦꯡ ꯄꯤꯗꯦ꯫ ꯏꯃꯥ, ꯆꯠꯂꯣ ꯆꯠꯂꯣ, ꯑꯗꯨꯒꯤ ꯃꯍꯨꯠ ꯅꯪꯁꯨꯅꯦ ꯊꯕꯛ ꯃꯀꯨꯞ ꯃꯇꯥꯁꯤꯡꯗꯣ ꯁꯨꯕ ꯅꯣꯝꯕ ꯇꯝꯁꯤꯜꯂꯨ, ꯑꯗꯨꯒꯅꯦ ꯁꯦꯜ ꯈꯔ ꯊꯣꯛꯅꯅꯕ ꯍꯣꯠꯅꯧ꯫ ꯏꯃꯥ, ꯃꯧꯇꯣꯝꯕꯤ, ꯆꯠꯂꯣ, ꯅꯪꯅ ꯂꯥꯈꯥ ꯑꯃ ꯆꯦꯡ ꯄꯤꯌꯣ ꯍꯥꯏꯔꯁꯨ ꯏꯃꯥꯅ ꯄꯤꯒꯗꯕ ꯂꯩꯇꯦ, ꯆꯠꯂꯣ ꯆꯠꯂꯣ ꯆꯠꯂꯣ꯫ ꯏꯃꯥ, ꯊꯔꯣꯗꯣ ꯃꯅꯦꯝ ꯑꯣꯏꯕꯤ ꯀꯨꯟꯖꯕꯇꯤꯅ ꯇꯊꯤ ꯇꯊꯤ ꯆꯩꯕꯤꯕꯗꯒꯤ ꯏꯀꯥꯏꯅ ꯎꯄꯥꯏ ꯂꯩꯇ ꯆꯦꯡ ꯂꯧꯕ ꯉꯝꯗ ꯑꯗꯨꯃꯛ ꯍꯜꯂꯒ ꯆꯠꯈ꯭ꯔꯦ꯫ ꯍꯥꯏꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯁꯈꯤꯁꯨ ꯂꯣꯏꯅ ꯇꯥꯍꯧꯏ꯫ ꯁꯈꯤꯅ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯏꯅꯥꯎꯍꯣꯏꯒꯤ ꯃꯇꯧꯁꯦ ꯑꯩ ꯎꯕꯗ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ, ꯆꯔꯥ ꯍꯦꯜꯂꯒ ꯂꯩꯔꯛꯄ ꯅꯨꯃꯤꯠ ꯃꯁꯤꯡ ꯐꯅ ꯌꯥꯝꯅ ꯌꯥꯝꯃꯝꯃꯅꯤ ꯇꯧꯔꯤꯁꯦ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯀꯩꯝꯇ ꯋꯥꯔꯨꯅꯨ, ꯈꯔ ꯈꯪꯍꯜꯂꯒ ꯈꯪꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯃꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯉꯝꯃꯣꯏ꯫ ꯍꯧꯖꯤꯛ ꯐꯅꯌꯥꯝꯗꯤ ꯐꯔꯦꯗꯅ ꯁꯦ, ꯑꯩꯈꯣꯏ ꯑꯇꯣꯟꯕꯗꯣ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯍꯧꯔꯦꯕꯨ ꯇꯥꯏ, ꯅꯨꯄꯤꯁꯤꯃꯒꯅꯦ ꯊꯕꯛ ꯇꯧꯅꯤ ꯃꯊꯧ ꯇꯧꯅꯤ ꯍꯥꯏꯕ ꯈꯪꯍꯟꯈꯤꯁꯤ, ꯑꯗꯨꯒꯅꯦ ꯃꯣꯏꯕꯨ ꯑꯃꯨꯛ ꯀꯣꯟꯁꯤꯟꯁꯤ꯫ ꯃꯅꯦꯝ ꯑꯣꯏꯕꯤꯅ ꯑꯗꯨꯝꯅ ꯍꯥꯏꯕꯁꯤꯡꯗꯣ ꯑꯐꯕ ꯑꯆꯨꯝꯕ ꯉꯥꯛ ꯑꯣꯏꯕꯅꯤꯅ ꯁꯈꯤꯅꯁꯨ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯔꯨꯕ ꯉꯝꯂꯨꯗꯦ, ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯞꯇꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯔꯣ ꯕꯣꯊꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗꯤ ꯁꯨꯝ ꯋꯥꯁꯤꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ ꯊꯔꯣꯅ, ꯗꯥ ꯕꯣꯊꯦ, ꯀꯩ ꯍꯥꯏꯒꯦ ꯊꯔꯣ? ꯆꯦꯛꯀꯣꯟꯗ ꯊꯕꯛ ꯁꯨꯕꯗꯣ ꯅꯨꯄꯤꯁꯨ ꯃꯌꯥꯝ ꯂꯥꯛꯅꯕ ꯌꯥꯎꯕ꯭ꯔꯥ? ꯌꯥꯎꯏ, ꯀꯩꯗꯧꯔꯒꯦ? ꯊꯔꯣ ꯃꯤꯀꯨꯞ ꯑꯃꯅꯤ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ, ꯑꯩꯁꯨ ꯊꯕꯛ ꯁꯨꯕꯗ ꯂꯥꯛꯀꯦ, ꯑꯩꯁꯨ ꯌꯥꯎꯔꯒꯦ ꯗꯥ ꯕꯣꯊꯦ, ꯑꯩꯁꯨ ꯁꯨꯝ ꯌꯨꯝꯗ ꯁꯨꯅꯤꯡꯗꯕꯤ ꯑꯣꯏꯗꯨꯅ ꯂꯩꯕꯁꯦ ꯀꯥꯟꯅꯗ꯭ꯔꯤ, ꯐꯠꯂꯝꯗ꯭ꯔꯤ, ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ, ꯑꯗꯨꯅ ꯗꯥ ꯕꯣꯊꯦꯒꯤ ꯊꯕꯛ ꯁꯨꯕꯗꯣ ꯑꯩꯁꯨ ꯂꯥꯛꯑꯒꯦ꯫ ꯊꯔꯣ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ?
ꯑꯁꯦꯡꯕꯅꯦ ꯇꯥꯕꯣꯊꯦ, ꯑꯩ ꯂꯥꯛꯑꯅꯤ. ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯇꯝꯃꯅꯤ, ꯌꯥꯎꯔꯒꯦꯕ. ꯑꯩꯈꯣꯏꯅꯤꯅ ꯋꯥꯔꯤꯁꯦ ꯅꯪꯅ ꯀꯇꯂꯥꯏ ꯆꯨꯕ, ꯑꯩꯅ ꯁꯨꯅꯤꯡꯗꯕꯤ ꯑꯣꯏꯔꯨꯕ, ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯕꯒꯤ ꯋꯥꯔꯤꯅꯤ. ꯑꯗꯨꯅ ꯇꯥꯕꯣꯊꯦ, ꯑꯩꯈꯣꯏꯅꯤꯃꯛ ꯑꯁꯣꯏꯕꯁꯦ ꯁꯦꯝꯗꯣꯛꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯇꯧꯃꯤꯟꯅꯔꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯋꯥꯠꯇ ꯄꯥꯗꯅ ꯍꯤꯡꯅꯅꯕ ꯍꯣꯠꯅꯔꯁꯤ. ꯍꯣꯠꯅꯃꯤꯟꯅꯔꯁꯤꯀꯣ ꯇꯥꯕꯣꯊꯦ. ꯊꯔꯣꯒꯤ ꯋꯥꯍꯩ ꯃꯌꯥꯝ ꯑꯗꯨꯅ ꯕꯣꯊꯦꯁꯨ ꯋꯥꯈꯜ ꯑꯃ ꯑꯣꯜꯂꯛꯂꯦ. ꯑꯗꯨꯅ ꯌꯥꯝ ꯆꯨꯝꯃꯦ ꯊꯔꯣ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ. ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯁꯨꯅꯤꯡꯗꯕꯤ ꯑꯣꯏꯕꯁꯦ ꯇꯣꯛꯑꯁꯤ. ꯑꯩꯈꯣꯏꯅꯤꯃꯛ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯁꯤꯀꯣ ꯇꯥꯕꯣꯊꯦ. ꯍꯣꯏ ꯊꯔꯣ. ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯔꯣ ꯃꯥꯁꯨ ꯋꯥꯈꯜ ꯇꯥꯈ꯭ꯔꯦ. ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯔꯣ ꯕꯣꯊꯦ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯊꯕꯛ ꯁꯨꯕ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ. ꯑꯗꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ. ꯊꯔꯣ ꯕꯣꯊꯦ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯦ. ꯌꯨꯝ ꯑꯃ ꯐꯖꯅ ꯄꯥꯟꯕ, ꯂꯤꯡꯅ ꯂꯩꯕ ꯉꯝꯂꯦ. ꯆꯥꯕ ꯊꯛꯄꯁꯨ ꯋꯥꯠꯇ꯭ꯔꯦ. ꯃꯃꯧꯒ ꯃꯆꯥꯒꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗ ꯀꯨꯟꯖꯕꯇꯤꯅ ꯃꯃꯧ ꯃꯆꯥ ꯑꯅꯤꯕꯨ ꯀꯧꯁꯤꯜꯂꯒ ꯆꯤꯀꯣꯟ ꯅꯥꯀꯣꯜꯂꯛꯂꯦ. ꯊꯔꯣꯅ ꯃꯅꯦꯝꯗ ꯍꯥꯏꯖꯩ, ꯏꯃꯥ, ꯅꯃꯧꯅ ꯄꯪꯂꯨꯗꯨꯅ ꯃꯇꯝ ꯈꯔ ꯁꯨꯅꯤꯡꯗꯕꯤ ꯑꯣꯏꯗꯨꯅ ꯌꯥꯝ ꯋꯥꯅ ꯂꯩꯔꯨꯔꯦ. ꯅꯃꯧꯅ ꯁꯣꯏꯈꯤꯕꯁꯤꯡꯗꯣ ꯉꯥꯛꯄꯤꯌꯨ. ꯑꯃꯗꯤ ꯉꯁꯤꯗꯤ ꯏꯃꯥꯅ ꯄꯔꯥ ꯑꯃ ꯇꯝꯕꯤꯕꯗꯒꯤ ꯅꯆꯥ ꯅꯃꯧ ꯋꯥꯈꯜ ꯇꯥꯕ ꯉꯝꯖꯔꯦ. ꯕꯣꯊꯦ ꯃꯥꯁꯨ ꯍꯥꯏꯖꯩ, ꯏꯃꯥ, ꯅꯆꯥ ꯅꯃꯧ ꯑꯅꯤꯃꯛ ꯂꯥꯟꯖꯔꯦ, ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ. ꯀꯨꯟꯖꯕꯇꯤꯒꯤ ꯊꯃꯣꯏꯗ ꯑꯄꯦꯟꯕꯇꯅ ꯊꯟꯖꯔꯦ. ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤ ꯅꯈꯣꯏꯅ ꯉꯥꯛꯄꯤꯌꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯁꯤꯖꯤꯟꯅꯔꯤꯕꯅꯣ ꯏꯃꯥꯗ? ꯅꯈꯣꯏ ꯑꯅꯤ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗꯦ, ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯗꯦ, ꯃꯗꯨ ꯍꯥꯏꯒꯅꯨ. ꯏꯃꯥ, ꯅꯈꯣꯏꯒꯤ ꯑꯁꯣꯏꯕ ꯅꯁꯥꯅ ꯈꯪꯖꯔꯛꯇꯨꯅ ꯅꯁꯥꯅ ꯁꯦꯝꯗꯣꯛꯆꯔꯤꯕꯗꯣ, ꯃꯗꯨꯅ ꯅꯈꯣꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏ ꯑꯃꯃꯝ ꯍꯥꯏꯕꯗꯣ ꯑꯣꯏꯍꯜꯂꯕꯅꯤ. ꯐꯔꯦ ꯐꯔꯦ, ꯅꯨꯡꯉꯥꯏꯔꯦ. ꯍꯧꯖꯤꯛ ꯏꯆꯥ ꯏꯃꯧ ꯑꯅꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ. ꯁꯤ ꯃꯉꯥꯏꯔꯦ, ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ. ꯏꯃꯥ, ꯀꯨꯟꯖꯕꯇꯤ ꯕꯣꯊꯦ ꯊꯔꯣ ꯑꯅꯤ ꯆꯪꯅ ꯈꯨꯔꯨꯝꯃꯤ. ꯃꯗꯨꯗ ꯍꯨꯒꯠꯄꯤꯔꯒ ꯀꯨꯟꯖꯕꯇꯤꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦ ꯌꯥꯔꯦ, ꯏꯃꯥꯅ ꯍꯥꯏꯅꯤꯡꯕꯗꯤ ꯏꯆꯥꯁꯥ ꯏꯃꯧꯁꯥ, ꯏꯁꯥꯗ ꯑꯇꯟꯕ, ꯁꯨꯅꯤꯡꯗꯕ, ꯍꯩꯅꯤꯡꯗꯕ ꯍꯥꯏꯕ ꯑꯁꯤꯅ ꯉꯝꯅ ꯐꯥꯎꯍꯜꯂꯒ ꯆꯠꯂꯣꯏꯗꯕꯅꯤ. ꯑꯇꯟꯕꯅ ꯉꯝꯅ ꯆꯠꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯃꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ. ꯃꯔꯝꯗꯨꯅ ꯅꯁꯥ ꯅꯁꯥꯁꯤꯡ ꯑꯗꯨꯗꯒꯤ ꯑꯇꯟꯕ, ꯁꯨꯅꯤꯡꯗꯕ, ꯀꯇꯟ ꯆꯨꯕ ꯍꯥꯏꯕꯗꯣ ꯐꯥꯎꯍꯟꯒꯅꯨ. ꯃꯗꯨꯁꯤꯡ ꯑꯗꯨꯅ ꯉꯝꯅ ꯆꯠꯍꯟꯒꯅꯨꯀꯣ. ꯀꯨꯟꯖꯕꯇꯤꯒꯤ ꯄꯥꯎꯇꯥꯛ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯃꯆꯥ ꯃꯃꯧ ꯑꯣꯏꯕꯁꯤꯡꯗꯨ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯏꯪꯅ. ꯑꯗꯨꯝꯅ ꯏꯃꯨꯡꯗꯨ ꯒ꯭ꯌꯥꯟ ꯇꯥꯕ, ꯇꯟꯗꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯑꯣꯏꯔꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯨꯝꯕꯥꯜ ꯃꯈꯜ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯄ ꯉꯝꯈꯤꯔꯝꯃꯤ꯫